ꯊꯃꯣꯏꯒꯤ ꯄꯣꯠꯂꯨꯝꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯕꯛ ꯑꯃꯠꯇꯗ ꯂꯨꯞꯁꯤꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯗꯅ ꯂꯩꯔꯨꯔꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯩꯗꯗꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯤꯟꯊꯥꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯇꯧꯐꯝ ꯊꯣꯛꯄ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯇꯨꯃꯤꯟꯅ ꯄꯥꯡꯁꯤꯟꯕꯤ꯫ ꯂꯩꯃ ꯊꯣꯔꯛꯇꯨꯅ "ꯕꯦꯃꯥ, ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯩ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯗꯈꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯤ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯅ ꯏꯃꯥꯅ ꯀꯌꯥꯔꯛꯅꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯣ? ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯥꯎꯅꯤꯡꯉꯗꯤ ꯐꯖꯅ ꯍꯥꯏꯌꯣꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯔꯤꯗꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯁꯤ, ꯑꯩ ꯇꯨꯝꯊꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ." "ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯕꯗꯤ ꯊꯣꯡꯗꯣ ꯄꯨꯔꯥ ꯂꯣꯟꯁꯤꯟꯒꯅꯨ, ꯀꯥꯕꯛ ꯀꯥꯕꯛ ꯉꯥꯁꯤꯜꯂꯨ." "ꯍꯣꯏ ꯏꯃꯥꯁꯤ." ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯣꯌꯥ ꯃꯥꯔꯁꯟ ꯑꯅꯤꯗꯨ ꯈꯛ ꯐꯝꯗꯨꯅ ꯀꯨꯞꯊꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯥꯔꯁꯟꯅ "ꯑꯩꯅ ꯅꯁꯥꯗꯣ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯅꯪꯁꯤꯗꯤꯕ?" "ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ, ꯐꯖꯅ ꯇꯨꯝꯊꯔ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯄꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯤ꯫ ꯇꯧꯔꯛꯑꯝꯃꯤꯕ ꯃꯤꯁꯛꯁꯦ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯛꯅꯕꯁꯤꯡꯅ ꯃꯥꯒꯤ ꯁꯤꯝꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯇꯧꯔꯛꯏꯕ꯭ꯔꯥ?" "ꯉꯥꯏꯈꯣ ꯑꯥꯔꯀꯦ, ꯁꯤꯒꯤ ꯋꯥꯁꯤꯅ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯀꯦꯔꯣꯂꯤꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯤ ꯀꯨꯞꯅ ꯑꯃꯨꯛꯇꯪꯗꯤ ꯈꯟꯅꯕ ꯐꯩ." ꯃꯥꯔꯁꯟ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ "ꯂꯣꯌꯥ, ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯣꯛꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ ꯑꯩ ꯈꯪꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕ ꯁꯤꯁꯨ ꯈꯟꯊꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯌꯦꯛꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯇꯝꯁꯤꯜꯂꯛꯄꯗ ꯑꯩꯅ ꯊꯥꯖꯕ ꯌꯥꯔꯤꯁꯤꯅ ꯀꯗꯥꯏ ꯐꯥꯎ? ꯑꯩ ꯇꯁꯦꯡꯅ ꯆꯃꯝꯅꯔꯤ, ꯈꯟꯐꯝ ꯈꯪꯗꯕ ꯍꯥꯏꯕꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ." "ꯑꯥꯔꯀꯦ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯦꯔꯣꯂꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛꯁꯨ ꯈꯟꯅꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯂꯥꯏꯖꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯈꯪꯍꯜꯂꯛꯂꯕ ꯇꯨꯡꯗꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯍꯣꯏ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ, ꯑꯩ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯩꯁꯤꯍꯦꯟꯕꯤ ꯀꯅꯥꯅꯣ? ꯀꯔꯝ ꯇꯧꯕ ꯃꯤꯅꯣ? ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒ ꯃꯥꯒ ꯊꯃꯣꯏ ꯇꯤꯟꯅꯅ ꯂꯧꯅꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯌꯥꯔꯤ." ꯃꯥꯔꯁꯟ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯧꯁꯥꯗꯕꯗꯤ ꯅꯠꯇꯦ, ꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯩ꯫ ꯆꯤꯡꯅꯁꯤ ꯀꯗꯥꯏ, ꯂꯣꯏꯅꯕꯤꯗꯨꯕꯨ ꯊꯥꯖꯁꯤ ꯀꯗꯥꯏ? ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯥꯏꯔꯛꯏ, "ꯂꯣꯌꯥ, ꯑꯩꯅ ꯃꯥꯕꯨ ꯂꯧꯔꯤ꯫ ꯕꯦꯠ ꯑꯃꯠꯇꯗ ꯁꯤꯌꯔ ꯇꯧꯗꯨꯅ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯛꯄ ꯊꯥ ꯈꯔꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯁꯥꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯇꯕ ꯅꯥꯀꯜ ꯑꯃꯗ ꯊꯝꯂꯒ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯗ ꯂꯩꯁꯤꯍꯦꯟꯕꯤ ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯃꯤꯒꯤꯗꯃꯛ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ, ꯑꯋꯥ ꯑꯅꯥ ꯃꯨꯟꯅ ꯈꯪꯕꯤ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ꯫ ꯃꯁꯥꯒꯤ ꯑꯅꯥꯕꯅꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯨꯔꯦ꯫ ꯃꯁꯤ ꯄꯨꯝꯇꯣꯛ ꯇꯣꯛꯂꯒ ꯃꯔꯨ ꯑꯣꯏꯕ ꯔꯣꯝꯗ ꯂꯥꯛꯂꯒꯅ ꯃꯥꯅ ꯂꯥꯏꯖꯒꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯥꯡꯅꯕ ꯈꯨꯗꯣꯡꯊꯤꯅꯕ ꯁꯤꯜꯂꯒ ꯇꯣꯡꯖꯔꯤꯕꯁꯤꯅ ꯀꯩꯅꯣ?" ꯂꯣꯌꯥꯁꯨ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯤ꯫ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯂꯧꯔꯨꯕ ꯌꯥꯕ ꯐꯤꯔꯦꯞ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯗ ꯀꯤꯠ ꯅꯝꯗꯨꯅ ꯃꯔꯥꯜ ꯁꯤꯕꯁꯨ ꯍꯛꯃꯜꯂꯤ꯫ ꯈꯟꯊꯅꯩ ꯑꯅꯤꯗꯣ ꯃꯥꯔꯁꯟ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯑꯔꯣꯟꯕꯗꯣ ꯇꯧꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯔꯣꯏ꯫ ꯑꯗꯨꯒ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯝꯅ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯣꯏꯗꯅ ꯂꯣꯏꯅꯒꯅꯤ꯫ ꯑꯍꯣꯡꯕꯁꯨ ꯈꯔꯗꯤ ꯎꯒꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯐꯖꯅ ꯈꯪꯉꯤ." "ꯑꯥꯔꯀꯦ, ꯊꯥꯖꯗꯕ ꯀꯣꯝꯗꯅ ꯍꯦꯟꯅ ꯉꯥ ꯂꯩ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯋꯥꯍꯩꯗꯣ ꯃꯤꯀꯨꯞꯁꯤꯗ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯀꯦꯔꯣꯂꯤꯟꯗꯣ ꯌꯥꯝ ꯆꯤꯡꯅꯩ꯫ ꯃꯥ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯣ? ꯁꯤꯁꯨ ꯈꯟꯕꯗ ꯆꯃꯝꯅꯗꯕ ꯉꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯀꯦꯔꯣꯂꯤꯟꯒ ꯅꯛꯁꯤꯟꯅꯔꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯤ? ꯀꯦꯔꯣꯂꯤꯟ ꯅꯛꯁꯤꯟꯅꯕꯗꯤ ꯀꯩꯁꯨ ꯂꯨꯕ ꯊꯕꯛ ꯅꯠꯇꯦ꯫ ꯌꯨꯝꯗ ꯂꯩꯔꯤꯕꯤꯗꯨꯅ ꯈꯪꯂꯛꯂꯕꯗꯤ ꯁꯤꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯋꯥ ꯄꯟꯕꯅꯤ꯫ ꯃꯥ ꯅꯨꯡꯉꯥꯏꯇꯕꯩ ꯃꯃꯤ ꯇꯥꯏ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯗꯦꯅ ꯏꯆꯟ ꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯨꯠ ꯀꯨꯠꯈꯩ ꯂꯩꯍꯧꯕꯅꯤ ꯉꯁꯥꯏꯁꯨ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯤꯕ꯭ꯔꯥ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯁꯥ ꯏꯊꯟꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇꯕ ꯍꯥꯏꯕꯨ ꯇꯁꯦꯡꯅ ꯊꯣꯛꯇ꯭ꯔꯕꯅꯤ꯫
Loyana, Arke, Leishian with him at the Irai Taboni. Howji Kionadi, Mang the Tariba Aruba problem sa, Hana Kokna Bohana kissing. By Kombagi Punchikan Bana, Quaidiki Chow with Hodani Kana, Junction Minar Pana Tribani. Tung Halas the Hidibra. Aning ba apam, tangay further ba karapang na buhot na badadi, Nungsibini kaziglap tok na Leishi warip na banatra, ibani mag. Lauri ba pirepto, pakang oy na layri ba mangonda sok trabaso, yung pando na layra ba mangonda di, asuki matik syo Adawa nungsiba marupto na, maruni kana, wakal da pirep amadi, jet na lepjakre. Thohen biso, mangaga unaruba mikuptay, mayon kang doon na layruraba tamoydo, naung na nungsiyaning hun bahurakli. Mangana, kang dida, ay so, mamang-mamangda, atopa na pi kaya mo okre. Meet na pase hay na, lekay ko'y doon na yung lubas to yakre. Adobo, tamoy na ko'y dana, si madi nungsire kanjarak pa dilerakti. Nang uba mikupta kagtani, tamoy na marolo lakpa. Nupa na hay bawasya, tasa ba kahin ng amde ay di, lang namdaw rong mangakta. Nupa kara na tauraga, nupa ko ding magsira na uba dilan ganida. Nupi da so dumaglay ba ni? Laite hay ba natte da, adu da sum? Ko'y nasang na loy na raga, ay gigun kang lakani. Kang na bahig ho baga, ay bupurat hazaw dudi ay naso hayroy da. Wahay na hayraga, taza da ba di, itaw nooy na utto na, karam taw itak ningi. Ay so, nataw do bataram na law siya na bangay jari. Thoyan be, kay hayge, nangsa, kay numit po ke. Friday da po kay dorage. Wakala makalini, kay wakal kaliba. Baka nga mana, lay sabi madakan mo wakal. Kari hayning liba ado na. Ahal naman siyang nahay na ba do kang bra. Kay hay na riba. Nupi na haladi, paisa bayan na. Is, ado di taay nagiwani. Paisa bay ba da bahay ba sidi, hot na ba'y makapuli. Hoy, laibag chong bahay ba mabudilay ko. Aduga nupi ahan lawri na, tabag suksusuda na, kongray niglaga inakun mangay ba di, mangda mangratan magumbani. Ado, kay doragi, ado may hayri di. Nupi nang onday hanbi ka pamla iraba. Ado, amaboy. Nang na di ay se, siyembi sabi ba to Kamay na no hay se. Tuesday po pa se. Friday po pa na, siyembi sabi ba to hay na ba ni? Yari hinang su, wari gadi. Ado ko mamayam do kanjilaga, tabaka sudra ba, kay suka na rin ko, hay biri sini. Tabaki wadi, nang nupa na hay tabalay da. Anido, awa nungay, tunggi punsigi damag, wari sado na, haraw na loy na rin. Ko'y na kang narakdaba, matang sida kay shoot hoydokte hay ba duni. Iko'y dribo oy jarabaso, marido madi inaknak sinay. Somda na kamdawri. Nupido, ninihum ni pazana chathak pataw dabaga, imongi thaba ingkang sing do mana ayam bataw baga, masado, hana daki sonja baga, ipon punchin kiduna, mamay mamit imakmakshin, kuju tay pet tay. Kuju do ngaw bani na ohong bato adumag, iraylay na kang bangambi. Marshan na tawag halak do na kada changlak pada. Jinda tathina, kayna resi chayriba. Wakalda na Lamlanbi ni. Kayna kibada, tamoy do da may jak amata puroy kaliba. Marol thok da tamoy do na di, nupi mabo, manangnak na chingshillo, yatang taw thariba. Wakal mayam si pumtong tongan kraga. Kayna resi, potapong kang dre chayriba saktam do. Kado da hanjilak pada, mamitlay kay koy do na thirai. Urakta na, amok sukaw shirahay na machilenge taw baga. Nupido so, makoktum lobaloy bagi, washroom dagi thoglak baga, mapacha na kre. Kathoklam ba mayado, nupi mana samin pangkini matagom, thuna yang no umsilli. Yeng da basta, yeng libamik yeng do na, yeng na binining baso ngamlodi, ngay hagdogi. Nupi magi managda, kong thang thuna chang shilak do na leplaga. Dasa ngamdraga ingon da kaim ta haidriga gino. Kang hauda na tawrakpa mataw do da, ngaglap yeng lai, Marshan na. Abima, kay dorage hay ba nina? Ay na isa nungay ba nungay taba? Iyambong da haydo siya na kay gino. Nang sem, ay gino pinatro. Nang gi awa ba nungay taba singdo. Ingon da hayda na, nang kanada hay hay ba no? Loy na binahay ba dumadi, ning sing binambagit hagachari.
ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯩꯅꯣ ꯕꯦꯝꯃ? ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯍꯣꯏ, ꯍꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯕꯨ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ꯫ ꯃꯥꯔꯁꯟꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯟꯗꯨꯅ, ꯉꯁꯤꯒꯤ ꯀꯩꯀꯩ ꯆꯥꯔꯦ ꯅꯪ? ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯋꯥ ꯂꯣꯠꯂꯤꯁꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯝꯕꯨꯡꯂꯣ? ꯅꯪꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯅꯕ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯍꯥꯏꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ, ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯄꯁꯨ ꯌꯥꯝꯕꯨꯡꯅ ꯑꯣꯏꯈꯤ ꯃꯥꯜꯂꯤ꯫ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯕꯦꯝꯃ? ꯑꯩꯅ ꯀꯩ ꯏꯇꯤꯛ ꯂꯩꯕꯩꯅꯣ ꯌꯥꯝꯕꯨꯡꯗ ꯁꯤꯡꯅꯗꯣꯏꯁꯦ? ꯑꯩꯕꯨ ꯋꯥ ꯉꯥꯡꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯗꯅ ꯇꯧ, ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯑꯗꯨ ꯌꯥꯝꯕꯨꯡꯅ ꯌꯦꯡꯁꯤꯟꯕꯒꯤ ꯄꯥꯟꯅꯕꯩ ꯃꯊꯧꯁꯨ ꯊꯣꯏꯅ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯔꯁꯟ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯆꯦꯜꯂꯞꯅ ꯄꯥꯏꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯁꯥꯎꯔꯞꯅ ꯂꯧꯊꯣꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯈꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯨꯟꯁꯤꯁꯦ ꯍꯧꯈꯤꯕꯗ ꯅꯤꯡꯗꯥ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯁꯤꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯁꯥꯅ ꯄꯤꯖꯒꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯥꯔꯦ꯫ ꯌꯥꯝꯕꯨꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇꯨꯅ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯑꯅꯝ ꯀꯟꯕ, ꯃꯥꯅ ꯉꯝꯗ꯭ꯔꯤꯈꯩ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯍꯟꯗꯨꯅ ꯐꯥꯔꯒ, ꯈꯥꯏꯅꯕ ꯈꯥꯏꯅꯗꯕ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯉꯣꯟꯗ ꯊꯦꯡꯕ ꯁꯣꯛꯄꯒꯤ ꯑꯩꯒꯤ ꯔꯥꯏꯠ ꯆꯥꯎꯅ ꯂꯩ꯫ ꯑꯅꯝ ꯀꯜꯂꯒ ꯅꯁꯥꯅ ꯊꯟꯇꯅꯤ ꯋꯥꯖꯗꯧꯕ꯫ ꯀꯅꯥꯅ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯋꯥꯕꯤꯔꯛꯇꯧ ꯅꯠꯇꯦ꯫ ꯅꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯕꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯔꯁꯟꯁꯨ ꯃꯤꯠꯌꯦꯡꯗꯨꯒ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯗꯨꯅ, ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯑꯣꯠꯄꯒꯤ ꯗꯟꯗꯤꯗꯣ ꯀꯌꯥꯝ ꯆꯥꯎꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯕꯦꯝꯃ? ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯍꯩꯗꯨꯗ ꯁꯥꯍꯨꯝ ꯑꯃꯗ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯇꯨꯅ, ꯅꯨꯄꯥꯅꯦ, ꯉꯝꯃꯤ, ꯅꯈꯥ ꯄꯣꯜꯂꯤ ꯃꯇꯥꯒꯨꯝ ꯅꯅꯤꯡ ꯇꯧꯈꯤꯅꯤꯡꯕ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯈꯥꯡꯂꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯈꯥ ꯊꯥꯅ ꯅꯪꯉꯣꯟꯗ ꯅꯣꯟꯖꯗꯨꯅ ꯅꯨꯡꯁꯤꯕꯤ ꯈ꯭ꯌꯥꯅꯤꯖꯒꯗꯕ ꯑꯗꯨꯛ ꯇꯣꯟꯊꯕꯤ ꯅꯨꯄꯤꯗ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ꯫ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯁꯨ ꯆꯦ ꯃꯇꯠ ꯑꯃꯗ ꯅꯪꯅ ꯁꯤꯟꯗꯨꯅ ꯑꯩꯅ ꯁꯤꯒꯅꯦꯆꯔ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯥꯏꯅꯕ ꯄꯥꯝꯂꯕꯗꯤ ꯀꯣꯔꯠ ꯌꯧꯅ ꯅꯥꯈꯩ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯍꯟꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯌꯥꯝꯕꯨꯡꯁꯨ ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯆꯈꯤꯕ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕ, ꯃꯁꯤ ꯌꯥꯅꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯅꯒꯅꯤ꯫ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕꯤꯒꯨꯝ ꯑꯣꯏꯍꯟꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ, ꯃꯩꯁꯥ ꯂꯥꯡꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯏꯅꯥꯛ ꯅꯛꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯕꯅ ꯌꯥꯝꯕꯨꯡꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯊꯥꯖꯔꯨꯗꯦ ꯑꯗꯨꯛ ꯊꯣꯠꯄꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯃꯛ ꯍꯦꯛ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ꯫ ꯃꯥꯔꯁꯟꯗꯤ ꯃꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯁꯦ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯇꯥꯏꯌꯣꯟꯅꯔꯤ꯫ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯃꯊꯥ ꯁꯥꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯏꯀꯟ ꯀꯟꯗ, ꯃꯇꯨꯡ ꯇꯥꯕꯗ ꯅꯪꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯑꯩꯅꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤꯅ ꯇꯠꯇꯨꯅ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯕꯨ ꯑꯩꯅ ꯌꯦꯡꯁꯤꯟꯕꯒꯤ ꯍꯛꯇꯣ ꯂꯩꯔꯦ ꯕꯦꯝꯃ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤ, ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯆꯥꯛꯇꯗꯤ ꯇꯥꯏꯅꯒꯅꯨ꯫ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ꯫ ꯀꯣꯟꯅꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯑꯍꯣꯡꯕꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯣꯏꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯂꯝꯗ꯭ꯔꯦ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟ ꯃꯁꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ, ꯌꯨꯝꯁꯤꯕꯨ ꯀꯥꯏꯗꯅꯕ ꯈꯟꯒꯗ꯭ꯔꯥ, ꯀꯦꯔꯣꯂꯤꯟꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯕꯨ ꯊꯥꯖꯁꯤꯔꯥ ꯊꯥꯖꯔꯣꯏꯁꯤꯔꯥ? ꯊꯥꯖꯔꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨ ꯀꯨꯞꯊꯅ ꯋꯥꯔꯤ ꯈꯪꯂꯤꯕꯗꯣ ꯁꯨꯈꯪ ꯈꯪꯂꯝꯃꯣꯏ꯫ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯄꯨꯡꯂꯥꯟ ꯂꯥꯜꯂꯤ ꯈꯟꯗꯣꯛꯄꯁꯨ ꯉꯝꯗ, ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯜꯂꯕꯁꯨ ꯍꯥꯟꯅꯗꯩ ꯌꯥꯅꯗꯕꯅꯤꯅ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯗꯤ ꯑꯃꯨꯛ ꯈꯟ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯎꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯁꯣꯔꯒ ꯍꯣꯟꯐꯝ ꯈꯪꯍꯟꯗꯦ꯫ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯗꯣ ꯃꯈꯥꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯂꯩꯃ, ꯅꯪꯅ ꯃꯃꯥ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯅꯆꯥ ꯅꯃꯧ ꯑꯅꯤꯅ ꯅꯨꯡꯗ ꯆꯤꯛꯅꯔꯤꯕ
ꯇꯧꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯁꯪꯈ꯭ꯌꯥꯅꯁꯨ ꯅꯆꯥꯅꯨꯄꯥꯁꯤ ꯈꯔ ꯉꯥꯡ-ꯆꯩꯕꯤ ꯇꯧꯔꯕꯗꯤ ꯐꯗꯧꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯉꯥꯏꯍꯥꯛꯀꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯌꯨꯝꯗ ꯆꯥꯛꯁꯨ ꯆꯥꯗꯦ ꯂꯣꯌꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗꯕꯨꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯥꯒ ꯆꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕ ꯐꯪꯏ ꯐꯣꯟꯗꯨ ꯆꯠꯄ ꯀꯧꯕ ꯂꯩꯇꯦ ꯏꯆꯥꯁꯨ ꯃꯤꯆꯥꯁꯨ ꯄꯨꯜꯂꯤꯕ ꯑꯍꯨꯝꯃꯛ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯃꯥꯏ ꯄꯥꯛꯅ ꯐꯅ ꯌꯥꯝꯅ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯐꯣꯔꯁꯥꯠ ꯂꯥꯎꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧ ꯑꯩ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯊꯦꯡꯒꯦꯔ ꯉꯟꯒꯦꯔ ꯄꯨꯁꯤꯜꯂꯛꯁꯅꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯔꯒ ꯄꯥꯝꯕ ꯄꯥꯝꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯨ ꯆꯩꯗꯅ ꯇꯧꯕ ꯌꯥꯔꯤꯕ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯑꯍꯦꯟꯕ ꯋꯥꯍꯩꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯥꯡꯁꯤ ꯑꯩ ꯁꯥꯅꯤꯡꯗꯦ ꯃꯁꯥꯅ ꯀꯔꯤ ꯀꯝꯗꯧꯕ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯂꯩꯃ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯑꯩꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯋꯥꯈꯜꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ ꯁꯤꯜꯂꯨꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯑꯔꯦꯝꯕ ꯉꯥꯛꯇ ꯇꯥꯔꯦ ꯅꯨꯄꯤ ꯑꯣꯜꯂꯛꯈꯤꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯒ ꯅꯆꯥꯅꯨꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯨꯍꯣꯡꯕꯒ ꯌꯥꯔꯛꯈꯤꯕꯗꯨꯗ ꯁꯤꯅ ꯐꯔꯦ ꯈꯜꯂꯨꯕꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯐꯠꯇꯕꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯔꯦ ꯅꯤꯡꯊꯦꯝ ꯂꯩꯃꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯕꯅ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯄꯦꯟꯗꯗꯨꯅ ꯍꯥꯏꯕꯅꯤ ꯐꯅ ꯌꯥꯝꯅ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯝꯂꯒꯗꯤ ꯑꯁꯤ ꯌꯧꯅꯗꯤ ꯊꯣꯛꯂꯣꯏꯗꯅ ꯃꯥꯅ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯊꯛ ꯇꯧꯗꯕꯗ ꯃꯤꯒꯤ ꯃꯆꯥꯁꯤ ꯀꯔꯤ ꯅꯨꯡꯉꯥꯏꯔꯝꯗꯧꯔꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄ ꯅꯨꯄꯤꯅ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯅꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯍꯧꯒꯦ ꯃꯌꯨꯝꯒꯤ ꯃꯤꯅ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯈꯪꯂꯛꯄꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯕ ꯆꯥꯗꯕꯒꯤ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦ ꯂꯝꯗ ꯊꯣꯛꯂꯒ ꯑꯗꯨꯝ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯊꯧ ꯆꯤꯟꯕꯒꯤ ꯍꯧꯅꯁꯥ ꯃꯇꯧꯗꯨꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯅꯨꯡꯗ ꯂꯥꯟ ꯃꯆꯥ ꯃꯆꯥꯁꯨ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯆꯤꯜꯅ ꯊꯣꯛꯅ ꯋꯥꯔꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯋꯥꯔꯦ ꯍꯥꯏꯕ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯏ ꯃꯄꯨꯔꯣꯏꯕꯅ ꯍꯥꯟꯅ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯕꯒꯤ ꯆꯔꯥ ꯍꯦꯟꯕ ꯀꯌꯥ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯗꯅ ꯇꯨꯝꯈꯤꯕꯗ ꯃꯆꯟꯅ ꯊꯦꯝꯗꯨꯅ ꯄꯤꯖꯗꯨꯅꯁꯨ ꯆꯈꯣꯝ 3-4ꯗꯒꯤ ꯍꯦꯟꯅ ꯍꯨꯛꯆꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯂꯩꯃ ꯅꯤꯡꯊꯦꯝꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯕꯅꯤ ꯃꯆꯥꯕꯨ ꯂꯨꯍꯣꯡꯂꯨꯕꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯕ ꯈꯣꯡꯐꯝꯂꯥ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯇꯠꯇꯅ ꯈꯜꯂꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯕ ꯃꯔꯝꯅ ꯊꯥꯈꯥꯏꯃꯨꯛꯇꯤ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯛꯇꯕ ꯂꯥꯏꯖꯒꯤꯗꯤ ꯍꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯇꯝꯕꯗꯒꯤ ꯈꯪꯂꯤ ꯃꯥꯔꯁꯟꯗꯤ ꯂꯥꯏꯖꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯂꯛꯂꯕꯅꯤ ꯀꯦꯐꯦ ꯑꯃꯗ ꯀꯦꯔꯣꯂꯤꯟ ꯃꯥꯔꯁꯟ ꯑꯅꯤꯗꯣ ꯀꯣꯐꯤ ꯊꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤ ꯑꯣꯜꯂꯛꯈꯤꯗꯨꯅ ꯊꯣꯛꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯑꯃꯠꯇ ꯊꯣꯛꯂꯝꯃꯣꯏ ꯀꯦꯔꯣꯂꯤꯟ ꯇꯞꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯊꯕꯤꯔꯛꯏ ꯂꯥꯏꯕꯛ ꯊꯤꯅꯤꯡꯕ ꯅꯨꯄꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯌꯥꯝꯕꯣꯝ ꯂꯥꯏꯖꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯔꯝꯒꯅꯤꯌꯦ ꯃꯐꯝꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯀꯌꯥꯝ ꯋꯥꯔꯝꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯕꯨ ꯋꯥꯔꯨꯅꯨꯗ ꯑꯩꯅꯁꯨ ꯗꯥ ꯄꯥꯏꯈꯣꯝꯕꯕꯨ ꯐꯪꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯒꯅꯤꯌꯦ ꯃꯥꯔꯁꯟ ꯀꯦꯔꯣꯂꯤꯟꯒꯤ ꯃꯇꯧꯗ ꯆꯤꯡꯅꯕ ꯐꯥꯎꯒꯦꯁꯨ ꯃꯉꯝꯗꯦ ꯏꯔꯥꯡ ꯂꯥꯡꯊꯥꯛꯄꯤ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯃꯥꯔꯁꯟꯅ
ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯗꯗꯅ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯉꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯝꯒꯅꯨꯀꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯌꯥꯝꯕꯨꯡ ꯈꯪꯗꯕ ꯍꯥꯏꯁꯤꯗꯤ ꯈꯪꯗꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯅꯨꯄꯤꯗꯣ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯑꯗꯨꯝꯅ ꯋꯥꯍꯪ ꯇꯧꯔꯛꯄꯗ ꯐꯩ ꯍꯥꯏꯁꯤ ꯈꯟꯖꯥꯟꯅꯩ ꯐꯠꯇꯦ ꯍꯥꯏꯁꯤ ꯃꯉꯝꯗꯦ ꯃꯥꯔꯁꯟ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯀꯦꯔꯣꯂꯤꯟꯁꯨ ꯍꯟꯖꯤꯟꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗ꯭ꯔꯕꯣ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯕ तसेंगना हैनबदी ओइद्रबनी अदुबु लिखन अमगिदमक हैनदब लेरसु खांगदुना खुमलई नोकफेत तौना खंगदेदा मासे फरिरा फट्रिरा खंदोकफम अमा खंगदे ऐगिसे फटलब इनचिनबे वाबुदि नते अदु याम्बो मपान थोंगद मेंगना उबा मिसे लाइरुनो हाइबा अहल लमनचिंगी पौताक अमदि लैबनी मार्शनसु कैरोलिन की मतौदा यानिंगबा फाउद्रसु खुमलई हौजिक्ति माना फब फतबा अहिंगोंदा थोइदोकना मथौ तादब्रा हाइना खल्ले मरमदि हौजिक्ति नंगसे अइगी ओइना लैरेदना माना फब फतबा मागी ओइबा वाने तौसिन्नबा वाहैनेसु खंगजद्रबा नुपीदुदि नोकफेत वाखल नुंगाइरि मखोइगी मतौ ngसाइदगी उरिबा थोहेनबिदि मार्शन कैरोलिन जगादुदा नमसिंदुना हातोकनिंगबा फाउरबनी याम नकनना फमदुना तौनरिबा मतौदो वीडियो लौदुना लैसिहेनबिदा थाख्रे लैसिहेनबिसु फोनदो पाइदुना लैरंबा ओइबना सिन फतौई हैनिंगदना चिनबालदो नोकफेत तौकी रिप्लाई अमतसु हलमदना नुपादुदा फोन तौई मार्शन लाक्लिबा फोनदो पाइसि कदाई पाइरोइसि कदाई तौई कैरोलिनना लैसिहेनबि नत्रो पाइखत्पियुदना मार्शनसु पाइखत्ले अबेमा यम्बोंग कायदा लैबिरिगे ऑफिसता अरुबा मीटिंग अमा तौरे कैदौरे ऑफिस से नुंगसी कैफेदरा नंग हाइनिंगलिदो कैनो अदुम फदाइरो अई मी मयामगा लैये मियामदुगी खंजलदा तहलो अदुदि करिनो बेमा तानिंगदबा मिरक तिनदबो ngang nganglकदम यमदा थुना हलो वासप साबी मंगांगनसी होय यारि थमोना कैरोलिन नुपादुदा मिमांग तो मांगने खंगदा गाथादुना चलगे हाइरा कैरोलिन अइमागा हाना खाइनबगी वालोसिनरुगी अदुगा नंगबु युमदा अइना सोइदना पुरा जटकनी वाहै से हाइदुना नुपेदुगी मखुतबु लौथोकलम बिलदो जीपेदा कापलम लबतोंगदा थुना मफमदुदै थोकलकले लैमसो कनाना करी हाइजिलकपनो नत्रगा करी सकलोनबु लौरिबनो लैसिहेनबिदा इंथि नुंगाइना दौखिद्रे पुंखाइ मुक्की मतुंग नुपादो गारी थौजिलई कादा तफिंग तफिंग चंगचिलकपदा युमदा चटनबा थोकलकपा नुपीदुगा मायुकनै मार्शनना ताप फादुना काइदनो वाहंगदो हंगबगी मतमदा हेनख्रे अम्बुंग नंग अइगी वासे ताररोइ खलब्रो सासिनबा वाहैदु तारगा पिथरकदबा लैत्रे नंगना पामनिसि करिनो अइंगोंदा सिंगना हायो हाइनिंगबदी मसिंग थिंगमदे अदुबु वाहंग अमखक्ति नफमदा हंगनिंगी करी वाहंगनो अइ सोइदना पाउखुम पीगे अइ नत्तबा लमलानबी अमगी ngaksamda कुंदो परिंग होक्तुना लुहोंबगी थौरम पांथोकलगा यंबुरेंबी अमा इहुत छिंदुना पुरकपा ngamgadra नंगबु महु छिनबा ngamgadabi kana leigene चिनबागी अथोतपा असीमा वाहैना अइबु हंजिन हंजिन इखोंसे फाजिनबिरनो कैरोलिनगा उनरुबसो अइ खंगी नंग अदुगिदि लाना लौखिनो अबेमा अइ असिंगबदु लोइना हाइगे हाइरन वाहैदु तानबा हौजिक्ति अइगी मतम हेनख्रे यम्बोंग नुंगाइना अनौबा यम्बाम बुंची अमा हौनबा सेम साबिरो अइना युमसिदा लाखिबा मिकुप खरदगी यम्बोंगी पुंछिगी नुंगाइबा पुंबसु मांगले अइ खंगी कैरोलिन ओइरसो अतोपा नुपी ओइरसो थमोइना खोइदाबी अमा थीनबा तौबिरो हंजिलकपदा यम हाइबसे पोथाफमनी यमसिगी यमपुरेंबी ओइबदा अहिदी असुकी मतिक जाद्रे नुपीदुना मपी ताना कपलिबदो संगशिंदुना कोनशिंदुना थेमजिनगे हाइबा मांगमखिद्रे मिकुपसिदा मा अयाबा अमा ngaibagum itap tapna
ꯃꯃꯤꯠꯇꯨꯅ ꯃꯥꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪ ꯂꯧꯈꯤꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯅꯤꯡꯕ ꯈꯨꯗꯤꯡ ꯄꯤꯗꯨꯅ ꯅꯨꯡꯁꯤꯕꯗꯨꯗ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗꯣꯏꯔꯥ? ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯂꯩꯔꯝꯕꯅꯤ, ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯅꯐꯝꯗ ꯆꯠꯊꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯁꯥꯁꯤꯟꯅꯕꯅꯤ, ꯇꯧꯁꯤꯟꯅꯕꯗꯤ ꯁꯤꯔꯥ? ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥꯝꯇꯗ ꯂꯟꯆꯦꯟꯕꯤꯒꯤ ꯃꯇꯨꯡꯗ ꯊꯃꯣꯏꯗ ꯍꯥꯞꯈꯤꯗꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯃ ꯇꯧꯈ꯭ꯔꯦ, ꯁꯤꯒꯤꯁꯨ ꯃꯔꯝ ꯂꯩꯔꯝꯃꯣꯏ ꯈꯟꯒꯅꯨ꯫ ꯊꯥꯖꯁꯤꯔ ꯋꯥꯍꯩꯗꯣ? ꯊꯥꯖꯁꯤ ꯍꯥꯏꯔꯒꯅ ꯀꯔꯝꯅꯣ? ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯖꯤꯟꯅ ꯄꯣꯛꯂꯨꯔꯦ, ꯂꯥꯞꯊꯣꯛꯀꯦ ꯅꯤꯡꯕꯁꯨ ꯃꯉꯝꯗꯦ, ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ, ꯏꯇꯞ ꯇꯞꯅ ꯅꯨꯡꯁꯤꯅꯁꯨ ꯍꯥꯏꯔꯤ, ꯈꯣꯟꯖꯦꯜꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛ, ꯑꯩ ꯅꯪꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯔꯥꯎꯅ ꯂꯩꯕ ꯄꯨꯟꯁꯤꯗꯣ ꯌꯦꯡꯅꯤꯡꯉꯦ ꯌꯥꯝꯕꯣ꯫ ꯐꯔꯦ, ꯅꯪ ꯁꯦꯡꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯕꯗꯤ ꯆꯠꯈ꯭ꯔꯣ ꯂꯥꯞꯅ, ꯑꯩ ꯌꯦꯠꯂꯣꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯒꯤꯗꯤ ꯎꯄꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ, ꯋꯥꯁꯛꯄ ꯍꯥꯏꯗꯨꯗꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯋꯥꯅꯤ, ꯑꯩꯗꯤ ꯋꯥꯁꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯌꯦꯡꯒꯗꯕ ꯂꯩꯇꯦ, ꯅꯨꯡꯁꯤꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯍꯌꯦꯡ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯊꯤꯜꯂꯣꯔꯥ? ꯑꯩꯕꯨ ꯅꯅꯥꯛꯇꯒꯤ ꯁꯦꯡꯅ ꯆꯠꯍꯟꯅꯤꯡꯂꯕ꯭ꯔꯥ? ꯅꯪꯅ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯍꯤꯡꯈꯤꯕꯗꯤ ꯃꯤꯠꯁꯤꯅ ꯎꯕꯁꯨ ꯉꯝꯅꯤ ꯊꯥꯖꯗꯦ, ꯑꯗꯨꯅ ꯑꯩ ꯋꯥꯔꯕꯁꯨ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯈꯤꯕ ꯑꯩ ꯄꯥꯝꯃꯦ ꯑꯕꯦꯝꯃ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯅ ꯆꯥꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯩꯗꯨꯅ ꯄꯨꯔꯛꯏ꯫ ꯗꯗꯥ, ꯍꯥꯎꯅꯦ, ꯑꯩꯒꯤ ꯊꯃꯣꯏ ꯃꯤꯍꯨꯟꯁꯤ ꯇꯥꯎ꯫ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯀꯣꯜꯂꯒ, ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯃꯔꯣꯜ ꯂꯣꯜꯂꯤꯅ, ꯅꯪꯅ ꯇꯝꯕꯤꯕ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯗꯗꯥꯅ ꯀꯧꯔꯛꯏ, ꯑꯗꯨꯒꯅꯦ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯍꯥꯏꯖꯤꯟꯅꯩ, ꯅꯪ ꯑꯩꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒ ꯆꯥꯡ ꯑꯣꯟꯕ ꯌꯥꯕ ꯑꯃ ꯂꯩꯔꯝꯃꯗꯤ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯩꯅ ꯍꯦꯟꯅꯤꯗ꯫ ꯑꯗꯨꯗꯗ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯍꯥꯏꯕ ꯇꯥꯅꯕꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯁꯦ꯫ ꯑꯩꯁꯦ ꯁꯨꯝ ꯊꯤꯖꯤꯜꯂꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯑꯗꯨꯅ? ꯍꯥꯏꯗꯦ, ꯏꯁꯥꯅ ꯌꯦꯡꯖꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯉꯛꯄ ꯐꯤꯕꯝꯁꯤꯒ ꯗꯗꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯈꯤꯗ꯭ꯔꯥꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯊꯣꯏꯕꯤ, ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯩ, ꯂꯥꯏꯔꯦꯝꯕꯤ ꯃꯆꯥꯗꯒꯤꯁꯨ ꯍꯦꯜꯂꯤ, ꯅꯨꯡꯁꯤꯕꯁꯨ ꯅꯪꯅ ꯍꯦꯜꯂꯤ, ꯄꯥꯝꯖꯕꯁꯨ ꯅꯪꯅ ꯍꯦꯜꯂꯤ, ꯈꯣꯏꯗꯥꯕꯁꯨ ꯅꯪꯅ ꯍꯦꯜꯂꯤ, ꯀꯜꯂꯛꯄꯁꯨ ꯅꯪꯅ ꯍꯦꯜꯂꯤ, ꯈꯝꯕꯟꯕꯁꯨ ꯅꯪꯅ ꯍꯦꯜꯂꯤ, ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏ ꯍꯦꯜꯂꯤ ꯃꯌꯥꯝꯗꯒꯤ꯫ ꯋꯥꯍꯩꯗꯣ ꯃꯤꯀꯨꯞꯁꯤꯒꯤ ꯈꯛ ꯑꯣꯏꯕꯤꯒꯅꯨꯀꯣ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯌꯦꯡꯈꯤꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯞꯅꯕ ꯊꯝꯈꯣ꯫ ꯑꯩ ꯅꯪꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ, ꯅꯨꯡꯁꯤꯕꯤ ꯏꯆꯥꯃꯁꯨ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯥꯏꯕꯪꯁꯤꯗ ꯂꯥꯛꯍꯟꯕꯤꯗꯧꯔꯤ꯫ ꯄꯨꯟꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯄꯦꯟꯖꯩ ꯋꯥꯍꯩꯗꯣ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯂꯟꯆꯦꯟꯕꯤꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ, ꯕꯕꯥꯒꯤ ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯣ? ꯇꯥꯔꯕꯒꯨꯝ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯃꯃꯥꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯋꯣꯕ, ꯄꯤꯖꯒꯦ꯫ ꯏꯆꯥꯗꯨꯕꯨ ꯃꯄꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯅꯦ? ꯐꯥꯎꯅꯩꯅ, ꯄꯄꯥ, ꯃꯃꯥꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯧ, ꯑꯩꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯅꯤꯡꯉꯤꯅ ꯍꯥꯏꯔꯛꯏꯅꯦ ꯏꯆꯥꯅ꯫ ꯏꯁ, ꯑꯗꯨꯗꯤ ꯏꯆꯥꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔꯁꯨ ꯈꯪꯉꯝꯃꯅꯤ ꯌꯥꯝꯕꯨꯡꯗꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯑꯍꯣ, ꯅꯨꯄꯤꯅꯤ꯫ ꯂꯟꯆꯦꯟꯕꯤꯁꯨ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯁꯣꯝꯗꯅ ꯊꯣꯏꯍꯦꯟꯕꯤ ꯆꯅꯨ ꯑꯅꯤꯗꯣ ꯋꯥꯔꯤ ꯇꯧꯔꯤ꯫ ꯆꯅꯨꯅ, ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯏꯕꯥꯅꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯁꯣꯔꯣ ꯑꯝꯇ ꯆꯤꯡꯊꯣꯛꯎꯁꯤꯔꯣ? ꯊꯣꯏꯍꯦꯟꯕꯤꯅ, ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯗꯤ ꯃꯥꯔꯁꯟꯗꯨꯁꯨꯅꯤ, ꯀꯩ ꯋꯥꯈꯜꯅꯣꯕ ꯃꯥꯅ ꯈꯜꯂꯤꯗꯣ? ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯌꯥꯡ ꯆꯨꯍꯤꯡ ꯁꯨꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯗꯨꯒ ꯉꯥꯊꯨ ꯊꯦꯡꯊꯨꯗꯅ ꯀꯌꯥꯝ ꯐꯖꯔꯦꯅ ꯇꯧꯖꯔꯤꯕꯅꯣꯕ? ꯀꯥꯟꯅꯗꯦ, ꯏꯕꯥꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯌꯨꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯁꯤ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯈꯟꯖꯤꯟꯒꯜꯂꯤꯕ ꯋꯥꯈꯜꯗꯨꯒ ꯀꯔꯤ ꯊꯣꯛꯄ ꯇꯥꯔꯦ? ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯩ ꯍꯥꯏꯔꯤꯕ, ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯅꯦ, ꯃꯥꯅ ꯌꯥꯗꯕ ꯌꯥꯕ ꯅꯠꯇꯦꯗ꯫
luhongbu phau tha taruk phadri nupaduga khainaro haibada kamaina harau harau yaraktoino magi su ijat haiba amadi leiridana ijat nupi aikhoina ijat ki khanari ngaidani nupana sum khudong chaba lawsi laise Carolinda chapchabi paramadi tambi da basugya yaroi aina di fana haibani thamoi tinaba nupada mayumda palu haidana haujikti kari sare laibang na tambanina aikhoina kakluba ngamba nate haujik aikhoina tawgadaba ithau haibo laisi henbidi inchilaga mapuroibabu supai paishilhanba sinatana topa pamba yamta leite adudi tawrodana phonda thohenbigi phone dagi laisi henbida phone tawi nupidu so adum pairei handak marak phone da thawai kana yawraklibani ma thoi kaidorige sak thonglambani noi nupadi ka da leiramni nangna suk yam panglamisa kamai tawrino mental hospital da admit tawramdai gini ada kai leirege nang adu mai sum lay yadoribra samai leitradi kai upai lei handok pasu yada sangshin basungamda adum thengna tabani panga noi bema yum lei madagi lam lei mani hel haiba pawda nang takraba drama khradi taw tabani nangso adugi ko ka thokte dai nachi lei shidi Carolinda amta di mamittagi mapi oro tahandana laknas di bema koisu kaisu koiram khiroi yambongda nanaktagi hendoktanaba langtha o arembadi yum kairaga mina harau khidau saru thohen bina laisi henbida tawgadaba pangthokadaba thabak thoram kayama mamut tana taktuna shinari laisi henbisu yumdudi kaining banattabana thohen bina hairakliba singdo munna taduna lawshilli jinbalduna nokphet tawri waramba wakhal sumangkri wari khara saraga phondu thamnari sinthana wakhal inung nungaitana changlakpada isantombe kaidawre inamse tamachadu kaidawkhrabana khangde aina tawbo phone chu suk ai paide message thabasu shindi tawraga halakte noyani bu sauna khibra sauna khideda laptop nare khak hairakhi mana ahen bahaina de laisi hen bisu machanupida marshan gi honglakpado haiduna themjilli matam di tek chatkhibana ahingi matam yaushilakle yengi saktam da nungshina manakta magi oina isisina tumduna lairiba mikupsigidi magi oiriba mapuroibado miyamna sakhi oi kundo paring hukduna manakta laklaba mikupta magi mathada awa pothapam oikhiba akiba kaya sukokchakhiba tenkraba mikupsingdo kaya da nungshiba mangonna konchiliba makhuttubu lauthokduna kumthari asiba haiba mahakto ngasidi akiba su phaurudre lona lashinduna thamkiba bottle makhon thokhanda upudubo hangduna lauthoi nupadubu mapi ira chenna aroiba mityengna yenglammi mana mamai leibaga khanghaude makhuta pairambu bottle nupaduna tap munkhiba nupidu taha yenglei marsan mi paina nangna khalibo wakhal se kaino bema nupidu bottle du launa batawi nupadu khonglei thuna bathroom da sangshinkre nupidu su inarei nupidu ga mukna dana basin da pulap haidokre nangna khalise kaino ba ha aina kari khalage nupadu mami chena ushilli amuk su tapna panglaktuna masira nangna inungsi harise nupidu khumbangam da tumin lei abema aigi nakta leina nangna sigumba matawgada baisaru nangge pamada chatkro ai warasu wana ai yaudana nangna nungaina hingba punchi mahingdo ai yenge laptakna ai yenge adubu nang sigi wakhal sidi khangano nupido nupado bujena konchilai yambo nang yaudaba punchi amada ai nungaina hingba ngamloye ai nanggi nakta sum leige nangna ngangba taraga yambonggi minok yenglaga ai nungaina hingba ngamjage yambo ai soikre ai aranba wakhana lamjengduna wakhal pathaba ngamaudre nangna adusu aigi imanabi makka nangna phamduna ikoi koina daba matauda ipuroi bo oibana aine sukala khamanba phaurure
Matang na tanjana yadabana ay nang napamsadaba. Punshigi sungakpi bangam loydaba iralama. Ngasi din na pamdalang sinkri. Ay lali abema. Ay nang nataba kanamda pamdi. Tamoy siya na nungsiba sungamde. Kariginang asuk tenbo wakal si kalamido. Ay natum taram labade. Nang karioram ni kanbada. Mikup amatlaso ay pothabang amde. Martian nupi dabo pamkato na puthori. Yambong se. Abemagine. Abemagi. Kanamta ki oibe yaroi. Thawai so, hakjang so. Thamoy so, wakal so. Pumnamak nangini. Nangi pendabada aingonda hayo. Nangi nungaitabada aingonda tamo. Aina sauningduna wa kaya mahaikrabaso. Madugi nungaitabada aingonda tamo. Ay sinangine abema. Nangi kanamtagi natti. Ay nang yam nugsi abema. Nang matung sumay tawnuko. Pamungda tapna thamduna. Se. Pamungda phazana hiplaga tomo. Yamong sunanakta tongke. Nangbui thada konchin thamke. Nupidusu nupaduna haibi illi. Nupidu konchinduna tumduna. Ngasigi thodokse. Matung amuk khana thokanganako. Nang ni heksiraba. Ay sunatung ilakkani haiba khango. Nang aigidamak shige khangano. Thongna phana hinge khalo. Ay sunangidamak hinge. Pukningda akhaba minok nok tunusu. Sakdamdudi iting tingba. Nungaitabay mamini tariba. Martian, Caroline gi mateng yaudana, angamba upay tawduna, paikombabu, loya makoy anina kanba ngamnaba, hotnarasira haina khalli. Laijada sumayam sauninglabani. Magi maramgi, janakraba maruptuna, mapam marang khangda laikibana. Adubu karidi upay lay, haukrabadi haukri. Mangda tariba se hana thengnaba tabani. Tanjaduda, nupidu susanglagtuna. Yambong, manglamba nupado ikang khangna. How? Kaidorage, pakalide. Gashudodida. Wakalama kalambani. Nangbu thabaka loirabra. Hoi, loire. Ado, ay se yambong da wamadi hainingbani. Kaywano, hayo. Aido, master tamthagena, session budi hauramani. Ado, tamogi khangnaba mamanaba laibani na hainare changba yani haye. Graduation loiraba natrona. Graduation loibagini aina master tawthagena hairise. Abema, aigise nangi aningba pamada thinjinbagi wade natti. Ado isu nang makhadi tamtharurano. Nangne sum yumda leishinba talle hairisu yambong nangi thabak pige. Kai thabakno? Ai senabagi. As, ado natte ba yambong. Master do loithoga aisu exam achogba thaninge haiba. Abema, nupido kaino haibagom, nupado de yenglai. Martian nupido bu manakta chingshinduna. Yambong na haibasida ningai tawgano. Haibi illo. Nang ni yumda leiba nungai trabaso, ay marak-marakta nang ba office ta pogi. Wakal su yam khanjin gano. Nang na mama ina mauning na so, yambong dadom hayo. Ay nang bu yumda so ida na pobigi. Natanta di pangchata zatokano. Yikna basing na kudong chaba laukini. Ay gidi yeknaba laite. Caroline ga yambongga unabada ay ukrani khanbay pakhalambadi khangde. Nangse adod hek hairale. Achumba sengba haibase thamoy duda kakjing na kakchiglakpadong na nabra. Chumdabagi sauninge haibani. Achumba haibase mi sawi hai. Chumdabada sawi haibadi ay tadri. Tawdaba thabakta tawwe na kitnambase mi sawi. Ay na propiradi. Mit na uba khaktamag asingbani haiba yabrane. Adudi jinbalda haiba wahi khakna thasaba yabra. Ay nupise ay dinahan kay khangde. Mariyam kanjanina. Yambong na kanba anamday ay nistuhe na kanbani. Sikhang na chanasi. Nangamjaro. Ado, Caroline ga unabay maram yambong ay ngonda haidri mali. Khangbada ka na rui khanbagi haidabani. Hawkradi hawkri. Adoy wari do thopsing krasi.
ꯗꯥꯏꯕꯣꯔꯁꯀꯤ ꯋꯥꯗꯨꯅ ꯀꯃꯥꯏ ꯇꯧꯕꯅꯣ? ꯅꯪ ꯑꯩꯒ ꯈꯥꯏꯅꯕ ꯄꯥꯝꯂꯕ꯭ꯔꯅꯦ? ꯌꯥꯝꯕꯨꯡꯅ ꯄꯥꯝꯕꯅꯤ, ꯑꯩꯅ ꯅꯠꯇꯦ. ꯑꯉꯥꯎꯕ ꯑꯣꯏꯔꯁꯨ ꯊꯃꯣꯏ ꯄꯥꯜꯂꯨꯕꯅꯤꯅ ꯅꯨꯡꯁꯤꯔꯛꯄ ꯃꯁꯛ ꯈꯪꯉꯤ. ꯀꯣꯛ ꯑꯃ ꯄꯥꯟꯕꯅ ꯋꯥꯈꯜꯁꯨ ꯈꯟꯊꯔꯛꯄꯅꯤ. ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯀꯥꯏꯅꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯏꯕꯦꯝꯃ. ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯏꯆꯟ ꯂꯩ. ꯑꯁꯨꯝꯅ ꯅꯪꯒꯤꯁꯨ ꯇꯥꯃꯣꯅꯁꯨ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯒꯅꯤ. ꯑꯩꯅ ꯅꯝꯗꯨꯅꯁꯨ ꯂꯨꯍꯣꯡꯂꯒ ꯂꯧꯔꯒ ꯅꯪꯕꯨ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯏꯅꯥꯛꯇ ꯊꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯨꯕꯩ ꯀꯩ ꯀꯥꯟꯅꯅꯤ? ꯁꯨꯈꯠꯈꯤꯕꯅꯤ ꯃꯩꯔꯤꯗꯤ ꯃꯈꯨꯠꯃꯛꯅ. ꯀꯦꯔꯣꯂꯤꯟꯅ ꯅꯛꯅ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯗ ꯍꯥꯏꯔꯛꯈꯤꯕ ꯂꯧꯅꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯥꯅꯁꯨ ꯊꯥꯖꯈꯤꯗꯨꯅ ꯑꯐ ꯐꯠꯇꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯍꯦꯟꯅ ꯇꯧꯔꯨꯗ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯈꯤꯕ. ꯂꯩꯃꯅ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯀꯧꯔꯛꯏ. ꯁꯅꯥ, ꯅꯪꯅ ꯍꯥꯏꯕ ꯃꯤꯗꯣ ꯅꯄꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯍꯧꯔꯦ. ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯂꯛꯎꯍꯦ. ꯃꯥꯔꯁꯟ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯃꯤꯍꯨꯟꯗꯣ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯔꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯀꯩꯁꯨꯝꯇ ꯈꯪꯖꯕ ꯅꯠꯇꯦ. ꯃꯥꯔꯁꯟꯅ, ꯍꯣꯏ, ꯀꯨꯝꯊꯔꯒꯦ ꯏꯃꯥ. ꯈꯔ ꯊꯨꯔꯣ, ꯃꯤ ꯉꯥꯏꯍꯧꯔꯕꯅꯤ. ꯂꯩꯃꯅ ꯀꯨꯝꯈꯤꯕꯒ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯁꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ, ꯑꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯁꯤꯅ ꯃꯈꯥꯗ ꯃꯤ ꯂꯥꯛꯍꯧꯋꯦ ꯍꯥꯏꯔꯤꯗꯣ ꯀꯨꯝꯕꯤꯔꯨꯔꯣꯗꯅ. ꯍꯥꯏꯗꯣꯛꯄꯁꯨ ꯃꯉꯝꯗꯦ, ꯊꯣꯛꯁꯦ ꯍꯥꯏꯔꯁꯨ ꯊꯣꯛꯉꯝꯗꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ? ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯨꯝꯃꯤꯟꯅꯁꯤꯔꯥ? ꯍꯣꯏꯁꯦ, ꯀꯨꯝꯊꯣꯛꯑꯒ ꯂꯣꯏꯔꯦ. ꯁꯨꯛꯊꯒꯅꯨ, ꯅꯁꯛꯇꯣ ꯊꯤꯖꯤꯜꯂꯦꯕ. ꯃꯥꯔꯁꯟ ꯂꯥꯛꯅꯤꯡꯕ, ꯊꯣꯛꯅꯤꯡꯕ ꯑꯃ ꯊꯣꯛꯂꯁꯅꯨ ꯈꯟꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯄꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯤ. ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯗꯤ ꯇꯣꯛꯂꯒ ꯅꯨꯄꯥꯗꯨ ꯐꯥꯎ ꯌꯥꯎꯅ ꯆꯃꯝꯅꯩ. ꯅꯤꯡꯊꯦꯝꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯅꯥ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯈꯣꯡꯗꯣ ꯏꯔꯨꯝ ꯂꯨꯝꯊꯈꯤꯕꯒꯨꯝ ꯇꯧꯏ. ꯁꯤꯟꯊꯥꯁꯨ ꯊꯃꯣꯏꯗꯨꯗ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯔ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯅꯨꯡꯉꯥꯏꯇ ꯃꯤꯠꯐꯝ ꯊꯝꯂꯛꯏ. ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯂꯦꯞꯂꯤꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯎꯀꯤꯜ ꯑꯗꯨꯅ, ꯀꯨꯏꯅ ꯁꯥꯡꯅ ꯃꯇꯝ ꯂꯧꯔꯤꯁꯤ. ꯑꯩꯁꯨ ꯑꯆꯤꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ. ꯃꯥꯔꯁꯟ ꯄꯟꯊꯗꯦ. ꯁꯠ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ, ꯑꯩ ꯑꯕꯦꯝꯃꯒ ꯈꯥꯏꯅꯕ ꯉꯝꯃꯔꯣꯏ. ꯀꯦꯔꯣꯂꯤꯟ ꯄꯟꯊꯗ, ꯏꯌꯥꯝꯕ, ꯅꯪ ꯉꯥꯎꯔꯕ꯭ꯔꯥ? ꯉꯔꯥꯡ ꯀꯩ ꯍꯥꯏꯈꯤꯒꯦ? ꯅꯪ ꯅꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ? ꯁꯤꯟꯊꯥꯅ ꯁꯠ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ. ꯅꯍꯥꯟ ꯃꯈꯩ ꯏꯃꯨꯡꯁꯤ ꯀꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ. ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯗꯅ ꯏꯕꯨꯡꯒ ꯏꯅꯝꯁꯤꯒ ꯑꯩ ꯂꯩꯔꯤꯉꯩ ꯀꯥꯏꯅꯍꯟꯗꯧꯔꯤꯕ? ꯃꯥꯔꯁꯟ ꯃꯈꯥꯗ ꯄꯨꯔꯥꯅ ꯀꯨꯝꯊꯔꯛꯏ. ꯏꯁꯇꯤꯌꯔ ꯀꯦꯁꯇꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯅ ꯄꯥꯏꯅ ꯀꯦꯔꯣꯂꯤꯟꯒꯤ ꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ. ꯅꯪꯃꯨꯛ ꯅꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯃ ꯀꯣꯏꯅ ꯊꯤꯗꯨꯅꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ. ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯕꯤ ꯃꯉꯣꯟꯗꯒꯤ ꯅꯪꯒꯤ ꯐꯠꯇꯕ ꯄꯨꯝꯕꯁꯨ ꯈꯪꯂꯤꯕ ꯑꯩꯅ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯃꯥꯁꯦ ꯍꯨꯟꯗꯣꯛꯂꯒ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯁꯦꯡꯂꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯂꯧꯁꯤꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯕ, ꯑꯉꯛꯄ ꯄꯣꯛꯇꯕꯁꯨ ꯉꯝꯗꯦ. ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯄꯨꯡꯃꯨꯛ ꯍꯦꯟꯅ ꯐꯝꯗꯨꯅ ꯁꯟꯌꯥꯝ ꯑꯃ ꯇꯤꯡꯂꯒ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤꯊꯛꯇ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯁꯦ ꯀꯥꯏꯅꯅꯕ ꯃꯥꯟꯕ꯭ꯔꯥ? ꯀꯦꯔꯣꯂꯤꯟ ꯃꯥꯔꯁꯟꯗ ꯄꯦꯟꯗꯕ ꯁꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯥꯕ ミꯇꯝ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯀꯔꯤ ꯂꯥꯏꯋꯥꯕꯨ ꯍꯩꯅ ꯁꯤꯡꯅ ꯀꯥꯝꯁꯤꯟꯈ꯭ꯔꯕ ꯂꯩꯃ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯂꯒ, ꯑꯩꯅꯗꯤ ꯅꯪꯁꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ, ꯏꯆꯥꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕ ꯂꯥꯛꯈꯤꯕꯅꯤ. ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯅꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ. ꯃꯔꯝꯁꯨ ꯈꯪꯖꯗ꯭ꯔꯕ ꯅꯨꯄꯤꯗꯨꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯚꯥꯞꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ. ꯁꯤꯟꯊꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯈꯝꯖꯤꯜꯂꯤ. ꯀꯩꯅꯣ ꯏꯃꯥ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯅ ꯂꯥꯛꯂꯒ ꯑꯣꯏꯗ ꯄꯥꯗ ꯈꯔ ꯍꯥꯏꯖꯤꯟꯕꯗ ꯏꯃꯥꯅ ꯊꯥꯖꯔꯤꯗꯨꯕꯨ ꯉꯁꯤꯐꯥꯎ ꯏꯅꯝꯁꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗ ꯌꯨꯝꯁꯤꯒꯤ ꯃꯥꯡꯅꯕ, ꯌꯥꯝꯕꯨꯡꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯌꯥꯝꯕꯨꯡꯒꯤ ꯑꯍꯣꯡꯕꯗ ꯏꯃꯥ ꯍꯣꯏꯅ ꯆꯩꯉꯥꯡ ꯇꯧꯔꯒ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯆꯤꯜꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ? ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯧꯔꯨꯔꯤꯅꯣ? ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝꯕꯨꯡꯅ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯇꯥꯃꯣꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯣ? ꯍꯩ,
ꯑꯉꯥꯡ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯒꯨꯟꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯅꯣꯏꯗ ꯄꯥꯏꯈꯣꯝꯕꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗ ꯅꯨꯄꯤꯁꯤꯒꯤ ꯈꯨꯠ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜ ꯃꯀꯨꯝ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯥꯗꯤ ꯗꯥ ꯄꯥꯏꯈꯣꯝꯕꯗ ꯏꯅꯝꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯂꯒ ꯍꯦꯛꯇ ꯊꯥꯖꯕꯒꯤ ꯐꯠꯇꯕ ꯐꯣꯜꯁꯨ ꯂꯥꯛꯀꯅꯤ ꯇꯞꯅ ꯏꯪꯅ ꯋꯥꯐꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯖꯤꯜꯂꯕ ꯇꯨꯡꯗ ꯇꯥꯟꯕꯨ ꯇꯥꯟꯊꯣꯛꯂꯕꯁꯨ ꯑꯃꯕꯨ ꯇꯧꯔꯕꯁꯨ ꯇꯧꯒꯗꯕꯅꯤ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯀꯦꯔꯣꯂꯤꯟ ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯔꯗ꯭ꯔ ꯃꯤꯄꯥꯏꯔꯛꯂꯤ ꯃꯥꯔꯁꯟ ꯀꯦꯔꯣꯂꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯎꯕꯃꯛꯇꯗ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯀꯨꯞꯅ ꯃꯨꯟꯅ ꯈꯪꯕ ꯉꯝꯕ ꯃꯍꯥꯛꯅꯤ ꯂꯩꯃꯅ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ ꯃꯥ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯁꯤꯒꯤ ꯐꯠꯇꯕ ꯈꯪꯍꯧꯕꯁꯤ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯀꯔꯤ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯕꯒꯦ ꯏꯃꯧ ꯑꯃ ꯅꯨꯄꯥꯗꯨ ꯁꯥꯎꯔꯞ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁ ꯉꯥꯡꯅ ꯆꯍꯤ ꯀꯌꯥꯅꯣ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯁꯤꯔꯒꯦ ꯍꯥꯏꯅ ꯐꯥꯎ ꯈꯟꯗꯨꯅ ꯏꯃꯨꯡꯁꯤꯗ ꯌꯨꯝꯁꯤꯗ ꯏꯁꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯃꯈꯩ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯈꯤꯕꯗꯣ ꯑꯕꯦꯝꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯕ ꯇꯨꯡꯗꯒꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯂꯛꯈꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯪꯗꯕꯅꯣ ꯑꯩꯅ ꯐꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯉꯥꯡ ꯆꯩꯕ ꯇꯧꯈ꯭ꯔꯕꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯅ ꯈꯠꯅ ꯆꯩꯅꯕ ꯈꯥꯝꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯋꯥ ꯇꯥꯔꯒ ꯏꯇꯩ ꯏꯅꯥꯎ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯃꯥꯕꯨ ꯍꯥꯏꯖꯕ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯅ ꯁꯦꯟꯅ ꯈꯥꯏꯅꯅꯕ ꯁꯤꯜꯂꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯏꯔꯥꯡ ꯇꯧꯏ ꯋꯥꯔꯛꯇꯕꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯩꯕꯨꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕ ꯉꯝꯕ ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯆꯥꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯨꯟꯅ ꯈꯪꯉꯤ ꯑꯕꯦꯝꯃꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗꯧꯕ ꯂꯩꯇꯦ ꯃꯥꯔꯁꯟ ꯀꯦꯔꯣꯂꯤꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯉꯛ ꯁꯝꯗꯣ ꯋꯥꯜꯗꯨꯗ ꯈꯪꯅꯝ ꯅꯝꯁꯤꯟ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯦꯡꯅ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯕ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯪꯅ ꯄꯉꯥꯡ ꯉꯥꯡꯕ ꯋꯥꯍꯩ ꯈꯔꯗ ꯑꯩꯅ ꯊꯥꯖꯅꯤ ꯁꯤꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕꯒꯤ ꯑꯁꯦꯡꯕ ꯂꯤꯈꯨꯟꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯂꯅꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤꯅ ꯅꯣꯡꯃ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯈꯟꯊꯕ ꯉꯝꯗꯕ ꯁꯟꯊꯤ ꯍꯥꯟꯕ ꯀꯣꯛꯇꯨꯅ ꯈꯪꯕ ꯉꯝꯈꯤꯗꯕ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯁꯦꯡꯅ ꯁꯦꯝꯗꯣꯛꯅꯕ ꯇꯟꯖꯥ ꯄꯤꯕꯗ ꯂꯧꯁꯤꯟꯕ ꯍꯩꯈꯤꯗꯕ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯌꯥꯝꯗꯨꯁꯨ ꯇꯤꯉꯛ ꯇꯤꯉꯛ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅꯤ ꯃꯥꯗꯤ ꯇꯧꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕꯗꯣ ꯃꯪꯂꯥꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝꯕꯅꯤ ꯉꯛꯆꯥꯅꯕ ꯃꯤꯠꯌꯦꯡꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯨꯔꯁꯨ ꯇꯧꯅꯔꯤꯕ ꯃꯇꯧꯗꯣ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯃꯥꯔꯁꯟꯕꯨ ꯈꯥꯝꯗꯣꯛꯄ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯃꯨꯛꯇꯨꯅ ꯏꯌꯥꯝꯕ ꯌꯥꯔꯤꯁꯦ ꯊꯥꯗꯣꯛꯑꯣ ꯁꯤꯟꯅꯕ ꯇꯥꯔꯤ ꯃꯤꯌꯥꯝꯕꯣ ꯑꯕꯦꯝꯃ ꯑꯩꯕꯨ ꯈꯝꯂꯛꯀꯅꯣ ꯃꯁꯤ ꯊꯥꯜꯂꯒ ꯑꯩ ꯖꯦꯜ ꯆꯪꯂꯁꯨ ꯆꯪꯈ꯭ꯔꯒꯦ ꯁꯦ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯖꯅꯤꯕ ꯏꯌꯥꯝꯕꯧꯅ ꯃꯥꯒꯤꯗꯃꯛ ꯀꯩꯒꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯣ ꯍꯥꯏꯅꯔꯤꯉꯩ ꯂꯣꯌꯥ ꯑꯃꯗꯤ DSPꯗꯨꯒꯤ ꯇꯤꯝ ꯈꯔꯒ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯤꯀꯨꯞꯇꯨ ꯈꯛꯇꯗ ꯊꯥꯗꯣꯔꯛꯏ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯕꯗ ꯀꯦꯔꯣꯂꯤꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪ ꯑꯩꯕꯨ ꯑꯋꯥꯐꯝꯁꯤꯗꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯀꯟꯕꯗ ꯑꯃꯨꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯀꯂꯛ ꯈꯝꯕꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯅꯪꯕꯨ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯅꯕ ꯉꯥꯛꯇ ꯁꯤꯟꯈ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯂꯩꯁꯤ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ ꯊꯣꯠꯅ ꯃꯦꯡꯅꯇ ꯂꯩꯕꯤꯅꯤ ꯑꯁꯥꯎꯕꯤ ꯁꯛꯇꯝ ꯂꯣꯏꯅꯕ ꯍꯩꯇꯕꯤꯅꯤꯁꯨ ꯈꯜꯂꯨꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯀꯦꯔꯣꯂꯤꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯟꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ ꯊꯥꯖꯤꯜꯂꯤ ꯃꯔꯨꯞ ꯑꯃꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨꯞ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯀꯌꯥꯔꯛꯅꯣ ꯑꯃꯣꯠꯄ ꯅꯔꯝꯆꯠꯇꯨꯕꯨ ꯁꯦꯝꯗꯣꯛꯆꯅꯕ ꯆꯥꯟꯁ ꯄꯤꯈꯤꯕꯗꯣ ꯂꯩꯁꯥꯔꯤꯉꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯂꯤꯉꯩꯗꯒꯤ ꯅꯪꯅ ꯇꯧꯔꯛꯄ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯕꯨꯛꯆꯦꯜꯗꯣ ꯈꯖꯤꯛꯇꯁꯨ ꯑꯐꯕꯔꯣꯝꯗ ꯁꯦꯝꯗꯣꯛꯆꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯕꯅꯤ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯂꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯈꯪꯖꯔꯛꯇ꯭ꯔꯤꯐꯥꯎ
ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯕꯁꯨ ꯑꯃꯣꯠꯄ ꯅꯔꯝꯆꯠꯇꯣ ꯁꯦꯝꯗꯣꯛꯄ ꯉꯝꯕ ꯍꯧꯅꯗꯦ ꯇꯧꯖꯔꯨꯕ ꯅꯔꯥꯜꯁꯤꯡꯗꯨꯒꯤ ꯀꯔꯃꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯏꯟꯊꯣꯔꯛꯄꯒ DSPꯗꯨꯅ ꯂꯣꯏꯅꯔꯛꯄ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯅ ꯀꯦꯔꯣꯂꯤꯟꯕꯨ ꯍꯦꯟꯀꯞ ꯇꯧꯁꯤꯜꯂꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯁꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯗ꯭ꯔꯤ ꯃꯌꯥꯝ ꯊꯣꯛꯅꯈ꯭ꯔꯕ ꯇꯨꯡ DSPꯗꯨꯅ ꯃꯥꯔꯁꯟꯒꯤ ꯃꯈꯨꯠ ꯁꯣꯛꯂꯒ ꯊꯦꯡꯛ ꯌꯨ ꯏꯇꯥꯎꯒꯤ ꯊꯧꯗꯣꯛꯁꯤ ꯈꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯜꯗꯅ ꯑꯇꯣꯞꯄ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯀꯦꯁ ꯀꯌꯥꯗꯁꯨ ꯆꯦꯟꯅꯔꯝꯕꯅ ꯉꯁꯤꯗꯤ ꯏꯇꯥꯎꯅ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯩꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯁꯣꯏꯗꯅ ꯊꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ DSPꯗꯣ ꯃꯊꯧꯅ ꯌꯥꯗꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯝꯊꯔꯝꯕ ꯋꯥꯈꯜꯁꯨ ꯉꯁꯤꯗꯤ ꯇꯌꯥꯡ ꯇꯌꯥꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯅꯨꯄꯥꯗꯣ ꯃꯥꯔꯁꯟ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯌꯦꯡꯂꯝꯗ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯥꯗ ꯆꯤꯡꯈꯠꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯂꯝꯃꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯅꯤ ꯃꯥꯅ ꯂꯣꯌꯥꯕꯨ ꯎꯖꯕ ꯐꯪꯕ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯕꯨ ꯂꯣꯟꯅꯇ ꯑꯣꯏꯔꯁꯨ ꯌꯦꯡꯂꯝꯗ꯭ꯔꯦ ꯐꯅ ꯌꯥꯝꯅ ꯋꯥꯈꯜꯗꯨꯅ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯑꯅꯝ ꯀꯟꯗꯨꯅꯁꯨ ꯊꯃꯣꯏꯗꯨꯅꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯉꯝꯗꯦ ꯂꯩꯃꯅ ꯎꯀꯤꯜꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯁꯨ ꯏꯉꯥꯎ ꯉꯥꯎꯔꯝꯂꯅꯤ ꯇꯧꯔꯤꯁꯤ ꯉꯁꯤꯒꯤꯗꯤꯅꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝꯁꯨ ꯃꯥꯡꯍꯜꯂꯤ ꯅꯣꯡꯃ ꯐꯖꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯃꯥꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯔꯨꯕ ꯀꯦꯁ ꯈꯔꯁꯨ ꯄꯩꯗꯨꯅ ꯂꯩꯍꯧꯔꯤ ꯐꯔꯦ ꯐꯔꯦ ꯏꯃꯥꯁꯤ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯅꯤ ꯏꯃꯥꯁꯦ ꯑꯩ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯎꯀꯤꯜ ꯅꯨꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯃꯨꯡꯗꯣ ꯏꯆꯤꯛ ꯆꯤꯛꯂꯛꯏ ꯅꯤꯡꯊꯦꯝ ꯋꯥ ꯉꯥꯡꯗꯦ ꯃꯥ ꯂꯩꯃꯒꯤ ꯃꯑꯣꯡꯗꯣ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯏꯃꯨꯡꯁꯤꯗ ꯁꯤꯜꯂꯛꯂꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗ꯭ꯔꯦ ꯁꯤꯟꯊꯥ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯐꯨꯟꯒꯠꯂꯛꯄ ꯁꯣꯔꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯃꯗꯣ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯃꯥꯅ ꯏꯕꯣ ꯑꯁꯤ ꯌꯧꯅ ꯃꯤꯔꯥꯏꯔꯤꯕ ꯑꯄꯥꯝꯕ ꯐꯪꯂꯕ ꯇꯨꯡꯗꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯃꯤꯀꯞꯁꯤꯒꯤꯗꯃꯛꯂꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯑꯣꯟꯊꯣꯛꯆꯕꯅꯤ ꯊꯃꯣꯏꯁꯤꯕꯨ ꯋꯥꯔꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯔꯤꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯛꯇꯝꯗꯨꯅ ꯀꯥꯏꯍꯧꯔꯝꯕꯅꯣ ꯃꯤꯆꯤꯅ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯁꯨ ꯁꯛꯇꯝꯗꯨꯅ ꯍꯟꯖꯤꯟꯅ ꯊꯃꯣꯏꯁꯤꯕꯨꯗꯤ ꯀꯥꯏꯍꯧꯔꯔꯦ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡ ꯇꯧꯔ ꯃꯇꯥꯒꯨꯝ ꯇꯩꯊꯣꯛꯂꯨꯗꯦ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯀꯌꯥ ꯅꯨꯡꯁꯤꯕ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡꯁꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯥꯕꯨ ꯊꯦꯝꯖꯤꯟꯈꯤꯕ ꯂꯣꯏꯈ꯭ꯔꯦ ꯃꯇꯝꯗꯣ ꯍꯜꯂꯛꯂꯔꯣꯏꯀꯣ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜꯁꯦ ꯈꯟꯕꯗ ꯊꯃꯣꯏꯗꯨꯁꯨ ꯇꯅꯤꯛꯀꯅꯨ ꯃꯤꯄꯥꯏꯒꯅꯨ ꯃꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯁꯤꯗ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯁꯤꯟꯊꯥ ꯄꯥꯏꯗꯦ ꯄꯥꯏꯈꯠꯇꯦ ꯃꯥ ꯍꯧꯖꯤꯛ ꯃꯊꯟꯇ ꯇꯨꯃꯤꯟ ꯂꯩꯅꯤꯡꯉꯤ ꯂꯣꯌꯥꯁꯨ ꯂꯣꯌꯥꯅꯤ ꯄꯥꯏꯗ꯭ꯔꯤꯐꯥꯎ ꯇꯧꯅꯤ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯁꯤꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯁꯤꯟꯊꯥꯗꯣ ꯐꯣꯟꯗꯨꯕꯨ ꯑꯣꯐ ꯊꯝꯖꯤꯟꯗꯨꯅ ꯕꯥꯠꯔꯨꯝ ꯆꯪꯂꯒ ꯁꯥꯋꯔꯗꯣ ꯑꯣꯟ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯃꯤ ꯍꯧꯈꯤꯕ ꯍꯥꯏꯕ ꯅꯪꯁꯦ ꯐꯠꯇꯦꯗ ꯅꯤꯡꯁꯤꯡꯕ ꯅꯪꯅ ꯑꯣꯠꯄꯁꯦ ꯑꯣꯠꯂꯤꯗ ꯂꯣꯌꯥꯁꯨ DSPꯅ ꯀꯦꯔꯣꯂꯤꯟ ꯄꯨꯈꯤꯕꯒ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯈꯤꯕꯅꯤ ꯁꯤꯟꯊꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯕ ꯃꯌꯥꯡ ꯀꯪꯁꯤꯟꯕ ꯍꯥꯟꯅꯒꯨꯝ ꯃꯀꯥ ꯂꯥꯝꯗꯕ ꯃꯇꯧꯗꯣ ꯌꯦꯡꯗꯕ ꯁꯥꯅ ꯌꯦꯡꯗꯨꯅ ꯈꯨꯗꯤꯡꯃꯛ ꯈꯪꯗꯣꯛꯂꯛꯄꯅ ꯑꯅꯝ ꯀꯟꯁꯤꯟ ꯂꯩꯕ ꯉꯝꯂꯛꯇꯕꯅꯤ ꯀꯣꯜꯗꯣ ꯄꯥꯏꯗꯕꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯣꯐ ꯊꯝꯈꯤꯕꯗ ꯃꯥꯔꯁꯟꯒꯤ ꯐꯣꯟꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯃꯥꯔꯁꯟꯗꯤ ꯊꯕꯛꯀꯤ ꯀꯔꯤꯒꯤ ꯑꯔꯨꯕ ꯄꯥꯎ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯔꯤꯡ ꯐꯥꯎ ꯆꯠꯐꯥꯠꯇ꯭ꯔꯤꯉꯩꯗ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯅꯪ ꯀꯥꯗ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯀꯩ ꯑꯊꯨꯕ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯒꯦ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯃꯒ ꯁꯤꯟꯊꯥꯗ ꯅꯪ ꯐꯣꯟꯗꯣ ꯄꯤꯔꯝꯃꯣ ꯀꯩ ꯑꯊꯨꯕ ꯄꯥꯎ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯥꯔꯁꯟ ꯏ ꯀꯥꯔꯛꯇꯧꯕ ꯌꯥꯝ ꯇꯧꯅꯔꯣꯏꯁꯦ ꯅꯣꯏꯒꯤ ꯐꯅꯕ ꯁꯤꯜꯂꯤꯉꯩ ꯑꯩꯒꯤꯗꯤ ꯀꯥꯏꯅꯔꯣ ꯍꯥꯏꯔꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯅꯪ ꯅꯨꯡꯁꯤꯕꯗꯝ ꯀꯔꯤꯅꯣ ꯃꯇꯥꯡ ꯆꯥꯗꯕꯕꯨ ꯃꯃꯥꯏ ꯃꯃꯤꯠꯀ ꯏꯀꯨꯠ ꯀꯨꯠꯂꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯄꯥꯏꯈꯣꯝꯕ ꯐꯪꯅꯕ ꯃꯇꯝ ꯈꯔ ꯂꯥꯞꯄꯩ ꯋꯥꯅꯤ ꯁꯤꯃꯛꯅ ꯃꯥ ꯅꯨꯡꯁꯤꯗꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯐꯤꯕꯝꯗꯣ ꯑꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯂꯣꯌꯥ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯁꯤꯟꯒꯅꯨ ꯑꯩꯅ ꯐꯅꯕꯈꯨꯗꯤꯡꯃꯛ ꯁꯤꯟꯒꯅꯤ ꯁꯤꯟꯊꯥ ꯑꯩꯒꯤ ꯏꯆꯜꯅꯤ ꯑꯩꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯤ ꯑꯩꯇꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯨꯕꯒꯤ ꯌꯥꯗꯕꯅꯤ ꯅꯪꯒꯤꯗꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯂꯕ ꯇꯨꯡꯗ
ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯂꯣꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯍꯥꯕ ꯃꯇꯧ ꯎꯠꯇꯨꯅꯁꯨ ꯃꯥꯔꯁꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯟꯕꯁꯨ ꯉꯝꯂꯨꯗ ꯃꯈꯥ ꯇꯥꯔꯝꯗ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯤ ꯐꯣꯟ ꯀꯛꯂꯕ ꯇꯨꯡꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯁꯤꯡꯗꯣ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯀꯔꯤꯒꯤ ꯂꯥꯛꯄ ꯃꯅꯥꯛꯇ ꯀꯔꯤꯒꯤ ꯂꯦꯞꯂꯕ ꯍꯟꯗꯨꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯇꯣꯏꯅ ꯎꯅꯐꯝꯗꯨꯅꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯂꯥꯞꯇꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯤꯠꯐꯝꯁꯨ ꯁꯣꯏꯗꯅ ꯈꯪꯉꯤ ꯃꯥ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯀꯔꯤꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯔꯁꯟꯅ ꯂꯟꯆꯦꯟꯕꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤꯕꯗ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯖꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯃꯄꯥꯡ ꯌꯥꯎꯗ꯭ꯔ ꯆꯦꯛꯂꯥꯒꯨꯝ ꯏꯇꯣꯟ ꯇꯣꯟꯊꯅ ꯂꯟꯆꯦꯟꯕꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯔꯣꯏꯗ꯭ꯔꯥ ꯃꯥꯁꯨ ꯄꯨꯟꯅ ꯆꯟ ꯂꯨꯝꯊꯕ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯄꯗ ꯂꯟꯆꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯛꯏ ꯆꯟ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯠꯇꯕ ꯀꯅꯥꯗꯁꯨ ꯑꯇꯣꯞꯄ ꯃꯤꯡꯊꯣꯜ ꯄꯤꯔꯔꯣꯏ ꯂꯟꯆꯦꯟꯕꯤ ꯅꯪꯒꯤ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯜ ꯎꯕ ꯐꯪꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯤ ꯍꯔꯥꯎꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯀꯥꯏꯒꯗꯧꯔꯕ ꯏꯃꯨꯡꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯏꯇꯤꯛ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯡꯂꯛꯄ ꯆꯦꯟꯊꯔꯛꯄ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯒ ꯆꯨꯁꯤꯟꯅꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯅꯪꯗꯤ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗꯨꯗ ꯈꯣꯡꯐꯝꯁꯨ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯅ ꯂꯟꯆꯦꯟꯕꯤ ꯁꯨꯝꯗ꯭ꯔꯤꯡꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣꯡ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯐꯤꯖꯦꯠ ꯍꯣꯡꯂꯤ ꯂꯝꯆꯠꯁꯨ ꯍꯣꯡꯂꯤ ꯁꯥꯒꯩ ꯍꯣꯡꯂꯤ ꯃꯤꯡꯊꯣꯜ ꯍꯣꯡꯂꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯐꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟ ꯊꯝꯕꯤꯈ꯭ꯔꯕꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯅꯅꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯅꯕ ꯍꯣꯠꯅꯖꯈꯤꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯃꯗꯣꯝ ꯈꯣꯡꯊꯥꯡꯗꯣ ꯐꯥꯖꯈ꯭ꯔꯦ ꯏꯁꯣꯔꯃꯛꯀ ꯄꯥꯡꯈꯛ ꯑꯣꯏꯕ ꯏꯄꯨꯔꯣꯏꯕ ꯃꯥꯕꯨ ꯊꯃꯣꯏꯁꯤꯗꯁꯨ ꯍꯥꯞꯆꯤꯜꯂꯛꯄꯗ ꯃꯥꯒꯤ ꯏꯅ ꯁꯤꯌꯣꯝꯅꯨꯡꯗ ꯊꯋꯥꯏ ꯑꯃ ꯃꯤꯇꯝꯂꯛꯄꯗ ꯅꯪꯕꯨ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯅ ꯃꯗꯣꯝ ꯊꯃꯣꯏꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯕꯥꯟꯅ ꯃꯔꯥ ꯆꯦꯠꯂꯒ ꯀꯥꯡꯈꯣꯡ ꯆꯥꯏꯊꯔꯛꯄ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯣ ꯎꯕ ꯉꯝꯂꯣꯏꯗꯕꯅ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯈꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯌꯥꯝꯕꯣꯡ ꯅꯨꯡꯁꯤꯕꯗꯤ ꯍꯦꯟꯈꯤ ꯅꯨꯄꯥ ꯃꯥꯅ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯍꯣꯡꯕ ꯁꯛꯇꯝꯗꯨꯗ ꯂꯣꯟꯅ ꯀꯌꯥ ꯀꯜꯂꯛꯆ ꯌꯦꯡꯂꯨꯔꯤꯕ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯍꯦꯟꯕ ꯅꯨꯡꯁꯤ ꯏꯍꯨꯜꯗꯨꯃꯗꯤ ꯂꯣꯠꯁꯤꯜꯂꯤ ꯌꯦꯡꯂꯝꯒꯅꯤ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯃꯇꯧꯁꯤꯡꯗꯣ ꯋꯥꯈꯜꯁꯤꯅ ꯊꯃꯣꯏꯗꯨꯕꯨ ꯃꯗꯣꯝ ꯂꯥꯛꯁꯤꯟꯖꯔꯛꯄꯅꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯕ ꯑꯣꯏꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯌꯦꯡꯂꯔꯣꯏꯒꯦ ꯉꯁꯤꯅ ꯅꯪ ꯑꯩ ꯊꯦꯡꯅꯕ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯑꯩ ꯑꯅꯧꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯅꯤꯡꯗ꯭ꯔꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤ ꯆꯔꯥꯡꯅꯔꯛꯄ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯏꯁꯥ ꯏꯊꯟꯗ ꯂꯥꯛꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯖꯔꯒꯦ ꯁꯪꯁꯤꯟꯕꯁꯨ ꯉꯝꯂꯨꯗ ꯀꯌꯥ ꯋꯥꯖꯅ ꯌꯦꯡꯂꯨꯕ ꯃꯇꯧꯅꯣ ꯁꯪꯁꯤꯜꯂꯛꯏ ꯇꯞꯂꯛꯄ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯦꯞꯂꯔꯦ ꯑꯅꯤꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯏꯔꯥꯇꯅ ꯌꯣꯝꯂꯕ ꯃꯤꯠꯇꯨꯅ ꯀꯂꯛꯅꯁꯨ ꯌꯦꯡꯂꯛꯇꯨꯅ ꯆꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯊꯗꯠꯇꯨꯅ ꯅꯪꯒꯤ ꯐꯤꯗꯥꯕꯨ ꯃꯨꯟꯒꯦ ꯈꯟꯅ ꯌꯥꯝꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯔꯥꯟ ꯁꯨꯛꯂꯩ ꯂꯩꯖꯗ ꯅꯝꯗꯨꯅ ꯏꯔꯥꯟ ꯂꯩꯕꯤꯁꯨ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯤ꯫ ꯊꯃꯣꯏ ꯑꯅꯤꯅ ꯑꯗꯨ ꯌꯧꯅ ꯅꯛꯁꯤꯟꯅꯈ꯭ꯔꯕꯗ ꯂꯝꯂꯥꯟꯕꯤ ꯑꯣꯏꯔꯕꯤ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯐꯝ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯔꯦ ꯈꯜꯂꯨꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯂꯥꯟꯈ꯭ꯔꯕꯅꯣ? ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯣꯏꯗꯕ ꯃꯔꯤ ꯑꯃꯗ ꯏꯁꯥꯅ ꯑꯌꯥꯕ ꯄꯤꯖꯗꯨꯅ ꯑꯃꯝꯕ ꯂꯝꯕꯤꯁꯤꯗ ꯊꯃꯣꯏꯅ ꯌꯥꯅ ꯂꯥꯛꯂꯨꯕ ꯃꯄꯨ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯇꯠꯄ ꯌꯥꯔꯔꯣꯏꯗꯕ ꯀꯨꯟꯗꯣꯛ ꯄꯔꯦꯡ ꯍꯨꯛꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯂꯤꯄꯨꯟꯗꯨꯅ ꯉꯁꯤꯗꯤ ꯂꯦꯡꯕ ꯌꯥꯔꯔꯣꯏꯗꯕ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯁꯨ ꯄꯤꯕꯤꯔꯔꯤ꯫ ꯄꯨꯟꯁꯤꯁꯦ ꯃꯥꯡꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯟꯅ ꯈꯣꯡꯐꯝꯁꯦ ꯃꯅꯤꯡ ꯍꯟꯈ꯭ꯔꯕꯁꯨ ꯃꯤꯡꯊꯣꯜꯁꯤꯗꯤ ꯀꯨꯞꯄ ꯉꯝꯗꯅ ꯂꯩꯈ꯭ꯔꯅꯤ꯫ ꯁꯤꯒꯤꯗꯃꯛꯇꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯂꯟꯆꯦꯟꯕꯤꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯊꯨꯅ ꯌꯥꯡꯅ ꯐꯥꯔꯛꯏ꯫ ꯂꯟꯆꯦꯟꯕꯤꯅ ꯇꯞꯅ, ꯂꯝꯂꯥꯟꯕꯤ ꯑꯃ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯤꯗꯨꯒ ꯍꯜꯂꯛꯀꯦ꯫ ꯂꯝꯂꯥꯟꯕꯤ ꯑꯃ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯤꯗꯨꯒꯤ ꯊꯃꯣꯏꯗ ꯍꯥꯞꯇꯨꯅ ꯊꯝꯕ ꯃꯤꯀꯨꯞꯇ ꯐꯥꯎꯔꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ, ꯅꯪ ꯆꯤꯡꯅꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇꯁꯨ ꯂꯩꯅꯗ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯂꯟꯆꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ, ꯀꯔꯝꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯜꯂꯦꯅ ꯃꯔꯥꯜ ꯌꯥꯖꯕ ꯌꯥꯎꯈ꯭ꯔꯒꯦ? ꯏꯃꯤꯠꯅ ꯎꯔꯁꯤꯐꯥꯎ ꯅꯥꯀꯣꯡꯁꯤꯅ ꯇꯥꯔꯁꯤꯐꯥꯎ ꯑꯩꯁꯦ ꯂꯥꯜꯂꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯪꯒ ꯅꯨꯄꯤ ꯂꯩꯔꯕ ꯏꯄꯨꯔꯣꯏꯕꯁꯤꯒ ꯎꯅꯕꯒꯤ ꯑꯔꯊꯁꯦ ꯀꯔꯤꯅꯣ? ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯞꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯌꯦꯠꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯅ ꯌꯥꯝꯅ ꯃꯃꯥꯡ ꯊꯛꯇ ꯑꯆꯦꯠꯄ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯝꯂꯕꯁꯨ ꯃꯤꯠꯃꯥꯡꯃꯛꯁꯤꯗ ꯇꯧꯔꯤꯕ ꯅꯇꯧꯁꯤꯡꯁꯦ ꯊꯃꯣꯏꯁꯤꯗ ꯃꯩꯆꯥꯛ ꯑꯃꯠꯇꯁꯨ ꯄꯨꯗꯅ ꯌꯦꯡꯂꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯤꯡꯗꯨꯅ ꯈꯟꯕ꯭ꯔꯥ? ꯂꯟꯆꯦꯟꯕꯤ ꯇꯞꯊꯩ꯫ ꯃꯔꯥꯜ ꯂꯩꯔꯕꯤꯅꯤ ꯃꯥꯁꯨ꯫ ꯑꯇꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯗ꯭ꯔꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯐꯝꯗꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯔꯥꯜ ꯂꯪꯁꯤꯟꯖꯔꯕꯤꯅꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯕꯨꯛꯇ ꯇꯞꯅ ꯄꯥꯏꯗꯨꯅ, ꯏꯔꯥꯜꯅ ꯏꯄꯣꯠ ꯐꯥꯔꯕꯤ ꯑꯩꯕꯨ ꯅꯪꯅ ꯊꯥꯖꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯍꯦꯟꯕꯤ, ꯉꯁꯤ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕꯤ ꯏꯆꯥꯁꯤꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯕ ꯀꯅꯥꯕꯨ ꯊꯃꯣꯏꯁꯤꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯊꯋꯥꯏ ꯃꯆꯥꯁꯦ ꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯕ ꯃꯤꯁꯛꯇꯣ ꯅꯠꯇꯕ ꯀꯅꯥꯁꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯈꯤꯗꯦ꯫ ꯌꯥꯝꯕꯨꯡꯗꯤ ꯅꯪꯒꯤꯅꯤ, ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯗꯕ ꯌꯨꯝꯕꯥꯟꯗꯨꯕꯨ ꯃꯤꯄꯥꯏꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯃꯐꯝꯗꯨꯗꯩ ꯈꯣꯡꯂꯩ ꯊꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, ꯉꯁꯤꯗꯒꯤ ꯅꯪ ꯆꯤꯡꯅꯔꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯞꯂꯔꯣꯏꯒꯦ꯫ ꯅꯨꯄꯤꯗꯨ ꯋꯥꯔꯧꯅ, ꯌꯥꯝꯕꯨꯡꯕꯨ ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯄꯨꯗ ꯅꯤꯖꯕꯗꯣ ꯑꯩꯅ ꯍꯟꯗꯣꯛꯂꯕꯅꯤ꯫ ꯏꯁꯥꯅ ꯌꯥꯅ ꯃꯊꯪ ꯍꯥꯏꯕ ꯃꯄꯣꯛ ꯑꯃꯠꯇ ꯁꯤꯡꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯂꯝꯖꯤꯡꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯑꯕꯦꯝꯃ, ꯀꯞꯀꯅꯨꯁꯤ꯫ ꯀꯔꯤꯒꯤ ꯍꯟꯗꯛ ꯃꯄꯣꯛ ꯈꯛ ꯑꯣꯏꯅꯤ? ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯕꯦꯝꯃ ꯑꯣꯏꯅ ꯐꯪꯖꯒꯦ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯁꯨ ꯄꯥꯝꯗꯦ꯫ ꯀꯦꯔꯣꯂꯤꯟꯗꯣ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯇꯝꯂꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯕꯒꯤꯁꯨ ꯀꯥꯏꯅꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯕꯅꯤ꯫ ꯑꯕꯦꯝꯃ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯑꯕꯦꯝꯃ꯫ ꯄꯦꯜꯂꯤ ꯄꯦꯟꯗꯦꯒꯤ ꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯨꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯉꯁꯥꯏ ꯎꯠꯈꯤꯕ ꯃꯇꯧꯁꯤꯡꯗꯨꯅ ꯊꯥꯖꯕꯁꯨ ꯉꯝꯂꯨꯗꯦ꯫ ꯈꯣꯡꯊꯥꯡ ꯃꯅꯤꯡ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯉꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ?
Laija narak mongsong chinglak to phauduna chenthorei. Asengba tanjabu yengduna lakliba lambido mamangda amukta chatkibasu leitribani. Pakhatpa mihunchu nemthaba natte. Ningthina chaba thakpa tawdabagi masadusu ison choli. Mamana kadaida magi punchina bukadomda asum chelakpana chaning chamang samnaraktraba sor. Pangal yaudraba hakjangdo kumtharakpada onthaduna apikpa lambi macharomduda tasilai. Wakhalduna manglamdai uki saktam amadi mami sami. Poirei section ke haina leiriba angang amada onchenduna. Aina noi miyam nathibong thaktana thamlibase. Thut lawba nupi macha ama phawba shenaba ngamde. Kaidoraga legi noi. Pet pet lawba nupi mana kayam lapna chengkhidana no noina thiba phangdrise. Nupado mamai lukthaduna. Boss, ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯆꯠꯈꯤꯕ ꯌꯥꯕ ꯆꯤꯡꯅꯕ ꯂꯝꯕꯤꯁꯤꯡꯗꯣ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ. ꯑꯗꯨꯗ ꯃꯇꯝꯗꯣ ꯈꯔ ꯆꯣꯟꯊꯈꯤꯕꯁꯤꯗ ꯄꯣꯏꯔꯩ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛꯇ ꯁꯥꯐꯨ ꯑꯃꯗ ꯀꯥꯎꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯅꯕ꯭ꯔꯣ? ꯑꯩꯅ ꯅꯣꯏ ꯃꯐꯝꯁꯤꯗ ꯂꯦꯝꯊꯥꯛ ꯊꯥꯛꯇꯅ ꯊꯝꯂꯤꯕꯁꯦ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗ꯭ꯔꯕ? ꯅꯁꯥ ꯅꯁꯥꯒꯤ ꯀꯨ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧ. ꯃꯩꯇꯥꯟ ꯑꯁꯤꯕꯁꯤꯡꯁꯤꯗꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯄꯣꯏꯔꯩ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤꯗꯨꯕꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯔꯛꯏ. ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯃꯥ ꯃꯤ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯥꯏꯖꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ. ꯂꯥꯏꯖꯅ ꯇꯥꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯥꯁꯨ ꯌꯧꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯈꯖꯤꯛ ꯈꯛꯇꯗ ꯆꯣꯟꯊꯔꯤ. ꯒꯥꯔꯤꯗꯨꯅ ꯃꯃꯥꯏ ꯂꯩꯒꯦ ꯇꯧꯕꯒ ꯒꯥꯔꯤ ꯇꯌꯥꯔꯗꯨꯗ ꯁꯥꯏꯂꯦꯟꯁꯔ ꯍꯥꯞꯂꯕ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯁꯤꯜꯂꯛꯏ. ꯇꯥꯍꯥꯕꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯏꯟꯅꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟꯗꯨꯅ ꯐꯪꯂꯛꯄꯗ ꯈꯨꯠꯂꯥꯏ ꯊꯤꯔꯛꯏ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯂꯩꯈꯤꯕ ꯇꯦꯟꯁꯟꯗꯨꯅ ꯇꯦꯕꯜꯗꯨꯗ ꯈꯨꯠꯂꯥꯏꯗꯨ ꯂꯩꯍꯧꯔꯦ. ꯑꯍꯦꯟꯕ ꯃꯤꯁꯨ ꯂꯣꯏꯅꯔꯛꯇꯦ. ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯗ ꯂꯥꯛꯈꯤꯕꯅꯤ. ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯈꯤꯕꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯗꯨꯅ ꯂꯣꯏꯅꯔꯤꯈꯩ ꯑꯀꯤ ꯑꯈꯪ ꯅꯥꯏꯔꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ. ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯡꯂꯒ ꯃꯥꯕꯨ ꯆꯤꯡꯊꯣꯔꯛꯄꯗꯣ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯦꯠꯄ ꯀꯥꯎꯕ ꯍꯧꯔꯛꯏ. ꯆꯩꯅꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ, ꯗꯥꯛꯐꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ, ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯪꯅ ꯅꯣꯔꯣꯛꯇ. ꯋꯥꯍꯩꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯟꯕꯒꯤ ꯇꯥꯟꯖꯥꯁꯨ ꯄꯤꯗ ꯇꯝꯊꯤꯅ ꯐꯨꯔꯕ ꯇꯨꯡꯗ ꯃꯊꯕꯥꯛꯇ ꯅꯦꯠꯇꯨꯅ ꯀꯥꯞꯊꯣꯛꯂꯝꯂꯦ. ꯌꯦꯡꯂꯝꯗꯦ ꯍꯟꯅꯁꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯁꯛꯇꯝꯗꯨꯃꯗꯤ ꯎꯒꯦ ꯐꯪꯍꯟꯗꯦ. DSPꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯕꯗ ꯂꯥꯏꯖꯒꯤ ꯃꯔꯝꯗꯤ ꯐꯖꯅ ꯈꯪꯕ ꯉꯝꯂꯕꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ. ꯀꯦꯔꯣꯂꯤꯟꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯊꯤꯒꯠꯄꯗ ꯃꯔꯤ ꯂꯩꯅꯕ ꯑꯌꯥꯝꯕꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ. ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯂꯤꯈꯨꯟꯗꯤ ꯈꯪꯕ ꯉꯝꯗꯦ. ꯕꯤꯅꯥꯒꯤ ꯐꯤꯕꯝꯁꯨ ꯂꯣꯌꯥꯅ ꯆꯠꯇꯨꯅ ꯇꯣꯏꯅ ꯌꯦꯡꯁꯤꯜꯂꯤ. ꯁꯤꯟꯊꯥꯁꯨ ꯑꯦꯛꯖꯥꯝ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯅꯤꯡꯉꯥꯏ ꯇꯧꯕꯅꯤ. ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗ ꯅꯤꯡꯊꯦꯝꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯍꯣꯏ ꯍꯥꯏꯕꯗ ꯃꯇꯥꯔꯦ. ꯐꯣꯟꯁꯨ ꯑꯣꯐ ꯍꯥꯡꯗꯣꯛꯂꯨꯗ꯭ꯔꯦ. ꯃꯥ ꯇꯁꯦꯡꯅ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯄꯣꯛꯇ꯭ꯔꯕꯅꯤ. ꯂꯩꯃꯅ, ꯏꯆꯥꯊꯣꯏꯕꯤ, ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕꯗꯨꯁꯨ ꯆꯠꯂꯨ. ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯈꯤꯁꯤ. ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯕ ꯇꯨꯡꯗ ꯐꯤꯔꯦꯞꯁꯦ ꯏꯁꯥꯅ ꯂꯦꯞꯆꯕꯅꯤ. ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ. ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ. ꯅꯪꯅ ꯃꯔꯝꯗꯨꯁꯨ ꯐꯖꯅ ꯏꯃꯥꯗ ꯍꯥꯏꯗꯦ. ꯕꯦꯃꯥ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯐꯤꯔꯦꯞꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯅꯕ ꯍꯣꯠꯅꯒꯅꯨ. ꯇꯍꯥꯅ ꯇꯧꯕꯒꯤ ꯃꯥꯡꯖꯕ ꯅꯪ ꯃꯃꯥꯡ ꯊꯛꯇꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ. ꯏꯃꯥꯗꯗꯤ ꯋꯥꯂꯣꯠꯀꯅꯨ ꯍꯥꯏꯗꯅ. ꯃꯇꯝꯗꯨꯗ ꯅꯪꯅ ꯇꯥꯈꯤꯗꯦ. ꯑꯗꯨꯕꯨ ꯍꯧꯈꯤꯕꯗꯣ ꯆꯤꯡꯊꯣꯛꯇꯨꯅ ꯅꯩꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ. ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯈꯣ. ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯑꯩꯅ ꯐꯤꯔꯦꯞꯁꯦ ꯂꯧꯕꯅꯤ. ꯑꯩꯗꯤ ꯄꯥꯡꯗꯕꯤꯒꯨꯝ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯏꯗꯣꯝ ꯊꯋꯥꯏ ꯊꯥꯖꯈꯤꯕꯤꯗꯣ ꯑꯣꯏꯅꯤꯡꯗꯦ. ꯁꯤꯔꯕꯗꯤ ꯏꯔꯥꯜꯁꯨ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯈꯤꯅꯤ. ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯑꯩ ꯇꯧꯍꯩꯗꯕ ꯊꯕꯛꯁꯨ ꯇꯧꯈꯤꯗ꯭ꯔꯅ
ꯏꯊꯟꯇ ꯌꯥꯝꯅ ꯀꯤꯖꯔꯛꯑꯦ꯫ ꯆꯞ-ꯆꯥꯕꯤ ꯃꯔꯝꯗꯨꯗꯤ ꯁꯤꯟꯊꯥꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯈꯤꯕ, ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ, ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯗꯥ ꯑꯃ ꯀꯟꯗꯨꯅ ꯃꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕꯤ ꯊꯧꯅꯥ ꯐꯕꯤꯗꯨ ꯑꯣꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯂꯩꯃꯅ, ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯏꯃꯥꯅ ꯀꯔꯤ ꯍꯦꯟꯅꯗꯤ ꯍꯥꯏꯒꯅꯤ? ꯑꯩꯅ ꯄꯥꯒꯅꯦ ꯅꯪꯒꯤ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯋꯥꯔꯤꯗꯨ ꯁꯥꯔꯒꯦ꯫ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪ ꯂꯣꯌꯥꯒ ꯉꯁꯤ ꯈꯛꯇꯤ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯗꯣꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯤꯟꯊꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯥ ꯂꯣꯌꯥꯒ ꯃꯔꯤ ꯁꯝꯅꯗꯨꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯀꯥꯏꯅꯕ ꯂꯥꯞꯅꯕ ꯇꯥꯔꯕꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯀꯥꯏꯅꯅꯤꯡꯉꯤ꯫ ꯋꯥꯈꯜꯁꯤꯗ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯣꯐ ꯊꯝꯈꯤꯕ ꯐꯣꯟꯗꯨꯕꯨ ꯍꯥꯡꯉꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯣꯃꯤꯇꯥꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ꯫ ꯔꯣꯃꯤꯇꯥꯅ, ꯀꯩꯅꯣ ꯁꯤꯟꯊꯥ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯃꯤ? ꯉꯔꯥꯡꯗꯒꯤ ꯐꯣꯟ ꯇꯧꯕꯕꯨ ꯑꯣꯐ ꯑꯗꯨꯝ ꯍꯦꯛ ꯂꯩ꯫ ꯍꯟꯗꯛ ꯃꯔꯛ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯐꯣꯟ ꯇꯧꯔꯦ ꯑꯣꯐ ꯂꯩꯇ꯭ꯔꯁꯨ ꯁꯨꯛꯄꯥꯏ ꯍꯦꯛꯇ ꯄꯥꯏꯔꯛꯇꯦ꯫ ꯑꯩ ꯍꯟꯗꯛꯇꯤ ꯐꯣꯟ ꯀꯌꯥ ꯇꯣꯏꯅ ꯄꯥꯏꯗ꯭ꯔꯦ, ꯑꯗꯨꯅꯅꯦ꯫ ꯑꯗꯣ ꯑꯩ ꯆꯠꯇꯣꯔꯦ꯫ ꯀꯗꯥꯏꯗ? ꯃꯐꯝꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ, ꯑꯗꯨꯕꯨ ꯑꯥꯎꯠꯁꯥꯏꯗꯇꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯐꯧꯋꯥ ꯂꯣꯠꯀꯦ ꯈꯜꯂꯕ꯭ꯔꯣ? ꯕꯦꯡꯒ꯭ꯂꯣꯔ ꯅꯠꯇ꯭ꯔꯒ ꯃꯦꯛꯁꯤꯀꯣ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ꯫ ꯂꯨꯍꯣꯡꯕꯗꯤ ꯀꯝꯗꯧꯕ? ꯊꯧꯗꯣꯛꯇꯨ ꯀꯤꯕꯅꯅꯦ ꯃꯍꯩ ꯂꯩꯇꯨꯅ ꯆꯦꯜꯂꯒꯦ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯁꯤꯟꯊꯥ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯇꯍꯥꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯅ ꯇꯨꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯣꯏꯅꯗꯨꯅ ꯍꯤꯡꯕꯗꯤ ꯑꯩꯅꯁꯨ ꯆꯥꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯏꯍꯨꯜꯁꯤꯡꯗꯣ ꯂꯥꯛꯁꯤꯟꯗꯨꯅ ꯅꯇꯤꯟ ꯇꯞꯅ ꯌꯣꯠꯊꯔꯒ ꯑꯝꯇ ꯃꯨꯟꯅ ꯈꯟꯊꯈꯣ꯫ ꯔꯣꯃꯤꯇꯥ, ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕ ꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯐꯤꯔꯦꯞꯁꯦ ꯂꯧꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕꯁꯨ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯑꯩ ꯈꯪꯉꯤ꯫ ꯇꯥꯃꯣꯆꯥꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯑꯐꯕ, ꯏꯪ ꯆꯤꯛꯄ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯨ ꯀꯩꯁꯨ ꯉꯝꯃꯣꯏ꯫ ꯅꯪꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ, ꯑꯗꯣ ꯙꯥꯂꯣꯌꯥꯗꯣ ꯍꯥꯟꯅ ꯑꯗꯨꯝꯅꯃꯛ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯗꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ? ꯃꯥꯒꯤ ꯂꯥꯏꯊꯣꯛꯄ ꯃꯇꯧꯁꯦ ꯑꯩ ꯈꯪꯐꯝ ꯈꯪꯗꯦ ꯔꯣꯃꯤ꯫ ꯑꯩꯕꯨ ꯎꯅ ꯎꯅ ꯁꯛꯈꯪꯗꯕꯤ ꯑꯃꯒꯨꯝ ꯎꯠꯂꯛꯄ ꯃꯇꯧꯗ ꯑꯩꯅ ꯀꯔꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯒꯅꯤ? ꯀꯥꯎꯊꯣꯛꯂꯒꯦ꯫ ꯊꯃꯣꯏꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤ ꯃꯨꯊꯠꯀꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯔꯕꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯕꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯂꯥꯞꯅ ꯆꯠꯅꯤꯡꯉꯤ꯫ ꯃꯥꯕꯨ ꯋꯥꯈꯜꯁꯤꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯐꯥꯎ, ꯊꯃꯣꯏꯁꯤꯗ ꯏꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯐꯥꯎ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯒ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯊꯦꯝꯐꯝꯁꯨ ꯈꯪꯗꯦ꯫ ꯔꯣꯃꯤꯇꯥ ꯏꯉꯥꯎꯇ ꯉꯥꯎꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯏꯔꯥꯡꯇ ꯂꯥꯡꯖꯔꯒ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯇꯧꯗ ꯎꯠꯄꯅꯤ꯫ ꯃꯕꯨꯡ ꯃꯃꯥ ꯃꯄꯥ ꯑꯍꯨꯝꯒꯤꯁꯨ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯊꯥꯖꯅꯤ꯫ ꯂꯨꯅ ꯆꯥꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡ ꯄꯤꯗꯨꯅ ꯂꯩꯔꯛꯄ ꯆꯥꯎꯔꯛꯄꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯨ ꯃꯨꯟꯅ ꯈꯪꯉꯤ꯫ ꯔꯣꯃꯤꯇꯥ, ꯂꯣꯌꯥꯅ ꯁꯤꯟꯊꯥꯗ ꯂꯣꯏꯅꯕ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯎꯠꯄ ꯍꯩꯇꯕꯤ ꯃꯥꯅ ꯉꯁꯤ ꯎꯠꯂꯛꯄ ꯃꯇꯧꯁꯤꯗ ꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯍꯥꯏꯅꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯗ ꯊꯝꯕ ꯅꯨꯡꯁꯤꯕꯔꯥ? ꯑꯣꯏꯈꯤꯗ꯭ꯔꯥ ꯄꯟꯊꯨꯡ, ꯅꯠꯇ꯭ꯔꯒ ꯂꯦꯞꯈꯤꯗ꯭ꯔꯥ ꯀꯥꯏꯅꯕꯒꯤ ꯊꯣꯡꯖꯤꯟꯗ? ꯇꯝꯕ ꯉꯝꯗꯦ, ꯍꯥꯏꯔꯨꯕ ꯉꯝꯗꯦ꯫ ꯋꯥꯔꯧꯋꯦ ꯍꯥꯏꯅ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕꯁꯨ ꯃꯉꯝꯗ ꯂꯩꯐꯝ ꯈꯪꯗꯦ, ꯄꯣꯊꯥꯒꯦ ꯉꯝꯗꯦ ꯏꯪꯅ꯫ ꯃꯥꯔꯁꯅ ꯂꯟꯆꯦꯟꯕꯤꯗ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤ ꯃꯥꯟꯕ ꯃꯇꯧꯔꯥ, ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯂꯥ? ꯂꯥꯞꯅ ꯌꯦꯡꯕꯗ ꯆꯃꯝꯅꯈ꯭ꯔꯕ ꯆꯤꯟꯕꯥꯜꯅꯗꯤ ꯍꯥꯏꯅꯈꯤ ꯅꯨꯡꯁꯤꯗ꯭ꯔꯦ,
ꯑꯅꯧꯕ ꯌꯨꯝꯕꯥꯟ ꯑꯃꯃꯝ ꯍꯧꯅꯔꯤ꯫ ꯃꯤꯠꯌꯦꯡꯅ ꯃꯔꯣꯜ ꯂꯣꯟꯅꯕꯗꯨꯗꯤ ꯃꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯨꯕ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯅ ꯈꯪꯂꯨꯔꯤ꯫ ꯃꯩꯆꯥꯛ ꯄꯨꯔꯤꯕ ꯊꯃꯣꯏꯂꯛꯇ ꯏꯪꯅ ꯂꯩꯈꯤꯕ ꯉꯝꯕ ꯌꯨꯝꯕꯥꯟ ꯃꯔꯥ ꯆꯦꯠꯄꯗꯤ ꯂꯟꯆꯦꯟꯕꯤ ꯈꯛꯇꯅꯤ꯫ ꯇꯦꯔꯦꯁꯇꯨꯗ ꯅꯥꯏꯇꯣꯝ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯃꯥꯂꯪꯗꯣ, ꯑꯉꯥꯎꯕ ꯃꯥꯂꯪꯗꯣ꯫ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯅ ꯀꯥꯗ ꯂꯩꯔꯝꯗꯕꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ꯫ ꯇꯦꯔꯦꯁꯇ ꯂꯩꯔꯝꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛ ꯁꯝꯂꯥꯡꯗꯨꯕꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯇꯦ, ꯃꯤꯠꯐꯝꯁꯨ ꯆꯣꯏꯔꯛꯇꯦ꯫ ꯑꯕꯦꯝꯃ, ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ? ꯋꯥꯔꯧꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕ ꯀꯨꯏꯔꯦ꯫ ꯋꯥꯔꯧꯔꯗꯤ ꯍꯥꯏꯌꯣ꯫ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯤꯅꯕꯨ ꯅꯨꯡꯗ ꯐꯥꯎꯔꯤꯕꯗꯣ ꯇꯝꯊꯣꯛꯄ ꯉꯝꯂꯝꯒꯗ꯭ꯔꯅꯤ ꯌꯥꯝꯕꯣ? ꯃꯔꯧ ꯂꯩꯃꯜꯂꯦ꯫ ꯍꯣꯏ, ꯑꯩ ꯃꯔꯨ ꯑꯣꯏꯕ ꯋꯥꯇꯃꯛ ꯍꯥꯏꯕ ꯍꯩꯕꯤꯅꯤ꯫ ꯏꯇꯧ ꯈꯨꯗꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯂꯠꯅꯕꯤꯔꯅꯤ ꯈꯪꯉꯤ꯫ ꯑꯩꯅ ꯅꯪꯕꯨ ꯂꯠꯅꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯋꯥꯍꯪꯗꯨꯃꯗꯤ ꯆꯤꯟꯕꯥꯜꯅ ꯄꯤꯔꯛꯄ ꯉꯥꯏꯕꯤꯒꯦ ꯅꯤꯡꯂꯨꯅꯨ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯃꯣꯏꯗꯨꯗ ꯍꯪꯖꯧ꯫ ꯑꯕꯦꯝꯃ, ꯄꯤꯅꯤꯡꯅ ꯄꯤꯔꯛꯄ ꯃꯤꯡꯊꯣꯜꯂ ꯅꯠꯇ꯭ꯔꯒ ꯅꯇꯧꯗ ꯑꯋꯥꯠꯄ ꯌꯥꯎꯈꯤꯅꯤ ꯅꯤꯡꯕꯅꯕꯨ ꯄꯤꯔꯤꯕ ꯃꯤꯡꯒꯧꯔꯥ? ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯣ? ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯥꯖꯔꯨꯗꯕ, ꯅꯨꯡꯁꯤꯔꯨꯗꯕ ꯃꯤꯅ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯑꯩꯅ ꯆꯩꯅꯥ ꯑꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯣꯟꯈꯠꯇꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯒꯤ ꯅꯤꯡꯅ ꯍꯣꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯌꯦꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯔꯝꯒꯤꯁꯨ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗ꯭ꯔꯤ꯫ ꯅꯥꯀꯣꯏꯅꯅ ꯋꯥꯔꯧꯔꯤ ꯎꯠꯂꯛꯄ ꯃꯇꯧꯅꯤ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ, ꯑꯕꯦꯝꯃ, ꯁꯣꯏꯈꯤꯕ ꯏꯇꯧ ꯈꯔꯗ ꯅꯪꯅ ꯋꯥꯔꯧꯔꯦ ꯈꯪꯉꯤ꯫ ꯅꯨꯄꯤꯗꯨ ꯇꯞꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯏꯟꯊꯣꯔꯛꯇꯨꯅ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯈꯪꯗꯅ ꯇꯧꯕꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯅ ꯈꯪꯅ ꯅꯁꯥꯅ ꯌꯥꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯊꯣꯏꯅ ꯂꯩꯔꯝꯃꯣꯏꯗ꯭ꯔꯅ ꯈꯜꯂꯤ꯫ ꯏꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯑꯣꯞꯁꯟ ꯑꯃꯒꯨꯝ ꯊꯝꯂꯛꯄꯒꯤ ꯑꯌꯥꯕꯗꯤ ꯅꯐꯝꯗ ꯄꯤꯈꯤꯗ꯭ꯔꯤꯕ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯋꯥꯔꯧꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯣꯛꯅꯕ? ꯀꯩꯁꯨ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯧ ꯀꯥꯏꯗꯅ ꯇꯧꯗꯨꯅꯁꯨ ꯏꯌꯥꯝꯕꯨꯡ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯅꯁꯤ꯫ ꯏꯅꯥꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯔꯛꯂꯅꯨ, ꯑꯩꯅꯁꯨ ꯍꯣꯠꯅꯔꯣꯏ꯫ ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯨꯗꯤ ꯈꯪꯈꯣ꯫ ꯋꯥꯔꯧꯒꯦ ꯍꯥꯏꯔꯁꯨ ꯑꯁꯦꯡꯕꯁꯤꯗꯤ ꯈꯪꯈꯣ꯫ ꯑꯁꯦꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯌꯥꯝꯕꯨꯡꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯇꯥꯖꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡꯗꯨ ꯊꯦꯝꯖꯤꯟꯕꯗ ꯇꯥꯕꯤꯔꯣꯏ ꯈꯪꯂꯁꯨ ꯑꯁꯦꯡꯕꯗꯨꯃꯗꯤ ꯍꯥꯏꯔꯛꯏ꯫ ꯀꯦꯔꯣꯂꯤꯟ ꯃꯥꯔꯁꯟꯅ ꯀꯦꯐꯦꯗ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗ ꯀꯦꯔꯣꯂꯤꯟꯅ, ꯄꯥꯏꯈꯣꯝꯕꯕꯨ ꯐꯥꯕꯗ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯂꯥꯏꯖꯅ ꯏꯌꯥꯝꯕꯨꯡꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕ ꯂꯩꯁꯤꯅ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯃꯤꯉꯝꯖꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯠꯂꯒ ꯏꯌꯥꯝꯕꯨꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯃꯇꯝ ꯈꯨꯗꯤꯡ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯕꯨꯡ ꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤꯗꯨꯕꯨ ꯂꯥꯟꯅ ꯎꯈꯤꯕ ꯌꯥꯕꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯥꯔꯁꯟꯁꯨ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯕꯁꯨ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕꯅꯤ꯫ ꯇꯥꯏꯅꯐꯝꯁꯨ ꯁꯦꯡꯅ ꯈꯪꯗꯕꯅ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗꯗ ꯇꯥꯏꯅꯈꯤ꯫ ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯕꯗꯨꯁꯨ ꯑꯀꯤꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕꯒ ꯂꯟꯆꯦꯟꯕꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯏꯌꯥꯝꯕꯣꯡ, ꯀꯩ ꯂꯩꯔꯦ? ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯁꯤꯔꯥꯅ꯫ ꯀꯔꯤ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯋꯥꯠꯂꯤꯒꯦ ꯑꯇꯣꯞꯄ? ꯃꯃꯥꯡꯒꯤ ꯋꯥꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯁꯤ ꯑꯃꯅ ꯐꯪꯉꯤ ꯂꯩꯁꯤꯍꯦꯟꯕꯤ, ꯑꯃꯅ ꯐꯪꯉꯤ ꯂꯩꯁꯤꯍꯦꯟꯕꯤ꯫ ꯃꯥꯅ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯛꯑꯒꯦ? ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯑꯁꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯇꯥꯈꯣ꯫ ꯀꯨꯏꯅ ꯃꯇꯝ ꯂꯧꯒꯅꯨ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯩ ꯁꯪꯗꯦ꯫ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯏꯌꯥꯝꯕꯣꯡ, ꯃꯤꯡꯒꯧꯗ ꯀꯧꯕꯒꯤ ꯅꯉꯣꯟꯗ ꯀꯩ ꯔꯥꯏꯠ ꯂꯩꯔꯤꯒꯦ? ꯀꯦꯔꯣꯂꯤꯟꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯗꯤ ꯀꯩꯒꯤ? ꯀꯩꯒꯨꯝꯕ ꯃꯥꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯍꯥꯏꯔꯛꯂꯕꯗꯤ ꯂꯧꯒꯅꯨ꯫ ꯏꯃꯨꯡꯗꯨ ꯀꯥꯏꯅꯕ ꯍꯣꯠꯅꯕ ꯁꯤꯜꯂꯛꯂꯕꯗꯤ ꯃꯥꯅꯅꯤ ꯈꯪꯉꯨ꯫ ꯂꯟꯆꯦꯟꯕꯤꯅ
Caroline hairamba khuding tamlakpa adugi matung makhoi ani thengnaba adugi ngasigi thodok mayam sigi wari pomba tammi adubu warobana thankraba thamoini mapuroibagi makha taba wahai taramda makha kumkhri themjinba sungam hauda ingaw ngawri nupado Romita stu laktun leirami Sinthaga loinana kitchen pizza semlami awaba makhal khetnarabasu thamoida phawriba nungaitabadi mane Laisi henbina Kai watlige tawdoba sintha inama kaidawrakhoge Yareda loidore Romita nangdi ngasi sida leidoira yumdaga hairambro Hoi hairami inama hayeng oina halage Phare leiminaro inamasu atai thabagam taloishiluge Wahaiste hairamduna Laisi henbi su thokre Laisi henbi na thokhibaga Romita na sinthabu themjinbi Sinthana Romita aina lauriba phirepse honglaroi khalli yamda laibasu ikaije nangi apambada aina yaroi haina phat hekda thingjinbadi natte ado nupa haishidi nupani kanana khangni magisu nangonda haidokpa yadaba problem ama face tawrambaso Hathuna phirip loganu nupi nangna khara halo si hayena nangna haijau haiba natte sida matam khara leiraga magi mawongdu yengthokho haibani yada yadragana yadabai thabakto khanaba taridana masu haibai wani nangna tana kanam khangnaramoi bema Romita nupi ki punchi se kayam loi haiba ai ngasidi mayek singna khangi lapnarasu kainarasu yare haina ikom na leijadausu haiba indabi oiruduna khali senchilla hojik chelure haiba mingtholsina ikong ikotche tawgadaba thabak torong kayada phajin punchinduna thambadawna tawi jinda chatnabidi ekoina sembani hairabasu wakhalda akiba loinare daloyado kahina phataba midi nate ai magi michangi wanate nangi punchigida makhallaga handak khakti nang su taptharo ai ko yam sari ithanda chekna laininge nang ta singna daloya galapna ge na khalabro khangde ai gi wadi sintha somna thanda waraga wakhal charang na leido mahut daloya ka amuktang thingnaraga apam da haina tho adugi matung chatpu chatre sintha sigi hiram sidadi nangna hotna dana kanana su nangi hotnaru oi Daloya ga naknage lapnage nangi khutta leirabani Thamoi duna nungsiri ba misakni karigi lapthokninggani khallibani wakhal kaya ama kaina ba haibado oikhidanaba Romita gi wahai khara duna thongna oiraduna call tawi thinthada op hangduna loya gi number duda loya su lakliba phone do khanglabasu paidi anirak hanna tawrakpada paigi khalli Warauri nupa manasu yamnaga aduba sinthasu sinthani amuraktai hena taude loyasu nupi tu nangam haloi khanna muklibani sinthado mathau chinba nupani ningsing lakpada anirak hannadi taudana message oina iduna thai tamacha ainanga warimta saba pame sindi tawi reply di halakte nupa mana adumna tawrakpadudadi sinthasu masada leiriba napal duna helibra Natraga karino khangde thakiba message to delete for everyone da namduna yamna thuna kakthali minute 10 muki matungni nupa doi message amala e hayeng pung 10 da aini hege puba aikhoi ni ki una phamdu dalaw nangi na pot na chaising sipige thamoi mai chak to kharada oiresu hantha khigadra khanna pau phauna ba pambai thirubadi asokpada thum chaishilakba kum thokre Message to ubada sintha masadu ipun galai mapi iradi chende tarang amadi ichat chatli Romita su uri tharak liba message to somdana kamdauri achumba magi mayokta aranbana kayam koina lepangamgani Caroline makok ni haina taglakhiba nupado jingkhongda sina phangle haiba pausina leibak sarasan khre amadi Mana tawjakhiba fattaba singduna case file tawduna thijin humjin basu tawkhidre miyoi bana warakpa ngamdaba laina warakpani khanakre
Lai saglot panupa ama leble ICU mamangduda soli machinda yamna sonthangnana Ima Nayana matik chadaba oirubana Imabu senaba songamautre Lai jagi lekhun suliba phangtre Laman khumningbana ngauraba thawaisina Nakhoida chaithing pikhiba miyoisingda Laman khumdunasu Thawayu ei khanjabi nakhoi anibu kanbadi ngamkhidre Matang matam chana Adubu na chana ngasi wasakle Mafam sida lai jabu aina soidana puduna lakani Imabu haudu khankani Matam du phaude Ima Mafam sida gilengdana pothabiramuko Ningam da sinthari mitlu pirang oirambatai paikhomba Aduga mirod oiribana karigi Marup anibu setok khaidoknaduna Mawa mapau ama pidribana karigi Khongthang khuding yengsilibra Yeknaba kauba mabu watabra Hospital dagi thoglakpaga number amadagi paikhomba call laki Masu thintharuba tawdana paikhatli Miyoy aduna Karigumba Nangna laishi henbibu mafam sida phaduna puraklaba Aina nangi thawai oiriba nupisibu nangi khutta sinagani Nang kanano Ai kanano haibududi matamna dum khangjarak tawba leirabani Khalu khalu nakok machadu munna Laisi henbibu puraklaga Nangi oiba amatta asok apan yaudana Hiramani muktagi mathakta Nungaina na punchido hingi haibra Natraga lambi gi chakni phiniba oiduna Napang kainaraba Nama taraba uchek oina na punchido lengi haibra Nangna laishi henbibu pamlibana karige Adugi maramni khangningana Aina hairishida yaw Thabakto pangthokpa ngamlani haiba mikup khakdada Aigi number shida pau phawro Aduga kaigumba aigi number sha Atopa miyoy amada hek piraba Laijagi asiba hakjang tawthorakpa tureldagi oina uba phangani Aduga aigi khubam nungda hospital aduda asiba gum taaduna leiriba binagi punchisu karam tawgani wakhal munna khalaga nangna pamba decision lawjaw Wahai sikak hairamduna thuna phone do kakthakki paikhomba gyan men amatade Magi oiba yeknaba laijagi oiba thabaki oiba Maraksida laishi henbigi amuk Aduga aduk chana khraba maruptugi Aduk nungshi zabi loina biduna kamdawna mana Mathangi numituni Sinthaga Romitaga hongnaduna pung 10 chap chana mafamdu yawrai Romita di nakal amaramda laithok laiki Anida wari sanaba tanja pibagom Loyana Sida de lamira Aise haibi inde phatte isana khangje Aiga loinabada tamocha yam ware haibasu ai khangi Aduna haujikti aisu khanbe yaba khalaga study makhatam thaba chatkrage haina khalli tamocha gisu wakhal chanabi ama yengkhibada aina phamda warobasu thamlaroi yechu yelo ai Aigi pendabadi nang hanglaroi khalabra hangkhidabra ne aiba kari maramgi sigumba phirepse nangna lawge khalakpano khanbagi matam su helabra haina khalli Aina asuk thazakhiba nungshina sinakhiba asumne hek inthokpirakani di ai thazakhidabani adubu kaisu kaide kaimta kaide ado pochai du kadaino khangde thu namak adai pakhum ama wahang ama laitrabagum aroibe wahang dugi pakhum duma khakpirai waraure phagi phagi dagi sinthado tasengna loyabu thamoiduna warokre ai chatlage thamocha Ngasi uhaliba saktam sinaso napamda uhanba aroiba saktam uhinba ngamchake mamangda aina soikiba mayam yawkrabaso apangbi anghawbine khalaga ngakbiyo janapam khangdaba pochingda mai thaduna manghanbikro aibu mirairasu yare kainarasu yare khalise karamba nupa leirage nupa wate shineba ha hairidu onare adudi nasana nasada hangjadawba wahangoiramgani Khangi nangidi nupa marangkai aigamba makaina khrabasu atopana mahuchin bangamkini sinatro aina sikradi adui chingnaba kokadra siba nataba atopa nangi lambi se amate heglaitraba tamacha maithongda momondokpa awabu utpa haidaba miyoy khuding nangaiba natte aduga na khutchalabi kanada nangna sijinnariba wahaido khajikti khanthaning Ihai tamba sakhiga khanjabasu ikong ikhoche
ꯐꯥꯖꯤꯟꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩꯁꯨ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯨꯡꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕꯁꯨ ꯎꯠꯊꯣꯛꯀꯅꯨ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯃꯍꯥꯏꯕ ꯏꯊꯟꯇ ꯊꯋꯥꯏ ꯊꯥꯖꯒꯦ ꯋꯥꯔꯤꯄꯁꯨ ꯄꯥꯡꯗꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕ꯭ꯔꯥ ꯃꯍꯥꯏꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯅꯣꯏꯅ ꯈꯜꯂꯤꯅꯣ ꯑꯩꯁꯨ ꯈꯪꯏ ꯑꯉꯥꯎꯕ ꯏꯇꯧꯁꯤꯅ ꯅꯪ ꯑꯩꯒ ꯁꯣꯏꯗꯅ ꯀꯥꯏꯅꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯪꯒꯦ ꯑꯩꯁꯦ ꯀꯔꯤꯁꯨ ꯐꯥꯎꯗꯕ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯑꯃꯗ ꯄꯨꯗꯕ ꯃꯤꯁꯛꯇꯣ ꯃꯥꯟꯕ꯭ꯔꯥ ꯁꯤꯟꯊꯥ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯦ ꯁꯣꯟꯊꯒꯦ ꯇꯧꯔꯛꯄ ꯊꯃꯣꯏꯁꯨ ꯃꯁꯥꯅ ꯅꯝꯗꯨꯅ ꯐꯥꯖꯤꯜꯂꯤ ꯃꯍꯧꯁꯥꯅ ꯃꯥꯗꯤ ꯊꯃꯣꯏ ꯀꯟꯕꯅꯤ ꯂꯣꯌꯥ ꯁꯤꯟꯊꯥꯒꯤ ꯁꯥꯒꯜ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯟꯗꯨꯅ ꯁꯨꯞꯅꯒꯤ ꯊꯥ ꯑꯃ ꯅꯨꯃꯤꯠ 16ꯅꯤ ꯄꯨꯡ 9 ꯁꯦꯀꯦꯟ 39 ꯅꯪꯅ ꯑꯗꯨ ꯌꯧꯅ ꯊꯃꯣꯏ ꯀꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ ꯅꯤꯡꯂꯕꯁꯨ ꯑꯩꯗꯤ ꯉꯝꯗꯦ ꯅꯪꯕꯨ ꯀꯥꯎꯕꯁꯨ ꯍꯩꯇꯦ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ ꯀꯥꯏꯅꯕꯁꯨ ꯉꯝꯂꯣꯏ ꯅꯪ ꯆꯠꯅꯤꯡꯂꯕ꯭ꯔꯣ ꯅꯪ ꯆꯠꯅꯤꯡꯂꯕ꯭ꯔꯕ ꯁꯤꯟꯊꯥ ꯄꯥꯏꯁꯤꯜꯂꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯄꯪꯊꯍꯟꯕꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯇꯥꯃꯣꯆꯥ ꯅꯪꯅ ꯇꯦꯜꯂꯦ ꯈꯜꯂꯤꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯗ ꯁꯥꯡꯅ ꯈꯟꯈꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯋꯥꯈꯜꯁꯤꯗ ꯐꯥꯎꯈꯤ ꯑꯗꯨꯃꯛ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯠꯅꯤꯛꯈꯤ ꯏꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯃꯤꯁꯛꯇꯤ ꯅꯪꯅꯤ ꯑꯩꯕꯨ ꯏꯔꯥꯠ ꯁꯤꯕ ꯌꯥꯅꯕ ꯂꯧꯅꯝꯕ ꯋꯥꯍꯩꯗꯣ ꯉꯥꯡꯒꯅꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯆꯠꯅꯕꯤꯁꯤꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯤꯈꯤꯕ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯈꯤꯕ ꯊꯣꯏ ꯇꯥꯃꯣꯆꯥꯒꯤ ꯊꯣꯏꯊꯣꯏꯕꯤ ꯑꯩꯕꯨ ꯆꯩꯌꯨ ꯅꯆꯤꯜ ꯄꯦꯅ ꯉꯥꯡꯉꯨ ꯅꯪꯅ ꯄꯦꯟꯗꯅ ꯐꯨꯔꯁꯨ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯋꯥꯈꯜꯅꯁꯨ ꯑꯃꯨꯛ ꯐꯥꯎ ꯈꯟꯒꯅꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕ ꯄꯥꯡꯒꯜ ꯄꯨꯝꯕ ꯁꯣꯟꯊꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯏꯊꯟꯇꯅ ꯄꯦꯟꯗꯕꯅ ꯅꯤꯡꯉꯝꯗꯕꯅ ꯊꯜꯍꯟꯕ ꯉꯝꯕ ꯋꯥꯍꯩꯗꯨꯅꯤ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕꯁꯨ ꯊꯤꯅ ꯆꯩꯔꯕꯁꯨ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯇꯥꯅ ꯆꯩꯅꯥ ꯄꯤꯔꯕꯁꯨ ꯑꯩ ꯁꯥꯎꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯕꯨꯗꯤ ꯋꯥꯔꯧꯈꯤꯅꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯈꯤꯅꯨ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯁꯤꯒꯤ ꯃꯔꯝ ꯍꯥꯏꯅꯕ ꯇꯟꯖꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯔꯝꯈꯣ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯒꯤ ꯀꯣꯜ ꯕꯦꯛ ꯍꯜꯂꯛꯀꯅꯤ ꯈꯟꯕꯗ ꯇꯥꯃꯣꯆꯥ ꯂꯩꯐꯝ ꯈꯪꯗꯅ ꯅꯪꯕꯨ ꯉꯥꯏꯔꯛꯄꯅꯤ ꯅꯪꯕꯨ ꯎꯅꯅꯤꯡꯕꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯐꯤꯔꯦꯞ ꯑꯃ ꯋꯥꯔꯦꯞ ꯑꯃ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕ ꯃꯤꯀꯨꯞꯁꯤꯒꯤ ꯑꯇꯦꯟꯕ ꯋꯥꯍꯩ ꯈꯔꯁꯤꯅ ꯑꯅꯝ ꯀꯟꯕꯤ ꯃꯥꯕꯨ ꯊꯦꯝꯕ ꯉꯝꯈꯤꯗꯧꯔꯤꯕ꯭ꯔꯥ ꯊꯥꯖꯕꯗꯤ ꯃꯋꯥꯠꯂꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯊꯃꯣꯏꯗꯣ ꯎꯔꯤꯕ ꯄꯣꯠꯁꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗ ꯃꯤꯄꯥꯏ ꯊꯤꯔꯕ ꯅꯨꯄꯥꯗꯨꯗꯤ ꯆꯦꯠꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯣꯏ ꯇꯥꯃꯣꯆꯥꯒꯤ ꯊꯣꯏꯊꯣꯏꯕꯤ ꯑꯩ ꯅꯪ ꯍꯨꯟꯗꯣꯛꯂꯒ ꯆꯠꯂꯨꯏ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩ ꯀꯩꯗꯧꯒꯦ ꯅꯪꯅ ꯋꯥꯔꯧꯕ ꯐꯅꯕ ꯅꯪ ꯀꯞꯄ ꯇꯣꯛꯅꯕ ꯇꯥꯃꯣꯆꯥ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯩꯅ ꯊꯦꯝꯗꯨꯅ ꯅꯝꯗꯅꯁꯨ ꯆꯦꯜꯂꯒ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯉꯥꯛꯇꯁꯨ ꯑꯩꯅ ꯈꯟꯗꯨꯅ ꯇꯧꯔꯨꯕꯒꯤ ꯇꯥꯃꯣꯆꯥ ꯂꯥꯜꯂꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯁꯤꯟꯊꯥ ꯁꯃꯝꯅꯔꯕ ꯋꯥꯈꯜ ꯁꯣꯟꯊꯔꯕ ꯊꯃꯣꯏ ꯆꯤꯟꯕꯥꯜꯗꯨ ꯂꯥꯟꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯃꯠꯇꯁꯨ ꯐꯣꯡꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯂꯣꯌꯥꯅ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ ꯂꯦꯟꯈꯤꯕꯅꯤ ꯀꯣꯜꯗꯨꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤꯕꯅꯤ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨꯕ ꯏꯔꯥꯜꯁꯤ ꯉꯥꯛꯄꯤꯔꯨꯕ ꯁꯤꯟꯊꯥ ꯂꯣꯌꯥꯕꯨ ꯏꯟꯊꯣꯛꯏ ꯂꯣꯌꯥꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯅꯥꯛꯇꯨꯗ ꯂꯥꯛꯏ ꯈꯟꯕꯒ ꯇꯧꯕꯒ ꯌꯥꯎꯁꯨ ꯌꯥꯎꯔꯝꯃꯤ ꯊꯃꯣꯏꯗꯨꯅ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯕ ꯏꯍꯨꯜꯗꯨ ꯅꯨꯄꯤ ꯈꯛꯅ ꯈꯪꯒꯅꯤ ꯅꯨꯄꯤꯗꯨꯅ ꯄꯥꯏꯒꯦ ꯇꯧꯕꯒ ꯅꯨꯄꯥꯗꯨꯅ ꯇꯥꯛ ꯃꯨꯟꯈꯤ ꯃꯇꯥꯡꯗꯨꯅ ꯌꯧꯔꯕꯗ ꯔꯣꯃꯤꯇꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯁꯨꯒꯥꯏꯅ ꯇꯥꯛꯇꯨꯅ ꯃꯔꯝ ꯇꯥꯛꯂ ꯐꯥꯎꯕ ꯑꯍꯣꯕ ꯎꯇꯣꯡꯒꯨꯝ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯗꯥ ꯂꯣꯌꯥ
ꯑꯗꯨꯃꯥꯏ ꯁꯤꯟꯊꯥꯗ ꯐꯣꯔꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯕꯤꯒꯅꯣ ꯅꯍꯥꯟꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯐꯥꯎ ꯐꯖꯅ ꯆꯥꯗꯕꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯤꯕꯅꯤ ꯆꯦꯜꯂꯨꯔꯒ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯕ ꯇꯣꯛꯑꯁꯦ ꯍꯥꯏꯕꯗ ꯀꯩ ꯐꯥꯎꯔꯝꯅꯤ ꯃꯥꯕꯨ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯗꯨꯁꯨ ꯈꯟꯊꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯇꯣꯛꯂꯁꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯥꯅ ꯄꯥꯝꯗꯕ ꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯨꯒꯤ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯐꯕꯇ ꯈꯟꯊꯕ ꯌꯥꯔꯦꯅ ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯂꯣꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯥꯝꯃꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯅ ꯌꯥꯎꯁꯤꯟꯕꯩ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯗꯥꯂꯣꯌꯥꯁꯨ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯤꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯁꯤꯟꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯎꯠꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯗꯥꯂꯣꯌꯥꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯅꯨꯡꯁꯤꯔꯝꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯈ꯭ꯔꯤꯕ ꯍꯣꯠꯅꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯩꯁꯨ ꯍꯣꯠꯅꯔꯝꯗꯕ ꯌꯥꯏ ꯅꯨꯄꯥ ꯅꯈꯣꯏꯗꯤ ꯃꯥꯡꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯦꯜꯂꯨꯔꯕ ꯇꯨꯡꯗ ꯌꯥꯝꯅ ꯇꯣꯜꯂꯤ ꯗꯥꯂꯣꯌꯥꯁꯨ ꯈꯜꯂ ꯌꯦꯡꯕꯅꯤ ꯗꯥꯂꯣꯌꯥꯅ ꯁꯤꯟꯊꯥ ꯑꯣꯏꯔꯝꯃꯗꯤ ꯀꯩꯗꯧꯅꯤ ꯑꯩꯅ ꯃꯥ ꯑꯣꯏꯔꯝꯂꯗꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯣꯠꯂꯁꯨ ꯂꯣꯠꯈ꯭ꯔꯁꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯃꯥꯌꯣꯛꯅꯔꯁꯦꯅ ꯍꯥꯏꯔꯝꯒꯅꯤ ꯁꯤꯟꯊꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏ ꯑꯩ ꯅꯉꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯦ ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯗꯅ ꯑꯇꯩ ꯑꯇꯩꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯂꯣꯠꯇꯕ ꯌꯥꯕꯅꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯈꯪꯅ ꯈꯪꯅ ꯑꯇꯣꯞꯄ ꯌꯦꯡꯂꯔꯣꯏ ꯈꯪꯂꯕꯁꯨ ꯈꯝꯕꯟꯕꯅ ꯉꯥꯎꯔꯕ ꯑꯩꯁꯦ ꯅꯪꯅ ꯊꯦꯝꯖꯤꯜꯂꯛꯀꯗ꯭ꯔꯥ ꯑꯩꯒꯤ ꯂꯦꯞꯂꯛꯀꯗ꯭ꯔꯥꯅ ꯑꯣꯏꯅꯖꯈꯤꯕꯅꯤ ꯊꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯃꯁꯤ ꯌꯧꯅ ꯈꯣꯡꯊꯥꯡꯁꯤꯐꯥꯎ ꯊꯥꯡꯂꯛꯄꯅꯤ ꯈꯪꯗꯦ ꯅꯪꯅ ꯑꯩ ꯊꯥꯖꯕꯤꯔꯝꯗꯕꯁꯦ ꯑꯩꯒꯤ ꯀꯩ ꯑꯁꯣꯏꯕꯅꯣ ꯍꯥꯏꯕ ꯁꯤꯟꯊꯥꯗꯤ ꯋꯥ ꯉꯥꯡꯗꯦ ꯂꯣꯌꯥꯗꯒꯤ ꯆꯦꯔꯪꯗꯣ ꯂꯧꯏ ꯃꯄꯤꯗꯨꯗꯩ ꯈꯖꯥꯏ ꯊꯛꯇ ꯂꯝꯍꯦꯟꯕꯤ ꯑꯣꯟꯗꯨꯅ ꯆꯤꯟꯊꯔꯛꯂꯤ ꯔꯣꯃꯤꯇꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯊꯧꯅꯥ ꯍꯥꯞꯄ ꯃꯇꯧ ꯎꯠꯇꯨꯅ ꯁꯤꯟꯊꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯅꯪꯒꯤ ꯀꯩꯁꯨ ꯈꯟꯗꯕ ꯃꯤꯁꯛ ꯑꯃꯒꯤ ꯅꯪꯅ ꯀꯞꯀꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ ꯅꯪ ꯑꯋꯥꯕ ꯈꯥꯡꯕ ꯌꯥꯝ ꯍꯩꯗꯥꯏ ꯃꯤꯀꯞꯁꯤꯗꯁꯨ ꯍꯩꯌꯨ ꯅꯪꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎꯍꯜꯂꯁꯤ ꯁꯤꯟꯊꯥ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯂꯣꯌꯥꯁꯨ ꯃꯇꯥꯡꯗꯨꯅ ꯌꯧꯔꯛꯄꯗ ꯃꯤꯒꯤ ꯃꯃꯥꯡꯅꯤ ꯍꯥꯏꯅꯁꯨ ꯈꯟꯊꯔꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯐꯥꯗꯨꯅ ꯊꯣꯏ ꯄꯣꯂꯤꯊꯤꯟꯗꯨ ꯄꯤꯔꯝꯃꯨ ꯊꯃꯆꯥ ꯌꯥꯔꯦ ꯃꯃꯜ ꯂꯩꯇꯅ ꯂꯧꯕ ꯐꯤꯖꯣꯜꯁꯤꯡꯁꯤꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯤ ꯑꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯊꯥꯕꯤꯔꯛꯑꯣ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥ ꯔꯣꯃꯤꯇꯥꯒꯤ ꯃꯈꯨꯠꯄꯨ ꯁꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯌꯥꯗꯨ ꯀꯨꯏꯔꯒ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯅꯥꯕ ꯑꯃ ꯐꯥꯎꯒꯠꯂꯛꯏ ꯑꯣꯏꯍꯜꯂꯁꯤꯕ ꯂꯥꯞꯅꯕ ꯇꯠꯇꯅ ꯁꯣꯟꯈꯤ ꯃꯗꯣ ꯋꯥꯍꯩ ꯑꯣꯏꯅ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯅꯨꯡꯗ ꯐꯥꯎꯔꯤꯕꯗꯣ ꯍꯥꯏꯅꯗ꯭ꯔꯕꯗ ꯀꯔꯝ ꯈꯥꯡꯕ ꯉꯝꯅꯒꯅꯤ ꯐꯥꯎꯗꯕ꯭ꯔꯥ ꯃꯩꯆꯥꯛ ꯋꯥꯈꯤꯗꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯅꯗꯤ ꯅꯨꯄꯥ ꯃꯥꯒꯤꯗꯃꯛ ꯂꯝꯕꯤꯗ ꯆꯠꯅ ꯄꯣꯂꯤꯊꯤꯟꯗꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟ ꯇꯨꯃꯤꯟ ꯂꯩ ꯏꯃꯪꯁꯨ ꯃꯪꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥꯅꯤ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯀꯅꯥꯅꯗꯤ ꯈꯪꯂꯨꯔꯅꯤ ꯔꯣꯃꯤꯇꯥꯁꯨ ꯊꯦꯝꯐꯝ ꯈꯪꯗꯦ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕ ꯃꯥꯅ ꯂꯣꯌꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯔꯅꯤ ꯈꯟ ꯍꯔꯥꯎꯅ ꯇꯨꯡ ꯏꯟꯈꯤꯕꯗꯣ ꯃꯗꯨꯒꯤ ꯊꯤꯜꯂꯝꯗꯥꯏꯗꯨꯅꯤ ꯁꯤꯟꯊꯥꯅ ꯏꯅꯦ ꯉꯔꯥꯡ ꯁꯦꯠꯂꯛꯄ ꯐꯤꯗꯣ ꯊꯤꯜꯂꯛꯄꯗ ꯌꯥꯎꯗꯣꯏꯔꯣ ꯃꯅꯦ ꯑꯣꯏꯕꯤꯗꯣ ꯁꯤꯟꯊꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯌꯦꯡꯉꯣꯏ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯆꯦꯜꯂꯛꯄꯗ ꯁꯦꯠꯂꯛꯄꯅ ꯐꯤꯅꯔꯣꯜꯗꯤ ꯅꯪꯅ ꯌꯨꯝꯗ ꯆꯠꯄꯗ ꯄꯨꯔꯣꯏꯌꯦ ꯍꯌꯦꯡ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯕ ꯃꯇꯝꯗ ꯏꯅꯦꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯗꯣꯏꯕ ꯅꯪꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯗꯣꯏꯅꯤ ꯏꯅꯦꯅ ꯊꯝꯖꯤꯟꯕꯤꯔꯁꯨ ꯊꯝꯖꯤꯟꯕꯤꯗꯣꯏꯕ ꯁꯤꯅ ꯅꯪꯁꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯊꯥꯖꯅꯕꯤꯗ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠꯅꯈꯤꯕ ꯆꯤꯟꯕꯥꯜ ꯍꯔꯥꯎꯈꯤꯕ ꯃꯇꯧ ꯃꯤꯀꯨꯞꯁꯤꯗ ꯁꯤꯟꯊꯥ ꯍꯧꯈꯤꯕꯅ ꯆꯩꯅꯥ ꯄꯤꯔꯛꯏ ꯂꯣꯌꯥꯅ ꯀꯝꯗꯧꯕ ꯃꯊꯥꯗꯨꯅ ꯍꯦꯟꯃꯟꯕꯅ ꯃꯥ ꯃꯥꯔꯁꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯆꯟꯗꯨꯕꯨ ꯆꯦꯟꯗꯨꯅꯁꯨ ꯃꯥꯔꯁꯟꯗꯤ ꯃꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯃꯔꯨꯞꯅꯤ ꯄꯥꯏꯈꯣꯝꯕꯅ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯕꯗ ꯃꯥꯔꯁꯟꯗ ꯅꯠꯇꯅ ꯃꯥꯒꯤ ꯑꯄꯦꯟꯄꯦꯟꯗ ꯀꯅꯥꯗ ꯍꯥꯏꯒꯅꯤ ꯀꯅꯥꯗ ꯇꯝꯒꯅꯤ ꯃꯥꯔꯁꯟꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ ꯑꯥꯔꯀꯦ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ
Kaino, kaidorage. Sintha mapanda chalani haise sumbra. Ahoy, pabong na ingonda ngasay haifet adumay haibani. Kaidorage. Aduga nangna aingonda kaimta haidrina kaige. Kaibo hayo haino. Noi egi wabasru yam khangdrisi kaigino. Isani isa phau gyan dajaraktrabane. Loya, nangni chaldo makudang paira chingkhigera. Amuk halasen chingera. Nange pamba dawro. Ai gyan dade. Abe mana marolama haina tanaba themba ngang balo shiraktabani. Pai khombagi pauna phangdabani. Ima su masa kan khatpagi pau hoji ki oine leite. Yum se kairadrana ai mi hun thawon chuba nate. Chatkida ngairi. Tanaru sukandi. Tho thoba tungina tungi thopa lakjani. Kaidoribe mungsingse hanamta samjinchi. Ai nupi phuru doribane hoji. Kaigi nang namo. Aingonta amdana mapamda chatli line da. Adugi ngasidi kai leibano. Imaga pabungga sumaidani net horisi. Pabung di pabung ni dana phari khai phabai wani. Phalak trabadi wari saba yaba minati. Jai ilhobani. Ngasidi aina su khara totlani. Aina piga de sokano. Mana mapan chatringai da nangna hairido pangthokna batawrake. Hoi phare. Ai lambi le thamo. Loyagi phone kaktuna. Thuna nupi doi mayumda gari do pai khai thauchilai. Laisi hen bina mana tawba phone da kakthalakpaga yeknabana langoi chalakpaga asawadu kainom tawkhri. Gari do ka hina makhol thoi. Nupi do sumi pai na thoglakpani. Gari ki thong do thingbai thingdaboi nupi magi nakta changsilaktuna. Nangai se kayuni khali. Kanane na ugina. Nangna mituda. Call adu gam tawbada supai pai draga. Last call da kaglaido nangai se usitira. Nupi do khomde tamin laisilli. Nupi do na khomalaktabaduda nupa do I kani yenglai. Asawba phathaba ngamhauda phone duga punna mamai duda khupakna thajilli. Nupi do makhuta pairiba phone du so laktuna galanga ga thugai. Nangna rol thoktabra. Nupa sina nganglisi sigine haina na koktuda khanma ngamdabra. Ahal laman mamangda sigumba lamsa sajase. Uthokhanaba natro nangna wana shilise. Tapna ngangbiyo yambong imado manungda thoibiga leikhibani. Tarade mukpa khalani. Taning dasano sida thongnaba natro nangna silise. Sawroina khalamasu nangi anam kanbaduna hekta sawale. Nupidoi khudang paiduna chingi. Lo sachi. Yambong ai imadam da hairamge. Hairamdana chatkre kaidawrage na khalani ba. Nupadu tade nupidugi makhutto yanduna chingi. Inama inama ningthiso ngangnari do tabana thoglai. Marshan su laisi henbigi pharamba makhutto sat thadoi. Kaidawnarage noibo. Che abe mase sida chani khoni namada hairamde. Phone tawrsu pairaktaba adugi sawningdana tawbani. Made yumsidagi hallaroi. Kaidainoda pabungna ai ma thiraga lawrusona laini. Marshan na mieng ama tawrakpada ningthegi tungdagi tapna thoi. Marshan kanagi su karimta changde mina kai haikiba haina su khande. Sangshilakduna nupado namduna nupidugi makhutto ningthidagi satoi. Aduga pamkhatuna laklaga gari da namsilli. Hoi kumdarakano. Hek kumlakpada nangne. Aina kaidogyam. Asugyam haina tanaba yadaba. Anam kanba nangsibu karamba makhalgi nupino. Gari da karaktuna kanna thawraktuna lamhang amada lakle. Mana hana gari de kumthaduna huit huit lauba legi chaido gari manungdagi lauthorei. Hei kumo yam thuna. Nupido gari gi thongdo chetna paisilli. Kumo haibane kanaduna ina haisibo. Nupido khumde phagi phagi dai tapna tapna helakpa asawbado phajin bangamda gari du namduna hangdoktuna nupido chingthai. Legi chaiduna anirak maklaptuda kanna kanthatli. Anam yam kanbrana ha. Aya kaino yade namai namit kasi kaino ba yekshin da shindana aduga yumgi mi amata yaudana oto da ne phau chatli ne ba nang phudana kana phudoino. Marshan wahi se haiduna nupidoi masa sin thongnaba kanna kanna kanchilli. Namai se am keningbrana ha lambi lamkhang da tapta yeksin da shilaga nupa kana da irang tawrino. Ai sunang dongna lamchat mot pami mahalurabra. Marshan nupidoi pambom da chetna phaduna. Nang ai se usili usite.
Nupidusu mapuroibadi kibana tapna dum khumi. Usitle. Usitpaira. Nangna aina pamdaba ngaktause. Nangna pamda chatlaga pau tamba. Nayumda chatlaga wathi tawba yam pama natro. Matung amuk hana chatpa ngamdanaba nakhong chathudeke. Yumda chatpadu kaidorage. College ming chanbagi wari sarubani. Nayum palaba nangna larik makha tamba supamisi kaigino. Aina nangonda kai haikige. Graduation loiri. Makha nang haujik tambagi kai sukanda balaite. Angang ama sembai wakal storamai. Ithak irang da tawdoge. Adusu aingonda tawba irang sunataba. Haibide haishini. Chatpi yaroi. Aduga matung manau ai yaudana napamdi chatlambasu yaroi. Martian phone du lauthokduna mapada phone tawi. Pabo, abe mado mayumda chatlaga leirami. Atopada chathomde. Mana maning makha atuk tamba pamli do. Mabu mauni kauri haibro. Shida puro. Ipa chay mathau tawkhidaba kuri. Ngashiri manam tatpa makhai salaga laknage. Hoi pabo, ai purage. Siengang se lamyam hele. Phazane ingna tapna themaga miro ngangne yade. Miro londe. Phone do kakpaga. Gari karo. Ngasi din nangi na michuri. Aina kan mangamni suthaza baywang mada laikre. Laisi henbi uhangang di. Makhong makhuturi ngangsta ngangi. Nabana su kainom taurabani. Adubu hoi mai haidi. Marsha nahana gari ka khiduna. Lausan, nangai nangang batadrabani na kharanu ngairani. Nupidu su gari da kari. Mapuroi bata pendaba phongdoklabasu ahal lamandadi thaugalon kainingdi. Chatpadadi mayumdai kaisu kerakpa natte. Mapamdagi nupadu soidana lakani khangbana prok prok chakhange khanduna keshinkhibani. Ising yaubra. Nupadu wa haidabi ising bottle do pirai. Ramagam da piro. Martian handakso poketai lauthokduna pi. Mayamna luna nungsina thamase. Shukpam pamdabra. Nangse. Mayam siki saunaba adong khanduna lam helise. Nangna pabung imagado nongbada bema haibadagi henponte. Ngashidi yango. Laisi henbi onkhatuna khumlakte. Mamai mamitto chandon thinba jagadu khakhaklaga atai diloina taithoi. Anam kallabasu ahalaman kina chatli. Ising sing na urakpa matauda nupidubu nungsibagi imaiso jonbe henkalai. Lamket lam haibigum nong matasu utte. Abema. Tablap nungsina kaurakpani. Nangi simplicity shidani. Aina ngaujarisi. Ado jaydi khara chatabani ngashidi. Upai laite. Pabung di sakradi khamdo asu thangi sing changdabani. Aina soibagi tandi phangbada ai pamde nungaite haina cheloida. Nangna yumda chatpada aikhoina thingde. Nangbu chathaningdaba natte. Adabu chatringai mamangda kananomda hana hairamo haibani. Aigi loinabi oina leirabadi icham cham thokpa punshida panglei lei thokpa yade abema. Thabak ama tawramdaida aingonda mayek singna hairamdawni. Pabungna saurise. Nangbu phugi hairise. Nangbu nungsidabagi natte. Ima pabungna aingondagidi nangni hena lumna khanjabani. Anido wari sana duna lakpada mayum yaushilakpasu khanghaude. Laimana gate to hangduna hana mangjongna nangaiduna leirami. Martian su gari thauchilakle. Kumthaduna nupidugi maikairomda lakduna thongduba hangdokpi. Kumtharo. Laisi henbi su kumthai. Laima laisi henbigi manakta changshilakduna. Karaida chatlurino haibani be manangbo. Napana saubada manapai be yahodre. Matam phatrakanchida. Imase inamaga master tam thabagi admission gi wari tawrubani. Adugi wari dudi aina ibungoda hangonda nongonda natro. Nahana haikibadubo. Yambungna yadi. Yadradi tokpa taridana. Anam kana yadaba thabakduda. Nayumgi migi wa taraga. Nangna angam tangi hotnaridi karigino. Ihaitam. Ningthem thorakpada sanarambo warido chap lepi. Ningthem nupidu inakta changshilakduna. Bema, nang kadai chaloi haibano. Pabo, ayumda inamaga admission tawbai matangda wari sarubani. Yumsida mi kaya lay. Laisi henbi kumpham khangde. Hayune. Imungshida aiga tharaga miyoi kaya nangina thak thongba oina lay. Ahum. Nang se mauni.
ꯌꯨꯝꯅꯛ ꯁꯥꯒꯩ ꯑꯣꯜꯂꯦ ꯍꯥꯏꯕꯗꯤ ꯅꯪ ꯅꯤꯡꯁꯤꯡꯖꯔꯤꯀꯣ? ꯄꯥꯕꯨꯡ, ꯑꯩ ꯃꯇꯨꯡ ꯅꯤꯡꯊꯦꯝꯅ ꯆꯩ ꯂꯥꯟꯁꯤꯜꯂꯛꯏ ꯃꯥꯔꯁꯟꯗ꯫ ꯑꯩꯅ ꯈꯨꯠ ꯊꯥꯔꯕꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯀꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯋꯥꯔꯛꯎ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯊꯛꯈꯥ ꯈꯪꯗꯕ ꯇꯧꯍꯟꯒꯅꯨ ꯂꯝꯀꯦꯠꯄꯤꯁꯦ꯫ ꯃꯥꯔꯁꯟ ꯃꯄꯥꯒꯤ ꯃꯇꯧꯅꯤ, ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯆꯩꯗꯨꯕꯨ ꯂꯧꯏ꯫ ꯇꯧꯈꯤꯕꯅꯤ ꯆꯥꯡꯌꯦꯡ꯫ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯪꯗꯣꯛꯀꯦ, ꯊꯃꯣꯏꯕꯨ ꯀꯔꯝ ꯇꯧꯏ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯥꯔꯁꯟ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯄ ꯆꯩꯗꯨꯗ ꯑꯃꯨꯛ, ꯃꯄꯥꯗ ꯑꯃꯨꯛ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯔꯥꯅ ꯑꯩꯅ ꯂꯥꯜꯂꯒ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥ? ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯐꯝꯊꯔꯛꯇꯨꯅ, ꯅꯆꯥꯒꯤ ꯑꯉꯥꯎꯕ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝ ꯂꯦꯞꯄ ꯉꯝꯗꯕ ꯋꯥꯈꯜꯁꯤꯅ ꯈꯨꯗꯤꯡꯃꯛ ꯁꯣꯏꯍꯜꯂꯛꯄꯅꯤ ꯄꯥꯕꯨꯡ꯫ ꯌꯦꯛꯅꯕ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯒ, ꯑꯩꯅ ꯄꯥꯡꯗ꯭ꯔꯒ, ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯑꯋꯥꯕ ꯄꯤꯕ, ꯋꯥꯔꯛꯄ ꯉꯝꯗꯕ ꯂꯝꯆꯠꯁꯤꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯂꯩꯃꯅ, ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕ, ꯌꯨꯝꯁꯤꯗ ꯆꯠꯅꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯃꯅ ꯈꯔ ꯐꯩ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯤꯡꯊꯦꯝꯅ, ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯗꯨꯅꯤ꯫ ꯁꯅꯥ, ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯃꯣꯏꯗꯒꯤ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯗ ꯏꯄꯥꯅ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯗꯣꯏꯅ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯅꯕ ꯑꯔꯨꯕ ꯐꯤꯔꯦꯞꯇꯤ ꯇꯔꯥꯏꯅ ꯂꯧꯒꯅꯨ꯫ ꯃꯤꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯅꯤ, ꯅꯪꯁꯨ ꯃꯩꯁꯥ ꯂꯥꯡꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯇꯁꯦꯡꯅ ꯀꯥꯎꯔꯕ꯭ꯔꯥ? ꯃꯥꯔꯁꯟ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ, ꯑꯩ ꯑꯕꯦꯝꯃꯕꯨ ꯅꯨꯡꯁꯤ꯫ ꯊꯧꯗꯣꯛ ꯈꯔꯅ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯨꯟꯅ ꯈꯪꯈꯤꯗꯗꯨꯅ ꯂꯥꯟꯅ ꯂꯧꯕꯒꯤ ꯃꯤꯀꯨꯞ ꯈꯔ ꯏꯟꯊꯣꯛꯄꯅꯤ꯫ ꯃꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒ ꯀꯥꯏꯅꯔꯒꯦ, ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦꯗꯤ ꯈꯟꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯤꯐꯝ ꯈꯪꯂꯛꯇꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯁꯥꯒꯜ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯗꯨꯅ, ꯅꯪ ꯂꯣꯌꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯀꯌꯥꯝ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯄꯨꯟꯃꯤꯟꯅꯔꯛꯏ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯃꯨꯟꯅ ꯃꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯂꯦꯞꯅꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯃꯔꯨꯞꯀꯤ ꯁꯦꯡꯂꯕ ꯃꯔꯤꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯛꯏ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗꯕꯗ ꯅꯪꯒꯤ ꯅꯁꯥꯗ ꯐꯥꯎꯔꯤꯕ ꯆꯔꯥꯡꯅꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗꯒꯤ ꯈꯔ ꯍꯣꯡꯗꯣꯔꯛꯄꯗꯤ ꯃꯊꯧ ꯇꯥꯏꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ, ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩꯗꯤ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯆꯪꯂꯕꯁꯨ ꯏꯆꯥꯗꯣ ꯑꯩꯅ ꯊꯥꯖꯩ, ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯝꯅ ꯌꯨꯝꯁꯦ, ꯏꯃꯨꯡꯁꯦ ꯀꯥꯏꯅꯕ ꯃꯆꯥꯛ ꯑꯣꯏꯕꯗꯨꯗꯤ ꯏꯄꯥ ꯌꯥꯅꯤꯡꯗꯦ꯫ ꯍꯧꯖꯤꯛ ꯅꯪ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯃꯥꯡꯗꯅꯦ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯌꯥꯝꯅ ꯁꯤꯟꯒꯅꯨ꯫ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ ꯄꯥꯕꯨꯡ꯫ ꯍꯜꯂꯒꯦ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯂꯦꯞꯄꯅꯤ ꯅꯨꯄꯤꯗꯣ꯫ ꯏꯃꯨꯡꯗ ꯍꯟꯗꯨꯅ ꯆꯪꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯂꯟꯆꯦꯟꯕꯤꯒꯤꯗꯃꯛ ꯇꯧꯒꯦ ꯈꯜꯂꯤꯕ, ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯤꯅ ꯇꯨꯡꯗ ꯀꯥ ꯍꯦꯟꯅ ꯆꯦꯠꯅ ꯂꯩꯅꯔꯝꯕ ꯃꯔꯨꯞꯀꯤ ꯃꯔꯤꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯥꯛꯀꯅꯤ? ꯆꯨꯔꯨꯞ ꯃꯆꯩꯗꯨꯃ ꯃꯈꯨꯠꯇ ꯄꯥꯏꯅ ꯄꯥꯏꯅ ꯃꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ ꯂꯣꯌꯥꯗ ꯇꯥꯛꯂꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯄꯥꯏꯈꯣꯝꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯂꯥꯏꯖꯥ? ꯇꯝꯆꯥꯁꯤ ꯌꯥꯝ ꯋꯥꯔꯦ, ꯉꯁꯤꯗꯤ ꯁꯦꯡꯅ ꯆꯣꯛꯊꯔꯦ꯫ ꯑꯋꯥꯕꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯊꯟꯇ ꯊꯋꯥꯏꯁꯦ ꯊꯥꯖꯔꯒꯦ ꯈꯜꯂꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯍꯧꯅꯤ? ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯇꯁꯦꯡꯅ ꯑꯩ ꯂꯩꯇꯥꯗꯕ ꯏꯍꯨꯜꯅ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯍꯟꯗꯦ꯫ ꯗꯤꯁꯤꯖꯟ ꯑꯃꯁꯨ ꯅꯦꯇꯥꯅ ꯂꯧꯕ ꯉꯝꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯈꯛ ꯈꯜꯂꯒ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯕ?
Makokta chelamna amuk paishilli. Ma mathana khanpham tawpham khangde. Tarakpa khonjelduna hanjinnastu kaihaubi. Tamcha, hayengdi nangse urani. Nungtigi uresu mikup khuding ikhau lange. Nangba adom uninge. Nangna aigi nakta nakna layradine. Ay kanamta kidi. Nangi nathada sumayna sum layradi. Yiknaba amattanasu aingonda mitarakpa ngamaroy ko. Wahaydo na magi napada yaisilakpa mikupta phamlamba nupado hogalai. Phone do lauthoktu na number amada call tawi. Adabu chatte. Sauningbe ihuldo wana khangi nupado. Kanaroi khanna mamay mamit khumjinduna hospital rom da lai. Caroline su hojikti mai thiri masana yaribra natraga gari karamba phatta lausing ama koktu da yatliba no haiba ngamde. Sintha su loyana themba tadre. Thamuk laibaga amuk makha tamthabagi mapalam da chatkre. Martian su machal ki apamada ayet papiru basungamdre. Laisi hen binadi kai bahairuni. Ningthem laimadi. Macha nupa nupi anigi matawsida makokta khut hapte da khaklabani. Romita su sinthabu themludre. Adumma ki apamba lamida chachakhibana phare khalle. Loyasu sinthaga pau phauna naba phana kannadi hotnakhibani. Adubu sinthadi chatkhiba numittagi number shinkre. Hanagi number do chatkidre. Lanchin bisu mapuroibagi ingna chikna kanagi sumihu changda hingzaba ngamlakle. Pibuk nungda mitam liba thawai machadusu ugadaba numit masing yamlaktre. Thohen bido kuirabai tongda ithadi thazada mangalga loinana lai. Mangalna aibu kamai changdoino mapanchida dum leiramgemi. Langanu komta aiga luna tinaba imanabini. Hanesu hanjin wari tawkhridubu Janusu moisai kalakdoini. Phone tawra hana kaimsu khangandana amuk leiramdradi. Surprise tabu kanana masada haira tawnagi. Ngawrabo mi laibaidi leiramni chathoktabani. Makhoi anina inaringai Martian su thabak chatnaba gari thaudori. Thongal du leiramliba misak singdu ubada gari dei komthari. Thoyenbe kaino la agadoi de lepalari doba kok changa payadro. Laisi hen bile hobro yambo. Lehowe. My phone su suk chattabadu yambungi so amok iPhone do sembada yaramdre. Manungda changse ai gari thojilage. Yarani thojinda bige da khamlamba yaroidro. Yani. Thohen bisu satkiduna moina lakpa gari dagi cake ka gift ka lauthoi. Yambo janu se yoshilani aduga punna changminarase. Nupa dudi khangdabana ingaw su hek ngawri. Mangalna iPhone tawra hange Tomthin do kada yoshilage na. Wahai se haiduna phone do lauthoklaga Tomthin da phone tawi. Noi kai da lerage. Yoshilagdore golai haijule minute manga fararoi. Phare ngairamage. Asi haiduna call do kakle. Martian na abe magi birthday ro ngasi se. Wahai duda mangalga thoyen bigado ingaw ni yengne. Aidi hana su khangdabani ne singna tawrise. Martian machinda wahai si iyang na haidokluduna su thamoidudi inung nungaite. Warau narini saunarini haiduna wangangnaba natte. Martian nadi tana kaujabani. Nupiduna khumda yadaba paukhongum machilomna sinthokpa ngamda khumlakpaduna ma tawphamsu sengna khangdabani. Janu hoini yausilakpada Martian su mayumda laklaba singdubu taramna oknaba hotnai. Laisi hen bidi mathaki sofa ka da TV yengi. Mabok namit ne haibagi tongan baharau tayamba amatasu masadu da phawdabagum. Kanamta da su haidabani imongi miyoy singda. Martian su sanglei mayamdudi makhada lehobani. Abema Laisi hen bisu TV do sound leithaduna onchilaklaga. Yamba thabak chatriba kai watlige. Makhada kumlaga zuisamda semlakera. Isa si isok thai ko ngawe na hanjulaini. Hoi semlake. Mai thongda asawbu uttunasu mapuroi bana chokthai haiba sikak hairakpada. Kaidawre kayam kana ngamdresano. Athopadi kari tawri basano. Wahang sidi hangning bani. Phawba tabani. Adubu hanglamde. Laisi hen bi makhada kumthakre.
Mana kumlakpada lumduna leiramba aniduna changshinduna nupidubu konchilai. Thohenbina Happy birthday aikhoi ni ki thawai. Chanunasu Happy birthday Nungsibini. Mikupsida nupido haunaruba tauda mitluda pirang ihaurai. Thohenbina Matangna tanjana matamna lapna halabasu aina haikidra nangi maroiba numit kudingdi phana achinba leisanu phana arapa mafamdasu leinesanu ai nangi nakta laktuna namangda nangi mitmangda nangi damak leplani haidana Chanusu nupidugi maida nungsina chuptuna matamna awanba ahongbana helaklabasu aikhoi ahomgi marupki maridi kaidongnungda mutba mangba haibado ngamloi ngasidagi awaba leiramba anaba khuding makokchero Thohenbina nupidugi napada changshin chirolgomna ai nangi na chana nine chacha kauba taningabani luhongbasu chahi phadaure wakhal khara tanase ahom dusu handoknai laisi henbi makhutna sinthagi tawramba mapido sitnana nanthokduna Thank you kanamdana aigi ipok numit ningsingbiraktrasu isa phawbana akaubana ikrasu noina aigi maru oiba numit chida lakpiduna aigi ipok numit pu ningsingbiba nakhoi gumbabu aigi marup oina phangsabase aise kayada laibak pharino Chanuna Yambongdi nangi birthday ni khangdaba mali khanglamoi aina haide Pharise lao cake se kau lao Yambong su kau thoro punna tawnaba Laisi henbisu Martian gi wa palakpado haifeti khanjane marup ani du khak oiramlabadi asengba pumba haiduna pendabadu tamthoklamba yabani adubu tamthenamadi maga sakhangnadaba mangalsu yawbana imongdugi phajadabado karamna uthokani Martian masa nungaite haina hanjilakpagi maramsu hauji khakta khanglei Hoi ayambong kauthorake noi ngak leiramuko Wahaise hairamduna thuna kaada senboi chatboi kakhalai TV du samuthatlamle Martian makok ngatha costuda mamit uishin phamlambado nupidu khautakne haige khalamba wahaisu chinbalduda palli adubo haidabadi yade marup aniduda mapuroibabu puthoke so hairamde Yambo tapna kaubani Martian su mamit pangduna chumna phamlaklaga nupiduda yengduna inung nungsina khummi kai haige makhadamda kumbirakpa yagadra hakchang yam ngamdriba hainingnabu hairaklibra natraga miyamangda Yambong ngamdradi kumbiraktrasu yani phajana pathabiro nupiduna zatkige tawbada thuna hawgalaktuna khudangdo afing aphai oina pharaga manakta nakna khangjingjing shilli Yambong hakchang ngamdradi patharo Martian nupi magi mamai mapada nakna changshinduna majilna nupi magi khajaida nungsina thenglei aina ngamdrisha isa thabak subai waba nate haksang sonthabani aduna energy booster mathau tai energy booster di dukanda luhongabani na dukanda fangdaba yam special oiba mi ama dai natradi pak pak phangdaba booster do pamlei ni kaino aidi booster supply taude abema Chan hai dong ni onadra milai mari dong no aina kadai da tauri pa marai no aina ainu pi da hairaga nang chan hai di kanano mi ki oi ki bai na dra phang da bai na tin tar khangauri do ai di ne oi de ya da oi ba nang gi nu pi ni maming khakki di oiram ni thajadi da ai bo mukhana nang ni hena maru oi tak na khidra yari taning de kumage na pok numit oiraga haidok trina kai ge Yambong ba ingonda adugi matangda wahanga tawkhiba leibra haise Martian nupidu thadokduna kumashi mina muksa jat khankrani mana achumba saram mang thaduna kumthakri laisi hen bisu upai de leita khoirang khoisauna na kumthari adubu uthokluba phongdokluba de yadabana makha yawrakpada nokmi ba maithong na mahut shinki phauki mamangdadi matai manau ki minokto thamoi da chaina adubu haujikti mataududa nungaiba oina phauri janudagi hena miphamsu soithorakte Martian na aina chapode order dawkhrabani nungdangsu chakchar ge jatawni ko Thohenbina
ꯑꯩꯈꯣꯏꯗꯤ ꯆꯥꯊꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯏꯅꯝꯃꯍꯣꯏꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯩꯁꯤꯍꯟꯕꯤ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯗ꯭ꯔꯦꯗ ꯃꯥꯔꯁꯟꯅ ꯂꯥꯛꯀꯅꯤ ꯏꯕꯥꯏꯗꯨ ꯇꯦꯛꯁ ꯊꯥꯈ꯭ꯔꯕꯅꯤ ꯑꯩꯅ ꯏꯆꯦꯒ ꯑꯉꯥꯡꯒ ꯄꯨꯔꯒ ꯂꯥꯛꯑꯣꯅ ꯑꯕꯦꯝꯃꯅ ꯅꯍꯥꯟꯈꯩꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯅꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯅꯤ ꯃꯥꯅꯒꯗꯤ ꯀꯩꯁꯨ ꯍꯥꯏꯗꯣꯔꯛꯄꯩ ꯋꯥ ꯂꯩꯇꯦ ꯋꯥ ꯌꯥꯝ ꯂꯣꯠꯄꯅꯤ ꯃꯁꯤ ꯂꯨꯍꯣꯡꯕꯗꯨ ꯐꯥꯎ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯍꯥꯏꯔꯝꯄꯣꯟꯇꯦ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯄꯨꯂꯞ ꯄꯨꯟꯕꯩ ꯄꯥꯔꯇꯤ ꯑꯃ ꯊꯨꯅ ꯁꯤꯟꯗꯧꯅꯤ ꯁꯤꯟꯊꯔ ꯂꯣꯏꯔꯤꯁꯦ ꯑꯗꯨꯏꯕꯨ ꯂꯨꯍꯣꯡꯕꯗ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯦꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯄꯥꯟꯒꯤ ꯆꯥꯎꯕꯒꯤ ꯀꯩꯒꯤ ꯃꯊꯪ ꯇꯧꯔꯛꯗꯧꯅꯤ ꯍꯦꯛꯇ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯣ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯁꯛꯂꯣꯟ ꯌꯥꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯅꯤ ꯃꯥꯅ ꯃꯀꯣꯛ ꯉꯥꯎꯔꯤꯕ ꯑꯁꯨꯝꯅꯁꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯂꯝꯅꯤ ꯊꯥꯖꯔꯨꯗꯦ ꯊꯣꯏꯍꯦꯟꯕꯤꯅ ꯏꯍambꯨꯡꯅ ꯈꯔ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯐꯥꯒꯤꯁꯨ ꯇꯧꯅꯩ ꯃꯥꯔꯁꯟꯒꯤ ꯏꯀꯣꯏ ꯀꯣꯏꯗꯕ ꯍꯥꯟꯅ ꯂꯣꯏꯅꯔꯛꯄ ꯃꯤꯒꯨꯝ ꯎꯠꯂꯛꯄ ꯃꯇꯧꯗꯨꯗ ꯃꯉꯥꯜꯁꯨ ꯀꯣꯏꯔꯝꯕꯗꯣ ꯐꯈ꯭ꯔꯦ ꯊꯕꯛꯀꯤ ꯀꯩꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯇꯧꯏ ꯇꯣꯝꯊꯤꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯉꯥꯜꯒ ꯃꯥꯔꯁꯟꯒꯗꯩ ꯆꯍꯤꯕꯨꯗꯤ ꯃꯥꯅ ꯈꯔ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯄꯨꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤꯅ ꯅꯤꯡꯊꯤꯅ ꯇꯧꯔꯛꯄ ꯀꯣꯜꯗꯣ ꯑꯣꯈꯠꯂꯤ ꯚꯤꯗꯤꯑꯣ ꯀꯣꯜꯅꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯆꯆꯥ ꯅꯤꯅꯦꯗꯤ ꯊꯣꯏꯍꯦꯟꯕꯤ ꯐꯣꯟꯗꯣ ꯂꯩꯁꯤꯍꯦꯟꯕꯤꯗ ꯄꯤ ꯍꯦꯟꯖꯥꯊꯣꯏꯕꯤ ꯑꯍꯣꯕ ꯃꯌꯥꯗꯨꯒ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯅꯤꯅꯦ ꯑꯩ ꯂꯥꯛꯑꯦꯕꯣ ꯅꯤꯅꯦꯒꯤ ꯕꯔꯊꯗꯦ ꯌꯥꯎꯕ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯑꯣ ꯅꯤꯅꯦꯅ ꯉꯥꯏꯔꯦꯀꯣ ꯅꯤꯅꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯏꯃꯧꯊꯣꯏꯕꯤ ꯎꯅꯤꯡꯉꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯇꯧꯔꯦꯕꯀꯣ ꯑꯗꯣ ꯄꯄꯥꯅ ꯅꯤꯅꯦꯅ ꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏ ꯄꯤꯖꯥ ꯍꯥꯏꯔꯛꯑꯣ ꯅꯤꯅꯦ ꯑꯩ ꯄꯤꯖꯥ ꯄꯥꯝꯕꯗꯨ ꯅꯤꯅꯦ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯄꯤꯖꯥ ꯏꯃꯧꯅ ꯆꯥꯅꯤꯡꯕꯗꯣ ꯅꯤꯅꯦꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕꯣ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯀꯤꯟꯗꯔ ꯖꯣꯏꯁꯨ ꯊꯅꯝꯃꯣ ꯍꯣꯏ ꯊꯅꯝꯒꯦ ꯑꯗꯨꯗꯤ ꯅꯤꯅꯦ ꯊꯝꯃꯒꯦꯀꯣ ꯋꯥꯆꯞ ꯀꯣꯜꯗꯨꯅ ꯀꯛꯄꯒ ꯃꯥꯔꯁꯟꯒꯤ ꯅꯝꯕꯔꯗꯒꯤ ꯊꯝꯂꯛꯄ ꯁ꯭ꯇꯦꯇꯁꯇꯨ ꯄꯥꯏ ꯃꯈꯣꯜꯗꯨꯁꯨ ꯏꯍꯧꯗꯦ ꯍꯧꯗ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯀꯦꯞꯁꯟꯗꯨꯒ ꯊꯝꯂꯤꯕ ꯐꯣꯇꯣꯗꯨꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯥꯁꯨ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯕꯦꯝꯃ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯄꯨꯝꯅꯃꯛꯅꯤ ꯋꯥꯈꯜꯒꯤꯅ ꯄꯣꯊꯥꯐꯝꯅꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯅꯤ ꯃꯝꯂꯕ ꯄꯨꯟꯁꯤꯒꯤꯅ ꯂꯝꯖꯤꯡ ꯃꯉꯥꯜꯅꯤ ꯊꯥꯖꯗꯅ ꯇꯝꯕꯤꯔꯛꯄ ꯏꯃꯥꯁꯤꯒꯤ ꯈꯨꯗꯣꯜꯅꯤ ꯈꯟꯖꯤꯜꯂꯨꯗꯦ ꯅꯣꯡꯃꯗ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯃꯇꯤꯛ ꯆꯥꯗꯕ ꯅꯄꯨꯔꯣꯏꯕ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ ꯉꯁꯤꯁꯤꯃꯗꯤ ꯌꯥꯝꯕꯨꯡ ꯇꯁꯦꯡꯅ ꯅꯪꯒꯤ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯅꯪꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯋꯤꯁ ꯄꯤꯕ ꯅꯪꯒꯤꯗꯃꯛ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯃꯤꯅꯣꯛ ꯄꯤꯕ ꯉꯝꯕ ꯃꯤꯁꯛꯇꯣ ꯌꯥꯝꯕꯨꯡ ꯑꯣꯏꯕ ꯉꯝꯒꯦꯀꯣ ꯁꯥꯎꯕ ꯐꯔꯣ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ इखुद अनीसे थादोक्नब तौदा अरोइबा पुंफम फाउबा चटमिनसी नंग याउदबा पुंसी अमदा अइबु हिंगनबिगनुको वंस अगेन हैप्पी बर्थडे थवाई मचा नंगना अइगी ओइना लेरंबगे अइगी पुंसी हंदुना मपुंग फाबनी याम्बुंगना नंगबु हाइनिंगाई लेतना थागतचरी अइगी अवाबा शोंथबा मतमदा इनाक्ता लेंगदना लेबिबगे अइगी पुंसीदा लाक्बिबगे खुदिंगमक्की अइगी वारबा पुंजादा अइगी खुद थादोक्बिदबगे स्टेटस तुना पाबा लोइरकपदा ममानबी अनीदो हेक्ता इरांग फगतले निंगसिनदबा सारगा नोइदी लोना लोना याम तौरमी जातनीना चनुना नोइगिसे अइंगोंदा लेनरिने सिदी अइमौ ओइनिंगले कुइनगा लैसानिंगलक्ट्रे इपुरैबगी मियेंग मखादा लेनिंगी थोहेनबिना नोइनिगी लव स्टोरी से फिल्म ड्रामा ओइना पुथोदी हिट चलोइद्रा चनुना अइदी अहानबदा फिल्म फ्लॉप चटनी सिनी खलमिसे अदुगदी नारोंदे हेक्ता नैसिलए लैसी हेनबिना बर्थडे नुमितबो नुंसिना विश तौरक्तबा कना लेगे फजबा वहाई खुदिंग थमोइदगी थोक्ले खल्लुनु नुंसिनबा नुपागा थुंगनरगा नुंगाइबे वानी नुंसिनदबा मीगा लेमिनबाई अवाबसे नोइना खंगोय लाओ चाकुमदे एंचांग सेमलुसी थमोइदे कबला उयाद्रसु तिलहौ सोइरगा पी सुंगबा याब्रा येंगे ममानबी अनीदुसु इंगाव गावना लैसी हेनबिगी मतुंग इलए
ꯈꯪꯗꯕꯁꯤꯡꯗꯣ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯁꯔꯨꯛ ꯌꯥꯔꯕꯁꯨ ꯅꯤꯡꯊꯤꯗꯤ ꯂꯩꯐꯝ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯣꯟꯅ ꯀꯨꯞꯅ ꯃꯨꯟꯅ ꯂꯨꯊꯥꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ "ꯑꯩꯈꯣꯏꯁꯨ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯅꯝꯃ꯫ ꯍꯣꯏ ꯍꯣꯏ ꯆꯥꯔꯁꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯗꯤ ꯃꯈꯣꯏꯒ ꯂꯩꯁꯤꯒ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯔꯁꯟꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯎꯟꯅꯄꯤ ꯁꯥꯗꯨꯅ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ "ꯊꯣꯏꯕꯤ, ꯅꯤꯅꯦꯒ ꯑꯃꯨꯛ ꯆꯥꯈꯤꯁꯤꯗꯅ꯫ ꯅꯤꯅꯦ, ꯑꯩꯗꯤ ꯃꯥꯃꯣꯅ ꯃꯌꯥꯝ ꯏꯟꯕꯤꯔꯦ, ꯃꯕꯨꯛꯀ ꯂꯣꯏꯅ ꯊꯜꯂꯦꯇꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯇꯨ ꯆꯤꯡꯈꯠꯇꯨꯅ ꯃꯕꯨꯛꯇꯨꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯍꯥꯏꯔꯨꯕ ꯃꯥꯅ ꯍꯦꯛ ꯂꯥꯟꯕ ꯇꯥꯈ꯭ꯔꯦ꯫ ꯇꯝꯊꯤꯟ ꯃꯉꯥꯜꯗꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯩ꯫ ꯃꯉꯥꯜꯅ "ꯍꯦꯟꯖꯥ ꯊꯣꯏꯕꯤ, ꯃꯕꯨꯛꯇ ꯕꯣꯜ ꯌꯥꯎꯔꯤ꯫ ꯏꯁ, ꯕꯣꯜ ꯅꯠꯇꯦꯉꯣ ꯀꯩꯁꯨꯝꯇ, ꯃꯥꯃꯣꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯤꯖꯕꯩꯅꯤꯕꯣ, ꯑꯗꯨꯒ ꯆꯤꯀꯟꯁꯨ ꯃꯥꯃꯣꯟꯗꯒ ꯌꯥꯝ ꯏꯜꯂꯤꯗꯣ ꯎꯍꯧꯗꯔꯥ?" ꯇꯝꯊꯤꯟꯅ "ꯊꯣꯏꯕꯤ, ꯅꯪ ꯄꯝꯀꯤꯟ ꯃꯥꯜꯂꯤꯗ꯫ ꯏꯁ, ꯃꯥꯟꯗꯦ ꯀꯩꯁꯨ, ꯑꯩꯗꯤ ꯃꯥꯃꯣꯅ ꯄ꯭ꯔꯤꯟꯁꯦꯁꯅꯦ ꯍꯥꯏ, ꯅꯣꯏ ꯈꯪꯁꯨ ꯈꯪꯗꯕꯗꯨꯕꯨ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤ ꯃꯥꯔꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯃꯥꯃꯣ, ꯅꯪ ꯇꯨꯃꯤꯟ ꯂꯩꯕꯣ, ꯃꯥꯃꯣ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯊꯤꯕꯅ ꯑꯩꯗ ꯄꯝꯀꯤꯟ ꯍꯥꯏꯔꯒ ꯃꯥꯃꯣꯅ ꯇꯨꯃꯤꯟꯅ ꯂꯩ." ꯃꯥꯔꯁꯟ ꯍꯦꯟꯖꯥ ꯊꯣꯏꯕꯤꯕꯨ ꯀꯣꯟꯗꯨꯅ "ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯕꯨ ꯄꯝꯀꯤꯟ ꯃꯥꯜꯂꯤ ꯀꯥꯏꯗꯦ? ꯊꯣꯏꯕꯤꯗꯩ ꯍꯦꯟꯅ ꯐꯖꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯊꯣꯏꯕꯤꯗꯤ ꯃꯥꯃꯣꯒꯤ ꯄ꯭ꯔꯤꯟꯁꯦꯁꯅꯦ." ꯊꯣꯏꯕꯤꯗ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯏ꯫ ꯇꯝꯊꯤꯟꯅ "ꯃꯥꯃꯣꯅ ꯇꯧꯁꯤꯟꯅꯔꯤꯅꯦ, ꯅꯪꯗꯤ ꯃꯁꯛ ꯊꯤ, ꯃꯌꯥꯁꯨ ꯌꯥꯎꯗꯦ, ꯎꯆꯤꯅ ꯆꯦꯟꯈ꯭ꯔꯦ." ꯏꯁ, ꯍꯥꯏꯖꯤꯟꯗꯦꯕꯣ ꯀꯩꯁꯨꯝꯇ, ꯃꯥꯃꯣꯗꯤ ꯐꯖꯩ, ꯉꯧꯁꯨ ꯉꯧꯏ, ꯅꯪꯗꯤ ꯕ꯭ꯂꯦꯛ ꯑꯣꯏ, ꯊꯤ꯫ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ, ꯑꯩꯒꯤ ꯃꯌꯥꯁꯦ ꯎꯆꯤꯅ ꯆꯦꯟꯈꯤꯕꯁꯨ ꯅꯠꯇꯦꯕꯣ, ꯃꯃꯥꯅ ꯃꯌꯥ ꯐꯖꯕ ꯍꯧꯔꯛꯅꯕ ꯇꯦꯛꯏꯅꯦ ꯍꯥꯏꯅꯦ ꯈꯪꯕ꯭ꯔꯥ, ꯅꯪ ꯈꯪꯁꯨ ꯈꯪꯗꯅ꯫ ꯁꯨꯛꯊꯤꯕꯤ, ꯑꯊꯤꯕ, ꯕꯦꯠ, ꯑꯩꯗꯒ ꯀꯧꯕꯤꯔꯛꯀꯅꯨ, ꯃꯥꯃꯣꯒꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯗ꯭ꯔꯦ ꯅꯪꯒ, ꯃꯦ꯫ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯏ꯫ ꯃꯥꯔꯁꯟꯗꯤ ꯇꯧꯅꯨ ꯇꯧꯒꯅꯨ ꯍꯥꯏꯗꯦ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯅꯤꯗꯨꯗꯤ ꯂꯛꯅꯐꯝ ꯂꯩꯈ꯭ꯔꯦ꯫ ꯃꯉꯥꯜꯗꯤ ꯋꯥ ꯀꯩꯁꯨ ꯍꯦꯟꯅ ꯉꯥꯡꯕ ꯑꯣꯏꯗꯦ꯫ ꯇꯝꯊꯤꯟꯗꯤ ꯑꯉꯥꯡꯗꯨꯒ ꯃꯥꯟꯅꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯉꯥꯡꯅꯔꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ "ꯅꯪꯗꯤ ꯃꯁꯛ ꯊꯤꯕꯗꯣ, ꯑꯩꯈꯣꯏ ꯃꯥꯃꯣꯅ ꯍꯦꯟꯅ ꯐꯖꯕꯗꯣ, ꯑꯊꯤꯕꯅ ꯍꯥꯏꯕ ꯇꯥꯕꯤꯗꯕꯗꯣ ꯈꯣꯏ." ꯃꯥꯔꯁꯟ ꯍꯣꯏꯗꯤ ꯆꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯄꯥꯁꯤꯡꯗꯣ ꯅꯨꯄꯤꯈꯩꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯔꯁꯅꯨ, ꯃꯣꯏ ꯂꯩꯁꯤꯜꯂꯗꯤ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯃꯈꯨꯠ ꯂꯦꯡꯉꯤ ꯈꯪꯕꯅ ꯃꯥꯔꯁꯟꯅ ꯄꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯋꯥꯔꯤ ꯈꯪꯅꯕꯁꯤꯡꯗꯨꯁꯨ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯤꯅ "ꯅꯣꯏ ꯅꯅꯦꯝꯄꯣꯛꯍꯣꯏ ꯀꯩꯍꯣꯏꯗꯤ ꯍꯥꯟꯅ ꯑꯝꯇ ꯈꯪꯗꯕ꯭ꯔꯣ?" ꯂꯩꯁꯤꯍꯦꯟꯕꯤꯅ "ꯈꯪꯂꯝꯃꯣꯏꯗ, ꯑꯩꯅ ꯍꯥꯏꯗꯦ." ꯃꯥꯔꯁꯟꯗꯣ "ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯣꯏ ꯇꯥꯃꯣꯗ ꯏꯕꯥꯏ, ꯑꯕꯦꯝꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ, ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯄꯤꯗ ꯌꯥꯔꯣꯏꯅ ꯇꯧꯔꯛꯏ꯫ ꯅꯪ ꯇꯥꯃꯣꯒ ꯑꯩꯒꯁꯦ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥꯅ ꯈꯟꯅꯔꯝꯕꯅꯤ, ꯅꯪꯒꯤ ꯈꯟꯊꯔꯛꯄꯗ ꯉꯝꯗꯕ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯪ ꯌꯨꯝꯁꯤꯗ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨꯀꯣ, ꯐꯨ ꯆꯩꯗꯅ ꯇꯧꯔꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ." ꯂꯨꯅꯕꯨꯗꯤ ꯇꯧꯏꯗ ꯏꯅꯝꯃ, ꯑꯦꯛꯁ ꯀꯥꯎꯕ ꯉꯝꯗꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯩ ꯋꯥꯅꯦ ꯑꯩꯅ꯫ ꯌꯥꯝꯕꯨꯡꯅ ꯀꯧꯕꯗ ꯊꯑꯣꯏꯅ ꯈꯨꯝꯗꯦ, ꯅꯨꯄꯥꯁꯤꯒ ꯃꯨꯛꯅꯩꯅ ꯑꯃꯨꯛ ꯁꯥꯎꯕ ꯄꯥꯕꯨꯡꯒꯤ ꯏꯃꯥꯁꯤꯒꯅ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯅ ꯑꯣꯠꯇꯅ ꯈꯣꯠꯇꯅ ꯇꯧꯗꯕꯤꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯔꯒꯗꯤ ꯅꯪꯅꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯅꯧ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯥꯕꯨꯛ ꯉꯥꯕꯨꯛꯅꯤꯗꯣ, ꯅꯪꯅꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥꯁꯦ ꯐꯥꯖꯤꯟꯅꯕ ꯅꯪꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ, ꯅꯨꯄꯤꯅ ꯁꯨꯝꯕꯗ ꯄꯪꯊꯗꯕ ꯂꯩꯄꯣꯟꯇꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ "ꯄꯪꯁꯨ ꯄꯪꯈ꯭ꯔꯦ ꯅꯪꯁꯦ, ꯌꯥꯝꯕꯨꯡꯁꯦ ꯊꯣꯏꯅ ꯐꯠꯇꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯟꯗꯦ." ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ "ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯂꯣꯏꯅ ꯁꯣꯏꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯔꯥꯟꯇ ꯂꯥꯜꯂꯅꯤ, ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄꯁꯨ ꯉꯝꯗ, ꯊꯥꯡꯖꯤꯟꯕꯁꯨ ꯀꯤꯖ, ꯑꯩ ꯁꯦꯡꯅ ꯌꯥꯝ ꯋꯥꯔꯕꯅꯤ." ꯅꯤꯡꯊꯤꯅ "ꯏꯆꯟꯇꯣꯝꯕꯤ, ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ, ꯌꯥꯗ ꯌꯥꯗ꯭ꯔꯒ ꯌꯥꯗꯕꯩ ꯊꯕꯛ ꯇꯧꯔ ꯂꯣꯏꯔꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯁꯦ ꯇꯨꯡꯍꯟꯗꯨꯅ ꯁꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ꯫
ꯑꯁꯣꯏꯕ ꯌꯥꯎꯗꯅ ꯄꯨꯟꯁꯤꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯉꯝꯕ ꯍꯧꯅꯗꯦ ꯃꯤꯑꯣꯏꯕꯗꯤ ꯁꯣꯏꯔꯒ ꯍꯦꯟꯅ ꯃꯥꯡꯂꯣꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯧꯅꯤ ꯏꯅꯝꯃꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯔꯤꯈꯩ ꯃꯇꯦꯛ ꯈꯔꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯊꯣꯛꯈꯤꯁꯦ ꯍꯥꯏꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈꯤ ꯃꯥ ꯁꯦꯡꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯕꯅꯤ ꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯁꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯦ ꯅꯤꯡꯊꯤꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯀꯟꯗꯤꯁꯟ ꯈꯪꯕꯅ ꯑꯍꯦꯟꯕ ꯋꯥꯍꯩꯗꯤ ꯀꯥ ꯍꯦꯟꯅ ꯍꯥꯏꯖꯤꯟꯗꯦ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯍꯨꯝꯗꯨ ꯇꯧꯗꯨꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯌꯥꯝꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ ꯃꯥꯔꯁꯟ ꯋꯥꯡꯂꯦꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯈꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯤꯆꯟꯗ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯇ ꯏꯁꯤꯡ ꯌꯥꯗꯨꯅ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯟꯗꯨꯅ ꯊꯨꯝ ꯍꯥꯞꯂꯒ ꯁ꯭ꯄꯨꯟꯅ ꯑꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯔꯁꯟ ꯋꯥꯜꯗ ꯉꯥꯊꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯉꯤ ꯅꯨꯡꯁꯤꯅ ꯈꯪꯗꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯃꯥꯕꯨ ꯅꯛꯅ ꯆꯤꯡꯁꯤꯜꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯛꯐꯝ ꯊꯣꯛꯄ ꯊꯛꯂꯒ ꯕꯦꯁꯤꯟꯗ ꯒ꯭ꯂꯥꯁꯇꯨ ꯐꯦꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯅꯕ ꯇꯧꯏ ꯃꯇꯥꯡꯗꯨꯗ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯁꯠ ꯄꯝꯈꯠꯂꯤ ꯏꯌꯥꯝꯕ ꯅꯄꯣꯛ ꯅꯨꯃꯤꯠꯁꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯖꯧꯗꯧꯕꯅꯤ ꯏꯄꯣꯛ ꯅꯨꯃꯤꯠꯈꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕꯗꯤ ꯑꯣꯏꯍꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯅꯥꯅ ꯅꯄꯣꯛ ꯅꯨꯃꯤꯠꯈꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯅꯤ ꯍꯥꯏꯔꯛꯀꯦ ꯏꯌꯥꯝꯕꯧꯅ ꯍꯥꯏꯖꯗꯦꯀꯣ ꯑꯩ ꯅꯪꯇꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕꯒꯤ ꯀꯨꯁꯤꯗꯧꯅ ꯊꯥꯡꯕ ꯉꯝꯖꯗꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯑꯌꯥꯕ ꯉꯥꯏꯔꯒ ꯂꯩꯕ ꯌꯥꯝꯕꯨꯡꯅ ꯁꯣꯏꯕ ꯅꯠꯇꯕ ꯅꯪꯗꯤ ꯄꯩꯗꯣꯏꯒ ꯄꯣꯝꯗꯣꯏꯒ ꯅꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯗꯧꯅ ꯇꯧꯖꯩꯗꯨꯗꯤ ꯌꯨ ꯊꯛꯂꯨꯔꯕ꯭ꯔꯥ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯤꯁꯦ ꯊꯛꯇꯦꯗ ꯑꯗꯣ ꯅꯪꯅ ꯊꯛꯍꯟꯅꯤꯡꯉꯗꯤ ꯍꯦꯛꯇ ꯊꯛꯇꯣꯏꯅꯤ ꯑꯗꯨꯒ ꯐꯨꯜ ꯔꯣꯃꯥꯟꯁ ꯇꯧꯁꯤꯜꯂꯛꯇꯣꯏꯕ ꯌꯨꯊꯛ ꯑꯃꯨꯛꯇ ꯀꯥꯏꯅꯩ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯔꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯊꯛꯂꯣꯏꯗ ꯑꯩꯗꯤ ꯌꯨ ꯊꯛꯂꯒ ꯉꯥꯎꯅꯤꯡꯗꯦ ꯅꯪꯉꯣꯟꯗ ꯈꯛ ꯉꯥꯎꯅꯤꯡꯉꯤ ꯅꯪꯒꯤ ꯅꯇꯧꯁꯤꯡꯁꯤꯅ ꯊꯃꯣꯏꯁꯦ ꯁꯨꯝꯖꯤꯟꯈ꯭ꯔꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯁꯥꯅ ꯌꯥꯖꯔꯦ ꯄꯛꯇꯕ ꯗꯥꯏꯂꯣꯛꯇꯨꯅ ꯀꯅꯥꯗꯒꯤ ꯇꯝꯍꯧꯔꯤꯅꯣ ꯅꯪꯅ ꯄꯛꯇꯦ ꯈꯜꯂꯁꯨ ꯊꯃꯣꯏꯗꯩ ꯊꯣꯛꯂꯛꯄ ꯋꯥꯅꯤ ꯊꯝꯃꯣ ꯏꯈꯣꯡ ꯄꯥꯜꯂꯦ ꯆꯠꯀꯦ ꯅꯪꯕꯨ ꯀꯦꯖꯤ ꯀꯌꯥ ꯂꯨꯝꯃꯗꯅ ꯏꯄꯥ ꯄꯥꯔꯗꯅ ꯅꯨꯄꯤꯅꯤ ꯁ꯭ꯂꯤꯝ ꯑꯣꯏꯕꯁꯤꯅꯤ ꯃꯤꯅ ꯉꯥꯎꯅꯩꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯉꯥꯎꯔꯦ ꯇꯥꯅꯤꯡꯗꯦ ꯑꯕꯦꯝꯃ ꯅꯪꯁꯦ ꯋꯥꯡꯂꯤꯕ ꯍꯥꯏꯠꯇꯨꯒ ꯇꯧꯔꯤꯕ ꯏꯒꯣꯗꯨꯒ ꯀꯨꯁꯤꯅꯤ ꯁꯦꯟꯗꯜ ꯑꯋꯥꯡꯕ ꯇꯣꯡꯂꯁꯨ ꯏꯒꯣꯗꯣ ꯋꯥꯡꯃꯟꯗꯅ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯅꯤꯡꯕꯤꯗꯣ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯋꯥꯡꯖꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯇꯧꯗꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯣ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯑꯩꯁꯦ ꯄꯣꯁ ꯇꯥꯕꯅꯤꯗ ꯅꯨꯄꯤ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯣ ꯄꯨꯇ꯭ꯔꯨꯞ ꯀꯦꯅꯩꯁꯦ ꯑꯀꯦꯟꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯔꯝꯕ ꯌꯥꯗ꯭ꯔꯣ ꯃꯣꯏꯅ ꯀꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯩꯅ ꯀꯦꯜꯂꯨꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯀꯦꯟꯕ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯕꯤ ꯅꯪ ꯂꯧꯔꯤꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯆꯤꯟꯊꯤꯕ ꯌꯥꯝꯕꯨꯡꯅ ꯑꯩ ꯂꯧꯔꯤꯁꯤꯗꯤ ꯏꯃꯥꯁꯤꯒꯤ ꯋꯥ ꯍꯦꯛꯇꯣꯛꯄ ꯉꯝꯗꯕꯩꯅ ꯍꯥꯏꯗꯥꯏ ꯏꯃꯥꯁꯤꯅ ꯍꯥꯏꯌꯦꯗꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯕ ꯁꯨꯐꯥꯎ ꯐꯥꯎꯗꯕ ꯅꯨꯄꯤꯗꯨ ꯂꯧꯒꯗ꯭ꯔꯣ ꯀꯩꯅꯣ ꯃꯁꯤꯕꯣ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯍꯩꯔꯛꯀꯅꯨ ꯑꯩ ꯅꯨꯄꯤꯗ ꯍꯥꯏꯖꯤꯟꯅꯕꯒ ꯍꯩꯇꯦ ꯃꯔꯩ ꯌꯦꯠꯅ ꯀꯥꯁꯨ ꯌꯧꯔꯛꯂꯦ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯊꯝꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯩꯊꯣꯛꯏꯅꯤ ꯌꯥꯝꯅꯒ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯔꯤꯅꯤ ꯃꯥꯔꯁꯟ ꯊꯣꯡꯗꯨ ꯂꯣꯜꯂꯕ ꯇꯨꯡꯗ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯊꯝꯃꯤ ꯅꯨꯄꯤꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯥꯔꯁꯟ ꯇꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯟꯅ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯃꯥꯅ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯗꯣ ꯇꯞꯅ ꯐꯥꯗꯨꯅ ꯃꯥꯒ ꯃꯤꯆꯥꯟꯅꯍꯜꯂꯤ ꯁꯅꯥ ꯈꯣꯟꯖꯦꯜꯗꯨꯅ ꯑꯐꯥ ꯑꯄꯨꯟ ꯅꯥꯏꯕ ꯇꯔꯪ ꯃꯥꯂꯪ ꯄꯥꯟ ꯑꯃꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯨꯝ ꯇꯧꯔꯤ ꯅꯨꯄꯤꯗꯣ ꯌꯦꯡꯉꯤ ꯇꯔꯪꯁꯤ ꯏꯆꯠ ꯆꯠꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯦꯡꯂꯒ ꯌꯥꯝꯕꯨꯡ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯔꯁꯨ ꯏꯅꯥꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯦ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯈꯪꯂꯁꯨ ꯅꯪꯅ ꯍꯣꯡꯂꯤꯕ ꯁꯛꯂꯣꯟ ꯈꯨꯗꯤꯡꯒꯤ ꯃꯄꯨꯁꯨ ꯌꯥꯝꯕꯨꯡꯅ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯨꯔꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯜꯂꯛꯂꯕ ꯍꯜꯂꯛꯀꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯜꯂꯛꯄꯗ ꯌꯥꯝꯕꯨꯡ ꯅꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ
ꯌꯦꯛꯅꯕ ꯂꯩꯁꯤꯡ ꯂꯥꯛꯇꯨꯅꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯔꯅꯤ ꯇꯨꯝꯂꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯕ ꯁꯛꯇꯝꯁꯨ ꯅꯪ ꯑꯣꯏꯖꯒꯦ ꯌꯥꯍꯧꯔꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯃꯥꯏꯊꯣꯡꯁꯨ ꯄꯨꯟꯁꯤꯒꯤ ꯅꯪꯕꯨ ꯑꯣꯏꯍꯟꯒꯦ ꯆꯥꯡꯌꯦꯡꯅꯤ ꯆꯥꯡꯌꯦꯡ ꯃꯄꯨ ꯃꯥꯅ ꯇꯧꯔꯛꯄ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯈꯜꯂꯔꯣꯏꯌꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯅ ꯃꯣꯟꯅ ꯅꯥꯞꯄꯗ ꯌꯩꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯅ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯕꯨꯗꯤ ꯌꯥꯝꯅ ꯅꯧꯊꯍꯟꯈ꯭ꯔꯦ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗꯣ ꯅꯐꯝꯗ ꯌꯥꯝꯕꯣꯡ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯟꯈꯩ ꯂꯥꯅꯗꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯟꯈ꯭ꯔꯦ ꯑꯋꯥꯕ ꯂꯨꯝꯊꯔꯝꯕ ꯄꯩꯁꯥ ꯂꯥꯡꯂꯝꯕ ꯋꯥꯈꯜꯁꯨ ꯅꯪꯅ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯛꯄ ꯅꯪꯒꯤ ꯁꯛꯇꯝ ꯎꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯂꯥꯏꯖ ꯏꯁꯤꯡꯅ ꯈꯤꯛꯂꯛꯄꯒꯨꯝ ꯇꯌꯤꯡ ꯇꯌꯤꯡꯕ ꯐꯥꯎꯍꯜꯂꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯃꯆꯤꯜ ꯂꯦꯡꯂꯛꯏ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯌꯥ ꯀꯟꯕ ꯍꯨꯅꯣ ꯍꯥꯏꯕ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯈꯪꯕ ꯉꯝꯂꯨꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯕꯁꯨ ꯉꯝꯂꯛꯏ ꯌꯥꯝꯕꯨꯡꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯌꯥꯝꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤ ꯏꯄꯥꯛꯁꯤꯗ ꯏꯔꯥꯛꯅꯍꯟꯕꯤꯕꯁꯨ ꯍꯧꯔꯛꯏ ꯀꯥꯈꯠꯀꯤ ꯍꯣꯠꯅ ꯍꯣꯠꯅꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯪꯕꯨ ꯊꯃꯣꯏꯗ ꯍꯥꯞꯆꯤꯜꯂꯛꯈꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯅ ꯅꯅꯥꯛ ꯅꯛꯅ ꯂꯦꯞꯈꯤꯕꯗ ꯈꯝꯕꯟꯕꯅ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯌꯥꯝꯕꯨꯡꯅ ꯃꯤꯔꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯊꯃꯣꯏꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯇ ꯅꯤꯛꯆꯈꯤ ꯑꯀꯤꯕ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯌꯥꯝꯕꯨꯡꯕꯨ ꯈꯥꯝꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯟ ꯀꯣꯟꯁꯤꯜꯂꯤ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯅꯪ ꯋꯥꯔꯦ ꯌꯥꯝꯕꯨꯡ ꯈꯪꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯈꯝꯕꯟꯕ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯊꯧꯗꯥꯡꯅꯤ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯁꯨ ꯌꯥꯝꯕꯨꯡꯅ ꯁꯤꯟꯊꯍꯜꯂꯔꯣꯏ ꯋꯥꯍꯟꯕꯁꯨ ꯋꯥꯍꯜꯂꯔꯣꯏ ꯍꯧꯈꯤꯕꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯂꯣ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯅ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯊꯃꯣꯏꯗ ꯅꯪ ꯅꯠꯇꯕꯤ ꯀꯅꯥ ꯑꯃꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯌꯥꯝꯕꯨꯡꯁꯦ ꯅꯪ ꯈꯛꯀꯤꯅꯤ ꯑꯗꯨꯒ ꯑꯕꯦꯝꯃꯁꯨ ꯑꯩ ꯈꯛꯀꯤꯅꯤ ꯅꯪꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯑꯣꯏꯒꯦ ꯅꯪꯒꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯑꯩꯕꯨ ꯑꯣꯏꯍꯜꯂꯣ ꯄꯦꯟꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯁꯥꯎꯅꯤꯡꯂꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯧ ꯏꯁꯧ ꯂꯥꯡꯉꯨ ꯌꯥꯝꯕꯨꯡꯅ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯊꯟꯇꯗꯤ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯒꯅꯨ ꯌꯥꯝꯕꯨꯡ ꯇꯧꯐꯝ ꯈꯪꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯤ ꯃꯥ ꯇꯧꯐꯝ ꯈꯪꯗ ꯑꯋꯥꯕꯗꯣ ꯎꯠꯁꯤ ꯎꯠꯉꯝꯗ ꯑꯁꯥꯎꯕ ꯃꯇꯧꯗꯣ ꯃꯊꯤ ꯐꯣꯡꯁꯤ ꯐꯣꯡꯉꯝꯗ ꯋꯥꯅ ꯂꯩꯔꯛꯄꯅꯤ ꯃꯁꯥꯅꯁꯨ ꯋꯥꯕ ꯇꯥꯕꯅꯤ ꯐꯕ ꯐꯠꯇꯕ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯈꯪꯅ ꯂꯩꯔꯕ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕꯤ ꯀꯅꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯛꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯗꯤ ꯃꯁꯥꯅꯁꯨ ꯋꯥꯕ ꯇꯥꯕꯅꯤ ꯋꯥꯡꯂꯦꯝꯕ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯕꯅꯤ ꯑꯉꯥꯡꯗꯨꯁꯨ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯇꯨꯝꯈꯤꯕꯅ ꯅꯤꯡꯊꯤꯅ ꯄꯝꯗꯨꯅ ꯊꯥꯡꯖꯤꯜꯂꯛꯂꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯋꯥꯈꯜꯗꯣ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯅꯔꯤꯕꯅꯤ ꯔꯥꯅꯤꯒꯤ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯏ ꯄꯥꯎꯁꯨ ꯇꯥꯍꯟꯅꯤꯡꯗꯦ ꯋꯥꯡꯂꯦꯝꯕꯅ ꯃꯥꯔꯁꯟ ꯀꯩꯁꯨ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦꯗ ꯃꯥꯒꯤꯁꯨ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔ ꯌꯥꯅꯤꯡꯗ꯭ꯔ ꯍꯥꯏꯗꯅ ꯍꯦꯛꯇ ꯌꯧ ꯌꯧ ꯈꯠꯅꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯣꯏꯅꯦ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯗꯕꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯏꯆꯟꯗ ꯑꯣꯠꯂꯦ ꯐꯨ ꯆꯩꯗꯅ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯏ ꯃꯇꯩ ꯃꯅꯥꯎꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯈꯥꯏꯅꯔꯗꯤ ꯃꯌꯨꯝ ꯄꯥꯟꯅꯔꯤꯁꯤꯡꯁꯦ ꯀꯝꯗꯧꯅꯤ ꯈꯔꯁꯨ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯅꯨꯡꯁꯤꯅꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯤꯕ ꯅꯪ ꯑꯩ ꯐꯥꯎ ꯑꯗꯨꯝ ꯈꯠꯅꯔꯤꯗꯨꯅꯤ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯃꯈꯣꯜ ꯊꯣꯛꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨꯒ ꯅꯪꯅ ꯃꯅꯝꯃ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯅꯤꯅ ꯄꯨꯛꯅꯤꯡꯗꯣ ꯈꯤꯇꯪ ꯑꯣꯏꯁꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯧ ꯌꯥꯗ꯭ꯔꯒ ꯌꯥꯗꯕꯩ ꯊꯕꯛ ꯑꯗꯨꯝ ꯇꯧꯁꯤ ꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯅꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯣꯏꯗ ꯐꯅ ꯀꯟꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯅꯦ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯏꯁꯥꯁꯤ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯊꯣꯛꯂꯨꯕꯒ ꯋꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯐꯤ ꯍꯣꯡꯗꯣꯛꯀ ꯍꯣꯡꯂꯨꯔꯦ ꯀꯩꯁꯨ ꯅꯠꯇꯕ ꯁꯤꯗ ꯍꯦꯟꯖꯤꯟꯅ ꯀꯣꯛ ꯁꯥꯔꯨꯅꯨ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ
ꯅꯤꯡꯊꯤꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯐꯤ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯅꯪꯁꯦ ꯀꯅꯥꯒꯨꯝꯕ ꯋꯥꯔꯕ ꯄꯨꯟꯁꯤꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯆꯥꯅꯕ ꯃꯔꯨꯞꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯇꯥꯅꯐꯝꯅꯤ, ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯐꯝꯅꯤ ꯍꯥꯏꯅꯩ꯫ ꯆꯨꯝꯂꯤꯕ꯭ꯔꯥ ꯇꯁꯦꯡꯅꯕꯨ? ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯆꯩꯅꯥꯗꯨ ꯀꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯕ ꯇꯨꯡꯁꯤꯗꯅ ꯇꯞꯅ ꯇꯞꯅ ꯃꯩꯆꯥꯛꯇꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯤꯝꯗꯨ ꯇꯣꯏꯅ ꯍꯥꯡꯗꯦ, ꯑꯇꯣꯞꯄ ꯑꯃ ꯁꯤꯖꯤꯟꯅꯩ, ꯑꯇꯣꯞꯄꯗꯨꯁꯨ ꯃꯤꯇꯣꯞꯇ ꯀꯌꯥ ꯄꯤꯗꯦ꯫ ꯈꯪꯗꯦ, ꯂꯝꯗꯝ ꯂꯥꯞꯅ ꯂꯥꯛꯂꯕ ꯇꯨꯡꯁꯤꯗꯗꯤ ꯅꯥꯏꯇꯣꯝ ꯂꯦꯟꯕꯇꯅ ꯃꯁꯔꯨꯛ ꯊꯨꯡꯂꯛꯂꯕꯣꯏ ꯇꯧꯏ꯫ ꯄꯥꯝꯖꯔꯛꯏ ꯂꯥꯞꯅ ꯂꯩꯍꯧꯕꯤ ꯃꯔꯨꯞꯇꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯆꯦꯞꯇ ꯆꯪꯗꯨꯅ ꯇꯦꯛꯁ ꯑꯃ ꯏꯗꯨꯅ ꯊꯥꯏ꯫ ꯇꯨꯝꯂꯕ꯭ꯔꯥ? ꯔꯣꯃꯤꯇꯥꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯦꯁꯦꯖꯇꯨ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ꯫ ꯇꯨꯝꯗ꯭ꯔꯤꯌꯦ, ꯆꯥꯛ ꯆꯥꯔꯕ? ꯆꯥꯗ꯭ꯔꯤꯌꯦ, ꯅꯪꯗꯤ? ꯑꯩꯗꯤ ꯆꯥꯔꯦ꯫ ꯑꯗꯣ ꯅꯪ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯨ ꯄꯤꯛꯑꯞ ꯁꯨꯛꯇꯧ ꯇꯧꯔꯛꯇꯦ, ꯀꯣꯜ ꯕꯦꯛꯁꯨ ꯍꯜꯂꯛꯇꯦ, ꯇꯦꯛꯁ ꯊꯥꯔꯦ ꯍꯜꯂꯛꯇꯦ꯫ ꯅꯪ ꯑꯩꯉꯣꯟꯗꯩ ꯐꯥꯎ ꯌꯥꯎꯅ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯚꯥꯏ, ꯑꯩꯁꯨ ꯑꯩ ꯏꯁꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯪꯖꯔꯛꯇꯕ ꯍꯦꯜꯂꯛꯏ꯫ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯔꯒ ꯃꯥꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯒ ꯑꯋꯥꯕꯁꯦ ꯍꯟꯊꯒꯗ꯭ꯔꯥ, ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯋꯥꯈꯜꯁꯤꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯕꯒꯨꯝ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯕꯨ ꯑꯣꯠꯇꯨꯅ ꯋꯥꯍꯜꯂꯛꯏ꯫ ꯅꯥꯏꯇꯣꯝ ꯂꯩꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯛꯏ꯫ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯁꯨꯝ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯪꯁꯤꯟꯕ ꯉꯝꯃꯔꯣꯏꯌꯦ꯫ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯝꯒꯗ꯭ꯔꯥ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯃꯔꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯅꯣ? ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤꯅꯤ, ꯃꯣꯏꯒꯤ ꯃꯆꯤꯟꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟꯁꯤꯜꯂꯒ ꯊꯝꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯃꯣꯏ ꯂꯣꯏꯅꯃꯛꯅ ꯅꯪ ꯂꯨꯍꯣꯡꯕ ꯇꯣꯛꯂꯦ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯈꯪꯂꯁꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯅꯪꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤꯕ ꯃꯈꯣꯏꯅ ꯅꯪꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯂꯛꯇꯧꯕ ꯂꯩꯇꯦ꯫ ꯅꯪꯅ ꯃꯇꯤꯛ ꯆꯥꯗꯨꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯗꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥ ꯀꯨꯝꯗꯨꯅ ꯇꯣꯛꯈ꯭ꯔꯗꯕꯅꯤ, ꯃꯁꯥ ꯃꯁꯥꯅ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯇꯅ꯫ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯪꯅ ꯈꯟꯖꯤꯟꯗꯅ ꯂꯩꯔꯦ꯫ ꯀꯨꯏꯔꯦ ꯅꯪꯁꯨ ꯎꯗꯕ꯫ ꯎꯅꯤꯡꯉꯦꯗ ꯍꯥꯏꯌꯣ, ꯅꯅꯥꯛꯇ ꯁꯠ ꯂꯦꯞꯂꯒꯦ꯫ ꯎꯅꯤꯡꯉꯦ, ꯂꯥꯛꯇꯣꯏꯅꯦ, ꯀꯞꯂꯝꯒꯅꯨ, ꯀꯞꯆꯦꯠꯄꯤ ꯑꯣꯏꯔꯝꯒꯅꯨ, ꯆꯤꯟꯇꯥ ꯇꯧꯔꯝꯅꯨ, ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯨ꯫ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯣ, ꯑꯩꯈꯣꯏꯅꯤꯅ ꯂꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯝꯃꯣ, ꯍꯥꯟꯅꯒꯤ ꯁꯤꯟꯊꯥꯗꯣ ꯑꯣꯏꯔꯝꯃꯣ꯫ ꯔꯣꯃꯤꯇꯥ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯂꯩꯕꯒꯨꯝ ꯃꯔꯨꯞꯇꯨꯗ ꯐꯥꯎꯍꯟꯗꯨꯅ ꯋꯥꯔꯤꯕ ꯋꯥꯈꯜꯗꯨꯗꯒꯤ ꯈꯔꯇ ꯑꯣꯏꯔꯁꯨ ꯂꯩꯊꯣꯔꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯔꯨꯞꯀꯤ ꯃꯔꯤ ꯍꯥꯏꯕꯗꯣ꯫ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ ꯅꯨꯄꯤꯗꯣ ꯐꯅ ꯋꯥꯅꯗꯤ ꯈꯥꯡꯂꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯀꯟꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕ ꯑꯣꯟꯈꯠꯂꯛꯏ꯫ ꯌꯥꯝꯕꯣ, ꯅꯪ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯆꯥꯛꯁꯪꯁꯤꯗ ꯆꯥꯛꯁꯦ ꯌꯥꯝꯕꯨꯡ ꯊꯣꯡꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯕ? ꯅꯪꯅ ꯑꯩ ꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯆꯥꯛꯇ ꯅꯠꯇꯦ, ꯀꯣꯜ ꯂꯤꯛ ꯐꯦꯡꯕ, ꯋꯥꯏꯔꯝ ꯇꯥꯁꯤꯟꯕ ꯂꯣꯏꯅ ꯑꯦꯗꯩ ꯖꯦꯠ ꯐꯥꯎ ꯇꯧꯖꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯏꯃꯥꯁꯤ ꯄꯥꯕꯨꯡꯅ ꯀꯔꯤꯅꯣꯝ ꯈꯜꯂꯝꯕ ꯇꯥꯔꯤꯃꯤ꯫ ꯃꯣꯏꯅ ꯍꯦꯟꯅ ꯃꯇꯝꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦ, ꯑꯗꯨꯒ ꯃꯣꯏꯗꯤꯅꯦ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯍꯔꯥꯎꯖꯔꯝꯗꯣꯏꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯈꯪꯕꯤꯔꯤꯕ? ꯏꯃꯥꯅ ꯃꯁꯨ ꯗꯤꯃꯥꯟ ꯇꯧꯔꯤꯗꯣ ꯅꯪ ꯗꯤꯅꯥꯁꯨ ꯄꯪꯁꯤꯟꯅꯔꯕꯅꯤꯅꯦ꯫ ꯂꯟꯆꯦꯟꯕꯤ ꯑꯉꯥꯡ ꯎꯅꯗꯣꯔꯦꯗꯥꯏꯅꯦ? ꯃꯥꯅ ꯑꯉꯥꯡ ꯎꯅꯕꯒ ꯏꯃꯥꯅ ꯃꯁꯨ ꯄꯥꯝꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯅꯩ ꯀꯩꯅꯣ꯫ ꯇꯥꯅꯤꯡꯗꯦꯗ ꯑꯕꯦꯝꯃ, ꯆꯟꯅ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯗꯧꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯅꯪꯅ ꯄꯣꯛꯄ ꯑꯉꯥꯡꯗꯣ ꯄꯥꯝꯃꯦ꯫ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟ ꯂꯩ, ꯃꯥꯔꯁꯜ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯠꯇꯦ, ꯀꯔꯤ ꯅꯨꯄꯤꯅꯣꯕ ꯅꯪꯕꯨ? ꯃꯤꯒꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯦ ꯑꯇꯣꯞꯄ ꯌꯦꯡꯈꯤꯅꯤ ꯀꯣꯏꯈꯤꯅꯤꯅ ꯄꯥꯈꯠꯂꯤ, ꯑꯗꯨꯒ ꯅꯪꯅ ꯆꯟꯅꯅ꯫
ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯨꯗ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯗꯣ ꯑꯩꯗꯤ ꯐꯪꯗꯕꯗꯧꯅ ꯀꯩꯗꯧ ꯄꯥꯝꯗꯧꯔꯤꯒꯦ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯄꯥꯝꯗꯧ ꯅꯠꯇ꯭ꯔꯣ ꯅꯕꯨꯛ ꯆꯦꯜꯗꯣ ꯏꯁꯦꯞ ꯁꯦꯞꯄ ꯑꯃ ꯌꯥꯎꯔꯤꯌꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯑꯩ ꯆꯥꯛꯀ ꯊꯣꯡꯐꯝ ꯑꯝꯇ ꯈꯪꯗꯦ ꯊꯣꯛꯑꯣꯏ ꯑꯩꯗꯤ ꯅꯪ ꯁꯪꯈꯤꯗꯧꯔꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯆꯦꯟꯊꯣꯛꯑꯝꯃꯗꯤ ꯈꯪꯗꯦꯀꯣ ꯕꯦꯝꯃ ꯑꯩꯗꯤ ꯏꯆꯥ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯅꯤ ꯅꯪ ꯀꯩ ꯁꯣꯏꯕꯒ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯉꯥꯡꯒꯤ ꯋꯥ ꯄꯟꯕꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯗꯣ ꯈꯨꯝꯗꯦ ꯃꯥꯔꯁꯟꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯌꯨꯅꯦ ꯀꯩ ꯑꯁꯣꯏꯕꯒ ꯌꯥꯎꯔꯒꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯍꯦꯛ ꯄꯟꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯤꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯁꯜꯂꯛꯑꯦꯕ ꯈꯨꯝꯕꯤꯕ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯀꯥꯟꯅꯗꯦ ꯈꯟꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯏ ꯃꯥꯔꯁꯟꯅ ꯇꯥꯅ ꯈꯨꯝꯗꯕꯁꯦ ꯅꯥ ꯇꯥꯊꯤ ꯍꯥꯏꯅꯕꯅꯤꯀꯣ ꯏꯌꯥꯝꯕ ꯅꯪ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯀꯥꯟꯗ ꯊꯨꯅ ꯀꯥꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯌꯦꯠꯂꯛꯀꯅꯨ ꯈꯤꯖꯩꯀꯣ ꯌꯥꯝꯒ ꯑꯩ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯎꯏ ꯅꯨꯄꯤꯗꯣ ꯄ꯭ꯔꯥꯟꯗꯤ ꯆꯥꯛꯂꯕꯅꯤ ꯃꯥꯔꯁꯟꯁꯨ ꯀꯥꯔꯟ ꯉꯥꯡꯕꯗꯨ ꯇꯣꯛꯂꯒ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ ꯑꯕꯦꯝꯃ ꯀꯌꯥꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯅꯪꯒ ꯑꯔꯨꯕ ꯋꯥ ꯑꯝꯇ ꯇꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣ ꯁꯤꯟꯊꯥꯗꯣ ꯅꯪꯅ ꯈꯔ ꯊꯦꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯦ ꯊꯨꯅ ꯑꯝꯇ ꯀꯧꯊꯣꯛꯇ꯭ꯔꯗꯤ ꯂꯣꯌꯥꯗ ꯉꯥꯎꯆꯠꯅꯔꯅꯤ ꯃꯤꯒꯤ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯕꯗꯨꯕꯨ ꯀꯃꯥꯏ ꯀꯧꯊꯣꯛꯇꯣꯔꯤꯒꯦ ꯌꯥꯝꯕꯣ ꯅꯪ ꯌꯨꯝꯗꯒꯤ ꯃꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯑꯃ ꯇꯧꯏ ꯑꯗꯨꯒꯤ ꯁꯥꯖꯠꯇꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯏꯆꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯃꯥ ꯀꯩꯗꯧꯔ ꯂꯩꯍꯧꯒꯦ ꯍꯧꯖꯤꯛꯇ ꯑꯣꯠꯄ ꯂꯣꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯅꯣꯏ ꯄꯨꯂꯤꯁꯁꯤꯡꯁꯤ ꯀꯣꯛ ꯑꯃ ꯂꯣꯏ ꯍꯦꯛ ꯃꯥꯟꯅꯕꯗꯧ ꯇꯧꯔꯤꯁꯦ ꯏꯆꯟꯗꯣ ꯋꯥꯕ ꯌꯥꯕ ꯋꯥꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯈꯔ ꯋꯥꯖꯁꯅꯨ ꯑꯕꯦꯝꯃ ꯑꯃꯅ ꯇꯧꯔꯦꯅ ꯑꯃꯅꯁꯨ ꯃꯇꯧ ꯇꯝꯁꯤꯜꯂꯗꯤ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯂꯣꯌꯥꯅ ꯑꯩꯈꯣꯏ ꯏꯆꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯕꯗ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯄꯥꯏꯈꯣꯝꯕ ꯍꯥꯏꯕ ꯃꯤꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯃꯧꯅꯕ ꯋꯥꯍꯩ ꯑꯃ ꯑꯣꯏꯈ꯭ꯔꯕꯒꯨꯝ ꯇꯥꯅꯤꯡꯗꯅ ꯈꯨꯝꯃꯤ ꯍꯦꯛ ꯇꯧꯔꯦ ꯄꯥꯏꯈꯣꯝꯕ ꯑꯃ ꯇꯧꯔꯦ ꯄꯥꯏꯈꯣꯝꯕ ꯅꯃꯥꯟꯅꯕꯗꯣ ꯈꯨꯗꯤꯒ ꯁꯣꯏꯗꯅ ꯊꯤꯔꯝꯂꯅꯤ ꯃꯥꯒꯤ ꯅꯃꯥꯗ ꯌꯥꯝꯕꯨꯡꯅ ꯑꯩꯁꯨ ꯃꯤꯔꯥꯏꯕ ꯑꯦꯛꯁꯀꯁꯨ ꯎꯅꯕ ꯑꯗꯨꯒ ꯏꯆꯟꯁꯨ ꯂꯣꯌꯥꯅ ꯃꯤꯔꯥꯏꯕ ꯂꯨꯍꯣꯡꯕ ꯇꯣꯛꯁꯤꯗꯣ ꯑꯣꯏꯁꯤꯅ ꯃꯔꯩ ꯃꯔꯥ ꯇꯧꯅꯕ ꯆꯩꯅꯥꯅ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯐꯪꯕ ꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒ ꯇꯥꯟꯅꯃꯤꯟꯅꯔꯒ ꯃꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥ ꯊꯤꯕꯒ ꯑꯩꯈꯣꯏꯁꯦ ꯃꯤꯔꯥꯏꯕꯒ ꯀꯔꯤ ꯃꯔꯤꯅꯣꯕ ꯁꯝꯅꯔꯤꯁꯦ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯍꯣꯠꯂꯤ ꯅꯨꯄꯤꯗꯣ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯕꯩ ꯈꯥꯡꯉꯁꯨ ꯏꯆꯟꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯑꯩ ꯂꯩꯔꯤ ꯌꯥꯝꯕꯨꯡꯅ ꯂꯣꯌꯥꯒꯤ ꯂꯦꯞꯄꯗꯧꯅ ꯑꯩꯅꯁꯨ ꯏꯆꯟꯒꯤ ꯂꯦꯞꯇꯧꯔꯤ ꯁꯤꯌꯥ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯦꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯍꯨꯟꯗꯨꯗ ꯃꯈꯥ ꯇꯥꯔꯨꯕ ꯈꯧꯇꯛ ꯆꯥꯔꯤ ꯅꯨꯄꯥꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯐꯤ ꯀꯥꯝꯃꯤ ꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ ꯁꯣꯝꯇꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥꯁꯨ ꯁꯤꯟꯊꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯊꯕꯛ ꯑꯃꯅꯦ ꯇꯥꯅ ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯏꯔꯥꯡꯇ ꯂꯥꯡꯕꯅꯤ ꯃꯥꯅ ꯊꯦꯝꯕꯗ ꯍꯔꯥꯎ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯅꯝꯕꯔꯗꯨꯒꯤ ꯁꯤꯝꯅ ꯍꯪꯂꯛꯄꯗ ꯉꯥꯏꯖꯕꯅꯤ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯎꯕ ꯉꯝꯗ ꯆꯥꯟꯕꯤꯔ ꯃꯥꯜꯂꯤ ꯏꯊꯥ ꯊꯥꯖꯗ ꯑꯣꯞ ꯍꯪꯈꯤꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯊꯤꯟꯊꯕ ꯇꯧꯗꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯥꯏꯈꯠꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯊꯣꯏ ꯀꯅꯥ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯅꯝꯕꯔ ꯁꯦꯞ ꯂꯩꯔꯝꯗ꯭ꯔꯦ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯃꯁꯛ ꯈꯪꯕꯗ ꯆꯩꯅꯥ ꯐꯥꯎꯗꯧ ꯃꯤꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯕꯨ ꯋꯥꯔꯧꯕ ꯐꯠꯇ꯭ꯔꯤꯕꯣ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯋꯥꯔꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯟꯖꯥ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨꯕ ꯁꯣꯏꯁꯨ ꯁꯣꯏꯗꯅ ꯀꯔꯝꯕ ꯀꯥꯟꯅꯗꯕ ꯇꯟꯖꯥ ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯇꯣ ꯇꯁꯦꯡꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯤ ꯑꯗꯨꯃꯛ ꯇꯣꯛꯂꯁꯦ ꯍꯥꯏꯒꯦ ꯈꯟꯕꯒꯤ ꯅꯪꯒꯤ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯄꯅꯤ ꯆꯅꯩꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯍꯤꯡꯐꯝ ꯈꯪꯗꯦ ꯏꯅꯤꯡ ꯏꯈꯥ ꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯄꯥꯝꯂꯨꯔꯤ ꯋꯥꯈꯜꯗꯣ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯑꯃꯨꯛꯇꯒ ꯈꯟꯊꯍꯟꯅꯤꯡꯉꯤ ꯆꯥꯃꯔꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯧꯔꯛꯄ ꯗꯦꯁꯤꯖꯟꯗꯤ ꯏꯃꯥꯟꯇ ꯃꯥꯟꯅꯔꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯨꯅ ꯇꯨꯡꯗ ꯑꯁꯣꯏꯕ ꯂꯥꯛꯂꯗꯤ ꯃꯗꯨꯗ ꯅꯪ ꯔꯤꯒ꯭ꯔꯦꯠ ꯆꯥꯗꯕ ꯉꯝꯂꯗ꯭ꯔꯥ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯕ ꯑꯩꯅ ꯀꯔꯝꯕ ꯔꯤꯒ꯭ꯔꯦꯠꯅꯣ ꯑꯃꯨꯛ ꯆꯥꯗꯣꯏꯁꯦ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯗꯤ ꯍꯧꯖꯤꯛ ꯍꯥꯏꯌꯨ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯝ ꯄꯤꯕ ꯁꯪꯉꯔꯣꯏ
ꯑꯗꯨꯒ ꯀꯣꯜ ꯆꯒꯠ ꯇꯧꯔꯛꯀꯅꯨ ꯃꯦꯁꯦꯖꯇꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯊꯥ ꯊꯥꯖꯤꯜꯂꯛꯄꯤꯗꯣ ꯇꯧꯔꯛꯀꯅꯨ ꯊꯣꯏ ꯍꯩꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯍꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯏ ꯅꯪ ꯍꯥꯟꯅꯒꯤ ꯊꯣꯏꯗꯣ ꯑꯃꯨꯛꯇ ꯑꯣꯏꯔꯛꯑꯣ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯁꯤ ꯅꯪꯅ ꯂꯝ ꯂꯥꯞꯅ ꯃꯤꯔꯝꯗꯨꯗ ꯂꯩꯈꯤꯕꯗꯣ ꯑꯩ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯃꯗꯣꯝ ꯊꯋꯥꯏ ꯂꯧꯖꯩ ꯀꯌꯥ ꯄꯥꯡꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯅꯠꯇ꯭ꯔꯒ ꯆꯦꯜꯂꯨꯔꯒ ꯑꯁꯨꯝ ꯇꯧꯔꯤꯁꯦ ꯃꯥꯅ ꯀꯩꯅꯣꯃ ꯁꯣꯏꯗꯅ ꯂꯥꯜꯂꯝꯒꯅꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯗꯅ ꯇꯨꯃꯤꯟ ꯌꯨꯝꯗ ꯂꯩꯖꯔꯁꯨ ꯆꯦꯜꯂꯨꯔꯒ ꯂꯧꯕꯤꯗ꯭ꯔꯤ ꯅꯤꯡꯐꯨꯡ ꯅꯨꯄꯤꯒꯤ ꯐꯖꯐꯝ ꯂꯩꯇꯦ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯂꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯀꯥ ꯍꯦꯟꯅ ꯐꯥꯎꯔꯛꯇ꯭ꯔꯤꯉꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯠꯆꯕꯅꯤ ꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯃꯐꯝꯗꯨꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ ꯋꯥꯅ ꯈꯥꯡꯈꯤꯕꯁꯤꯡꯗꯣ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯂꯩꯈ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯑꯩ ꯍꯥꯟꯅꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯁꯤꯟꯊꯥꯗꯨ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯃꯃꯜ ꯂꯩꯕꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯍꯟꯕꯤ ꯁꯤꯟꯊꯥꯁꯨ ꯄꯨꯟꯁꯤꯗ ꯍꯟꯗꯨꯅ ꯑꯣꯏꯔꯔꯣই ꯀꯥꯟꯅꯗꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯍꯦꯟꯅ ꯋꯥꯁꯤꯜꯂꯔꯣꯏ ꯏꯆꯝ ꯆꯝꯈꯤꯕꯤꯗꯣ ꯂꯩꯅꯥꯒꯨꯝ ꯊꯣꯠꯂꯤ ꯅꯤꯡꯂꯨꯕꯤꯗꯣ ꯉꯁꯤꯗꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯊꯃꯣꯏꯗꯣ ꯁꯤꯟꯊꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯊꯃꯣꯆꯥ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯨ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯅꯨ ꯍꯧꯈꯤꯕ ꯄꯨꯝꯕ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔꯒꯤ ꯃꯪꯂꯥꯟꯅꯦ ꯊꯧꯗꯣꯛꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ ꯍꯧꯈꯤꯕꯅ ꯇꯨꯡꯗ ꯇꯥꯔꯛꯄ ꯄꯨꯟꯁꯤꯕꯨ ꯋꯥꯅꯕ ꯃꯔꯝ ꯄꯤꯖꯒꯅꯨ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯔꯕꯅꯤ ꯇꯣꯛꯂꯁꯤ ꯑꯩꯁꯨ ꯆꯤꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒꯦ ꯇꯥꯃꯣꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈꯤꯕꯗꯣ ꯑꯩ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯊꯣꯏ ꯀꯧꯔꯅꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯡꯒꯧꯗꯨ ꯑꯩꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯤꯡꯒꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯀꯌꯥꯁꯨ ꯉꯝꯍꯜꯂꯛꯈꯤꯗꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯒꯦ ꯈꯟꯅ ꯅꯪꯒꯤ ꯀꯣꯜ ꯄꯥꯏꯔꯛꯄꯅꯤ ꯊꯝꯃꯒꯦ ꯑꯩ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯦ ꯋꯥꯍꯩꯁꯤ ꯃꯍꯩꯔꯝ ꯂꯣꯌꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯉꯥꯏꯔꯨꯕ ꯇꯧꯗꯅ ꯐꯣꯟꯗꯨ ꯀꯛꯂꯒ ꯑꯣꯐ ꯇꯧꯁꯤꯜꯂꯤ ꯁꯦꯡꯅ ꯈꯣꯟꯖꯦꯜꯗꯨ ꯏꯈꯧ ꯂꯥꯡꯕꯅ ꯃꯩꯁꯥ ꯍꯦꯟꯅ ꯈꯥꯡꯂꯁꯨ ꯑꯣꯐ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯛꯄ ꯐꯣꯟꯕꯨ ꯉꯥꯏꯗꯨꯅ ꯄꯥꯏꯈꯠꯈꯤꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯆꯤꯟꯕꯥꯜꯅꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯉꯝꯈꯤꯗꯦ ꯊꯃꯣꯏꯗꯨꯅ ꯌꯥꯖꯕ ꯂꯣꯌꯥꯒꯤ ꯅꯝꯕꯔꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯣꯟꯖꯔꯛꯏ ꯋꯥꯅ ꯆꯥꯛꯅ ꯅꯨꯡꯁꯤꯅ ꯇꯥꯃꯣꯆꯥ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯂꯣꯏꯗꯨꯕꯨ ꯃꯁꯤꯔꯥ ꯊꯃꯣꯏꯅ ꯍꯥꯏꯅꯤꯡꯈꯤꯕ ꯋꯥꯍꯩꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯔꯅꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯦ ꯅꯨꯡꯁꯤꯕꯁꯦ ꯆꯩꯅꯥꯅꯤ ꯃꯩꯆꯥꯛ ꯍꯦꯜꯂꯤ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯊꯃꯣꯏꯁꯤꯗꯒꯤ ꯏꯟꯊꯣꯛꯈꯤꯕꯁꯨ ꯉꯝꯂꯨꯗ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯃꯤꯁꯦ ꯊꯃꯣꯏꯁꯤꯗꯩ ꯃꯨꯊꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯁꯦꯡꯅ ꯈꯥꯡꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟ ꯐꯥꯖꯤꯟꯕ ꯉꯝꯗ ꯄꯦꯟꯅꯁꯨ ꯀꯞꯆꯔꯤ ꯑꯅꯝ ꯀꯟꯕꯤ ꯊꯃꯣꯏꯅꯤ ꯃꯤꯄꯥꯏꯗꯤ ꯆꯥꯎꯔꯤꯕꯤ ꯋꯥꯈꯜꯅꯤ ꯀꯔꯤꯒꯤ ꯐꯥꯎꯔꯣꯏ ꯅꯨꯡꯁꯤꯕ ꯀꯔꯝꯅ ꯊꯥꯗꯣꯛꯅꯤꯡꯒꯅꯤ ꯆꯍꯤ ꯀꯌꯥꯅꯣ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯒꯨꯟ ꯀꯌꯥ ꯂꯩꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯨ ꯂꯥꯞꯅꯔꯕ ꯇꯨꯡꯁꯤꯗꯅꯤ ꯍꯦꯜꯂꯛꯏ ꯅꯨꯡꯁꯤꯕꯁꯨ ꯂꯣꯌꯥꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯄꯤꯗꯨꯅ ꯀꯛꯄꯒ ꯊꯤꯟꯊꯗꯅ ꯑꯃꯨꯛ ꯀꯣꯜꯗꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯄꯥꯏꯕꯤꯔꯛꯇꯧꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯤ ꯆꯠꯍꯟꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯔꯝꯕ ꯋꯥꯔꯧꯕ ꯃꯤꯆꯩꯁꯤꯡꯗꯨꯅ ꯂꯣꯌꯥꯁꯨ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯍꯧꯏ ꯃꯔꯨꯞꯇꯨꯒꯤꯗꯃꯛꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯅꯥꯊꯩ ꯊꯝꯂꯨꯕꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯕꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯃꯥ ꯇꯁꯦꯡꯅ ꯆꯃꯝꯅꯔꯤ ꯃꯥꯔꯁꯟꯗ ꯍꯥꯏꯕꯁꯨ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯗꯦ ꯁꯤꯟꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯊꯤꯔꯨꯒꯦ ꯍꯥꯏꯕꯁꯨ ꯃꯥꯔꯁꯟꯅ ꯂꯩꯐꯝ ꯇꯥꯛꯊꯣꯛꯇꯦ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯁꯤꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯊꯥ ꯃꯔꯛꯇ ꯃꯥ ꯃꯀꯣꯛꯇꯣ ꯆꯥꯛꯀꯗꯧꯔꯤ ꯂꯥꯏꯖꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯃꯃꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯌꯥꯝꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯆꯃꯝꯅꯩ ꯂꯥꯏꯖꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯅ ꯄꯥꯏꯈꯣꯝꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯤꯁꯛꯇꯨꯅ ꯀꯅꯥ
Laija, mamagi thawai yaudraba phina kupsilaba hakchangdugi nakta changsilai. Ma masado ihul amata phaudrabagum tawi. Thazaba ngamde hojiksu, thazadi. Phido tapna haidoktuna araiba thongna khuding khomjinduna yengi. Ima Pathaba ngamda mamabu nungsibana ngauduna thawai yaudraba hakchangdubu konchinduna pena kablakle. Nachalale ima nathanta mafamsida imabu thadok thamlubage imabu aina ngak senduna thamba ngamhaudabage hagolase ima kaigi sumaina nang tumi leirino icha thaibe haida nuksina aibu kauromkho yegnaba amambatana question bataibaksida nachai thanda kaigi thambiramido ai chatpa hairoye mayam se thanda mayokna dona hinghauba nachagabloye hagalo yumda chalese babana nachabu warokrani ima shenaba ngamde haina Pendaba haibabu pendabana omchaknari thawai yaudraba hakchangdubu konduna kapchaba nattana kari upaino mikupsida tawgadawba Mana fana tingthadunasu mikap koldudi tabiraroi tadunasu hogalaktuna mabudi themjilaroi Ima pangadaba silam sintha-singse nachana karamna ithanda thengna hogani nokne chawba taibangsida ithanda mayokna jarok khana thamlamlabra ima Laijana kaplibado yengli bisak amana yamna kupna munna luthana ngakpana supan thengli Jumba jatla nupi haiba nupi si tamthiba lainani haibado magidamak maruptu phawmanghanduna leksi hen bibu munduna maga onaduna nungsibana maruni khan utke khaluba adubu magi aranba wakhalbu oiridrani adubu ngamde sangshinduna chairuba sungamlude kana laitrabigum tarak kaplibidugi nakta changshilai Laija apapata haibadu makantharudre mamabu thadoktuna nupadura chezena konchilli masadusu thak niklabani Thamcha nang ima se haudo aina maicha kaya chaina khaya khanglaklibase imana asumna oikinaba natti imari tamcha bu yam nungsijabani nangna haudoklabadi ma soitana haugalakani amukso handoktuna mamagi masanomi ima tamcha lae nangna loktakta chatningi Moirangi jingo thangsing khamba thoibe khurumninge sache haibado chatnaba laeba seba hogalo aingonda laknaraga leiranu hoima Paikhomba amabu oire thongningba ama thoglakpada akiba haibado masaduda phawraroi makhalli lakba khuding mayoknaragi ningi haujik oiriba matawsida laijabu themjinbiba haibasina magi laining oirei Nupidu butapna mathada jingshinduna konchilaga makokta nungsina tapna nanduna kapkanu laija nangidamak tamcha lei imase taibangi awana singse thengnabada ware haiduna ingna pothakrabani haudoklano ima yaudana ai kamaina leidoino tamcha aigide ima natana kanasu leiti taibangsida aigina haibada ima khaktane nangide tamcha leirishiri Nangiri nadagda hujikso aina lengdana leplishiri matungde nangbo mukhana awaphamda tahalaroi kuina maphamsida leiragumsi imabu puduna chatlasi aniduna khalhaudaba amasu leiri yeknabana binabo hospital da pukhatkiba natte marshana sindunani hospital duda thamlamba makhoina maphamduda toina laktrabasu binabu yengbinaba nurse tongana section yengbinaba doctor thamlibani Paudo karamna yorakloi Leksi hen bisu buduna la imarshando loya su yokshilai tasengna ani dudi paikhomba bu warokre makhoina di magi da makaya da waba adubu kaishuma ma leitana khalli takna ulakliba mataududa thamoini yaningba oikhidre wangang ningba pokte nongai de sauninge haiduna su maruptu bu naitom de inthokte binabu putharakpadasu pateng pangi ambulance da Paikhomba laija binaga thakri loya hoina tungda punna inei loyana siginine ꯑꯩꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯏꯁꯦ ꯄꯦꯟꯃꯟꯗꯕꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯥ ꯃꯥꯔꯁꯟꯅ
ꯂꯥꯏꯖꯒ ꯄꯨꯟꯅ ꯂꯩꯔꯕ ꯑꯣꯏꯔꯝꯃꯅꯤ ꯌꯦꯛꯅꯕꯗꯒꯤ ꯅꯛꯅ ꯂꯩꯕ ꯃꯥꯅ ꯍꯦꯟꯅ ꯀꯤꯖꯔꯦ ꯑꯩ ꯌꯧꯐꯝ ꯊꯣꯛꯄ ꯌꯥꯎꯔꯝꯂꯒ ꯍꯜꯂꯛꯁꯤ ꯃꯅꯤꯡ ꯈꯣꯝꯕꯗꯤ ꯇꯧꯔꯣꯏꯁꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯄꯨꯔ ꯇꯥꯍꯟꯕꯅꯤ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯃꯛꯁꯨ ꯇꯥꯍꯥ ꯃꯥꯜꯂꯦ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯣꯠꯄ ꯂꯣꯠꯇꯕ ꯂꯥꯏꯖꯒ ꯄꯨꯟꯅ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯥꯔꯀꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯁꯤꯔꯤꯕ ꯃꯤꯁꯤꯒꯤꯗꯃꯛ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯒꯦ ꯉꯝꯍꯟꯗ꯭ꯔꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯔꯤꯕ ꯃꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯕꯁꯨ ꯅꯠꯇꯦ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯉꯁꯤꯗꯤ ꯃꯥꯏ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯠꯊꯣꯔꯛꯑꯦꯗꯅ ꯂꯣꯌꯥꯗꯤ ꯍꯧꯖꯤꯛ ꯁꯤꯟꯊꯥꯒ ꯂꯥꯞꯊꯣꯛꯅꯕꯒꯤ ꯃꯄꯨꯛꯅꯤꯡꯗꯣ ꯏꯔꯥꯡ ꯇꯌꯥꯡ ꯇꯁꯣꯏꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯩꯔꯤꯕꯅꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯑꯉꯝ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯄꯥꯡꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯔꯁꯟꯅ ꯌꯥꯔꯦ ꯏꯇꯥꯎ ꯅꯪ ꯐꯅ ꯁꯥꯎꯅꯤꯡꯉꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤ ꯑꯩ ꯁꯤꯟꯊꯥꯒꯤ ꯆꯞ ꯆꯥꯕꯤ ꯂꯩꯐꯝꯁꯨ ꯍꯥꯏꯔꯒꯦ ꯂꯩꯔꯝꯕ ꯊꯥꯖꯕꯗꯤ ꯇꯁꯦꯡꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯕ ꯈꯛꯅꯤ ꯃꯄꯥꯟ ꯊꯣꯛꯅ ꯋꯥ ꯍꯩꯅꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯇꯥꯐꯝ ꯊꯣꯛꯄꯒꯤ ꯇꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯀꯨꯞꯊꯕ ꯃꯔꯝꯗꯤ ꯃꯥ ꯈꯪꯗꯦ ꯃꯥꯅ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ나 ꯂꯥꯏꯖꯅ ꯂꯩꯔꯝꯕ ꯄꯥꯏꯈꯣꯝꯕ ꯍꯣꯏꯅ ꯂꯩꯈꯤꯕ ꯌꯨꯝꯗꯨ ꯌꯧꯕꯒ ꯀꯨꯝꯊꯗꯨꯅ ꯂꯥꯏꯖꯕꯨ ꯄꯥꯏꯕꯣꯏ ꯀꯣꯟꯕꯣꯏ ꯇꯧꯕꯤꯔꯤ ꯃꯊꯧ ꯃꯉꯝꯗꯣ ꯌꯥꯎꯔꯤ ꯍꯥꯏꯕꯗꯅꯤ ꯂꯣꯌꯥꯗꯤ ꯃꯤꯀꯨꯞꯁꯤꯗ ꯃꯔꯨꯞꯇꯨꯕꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯊꯣꯏꯅ ꯐꯥꯎꯗ꯭ꯔꯦ ꯊꯧꯔꯝꯗꯣ ꯂꯣꯏꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯔꯁꯟꯅ ꯂꯣꯌꯥ ꯄꯥꯏꯈꯣꯝꯕꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯝꯃꯒ ꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯊꯟꯇ ꯑꯥꯔꯀꯦ ꯅꯪ ꯂꯩꯍꯧꯔꯒ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯗꯤ ꯁꯥꯎꯔꯣ ꯑꯩꯗꯤ ꯑꯗꯨꯒꯤ ꯑꯦꯅꯔꯖꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯟꯁꯤꯗꯩ ꯐꯖꯕ ꯑꯃꯠꯇꯁꯨ ꯊꯣꯛꯑ ꯌꯥꯔꯔꯣꯏ ꯑꯩ ꯈꯪꯉꯤ ꯂꯣꯌꯥ ꯂꯥꯛꯏꯁꯨ ꯊꯣꯛꯄ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯃꯥꯅ ꯐꯖꯅ ꯈꯟꯈꯤꯕ ꯈꯟꯈꯤꯗꯕ ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯇꯦꯗ ꯑꯩꯉꯣꯟꯗ ꯅꯪꯅ ꯆꯠꯂꯨꯁꯦ ꯍꯥꯏꯃꯟꯕꯒ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯒ ꯂꯥꯛꯄꯅꯤ ꯀꯩꯁꯨ ꯂꯩꯇꯕꯁꯤꯒꯤ ꯂꯥꯟꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤꯗꯃꯛ ꯇꯧꯈꯤꯕꯁꯤꯡꯗꯨꯒ ꯉꯁꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ ꯃꯇꯧꯁꯤꯒ ꯐꯖꯗꯕ ꯑꯅꯤꯁꯤꯒꯤ ꯆꯥꯡ ꯑꯣꯜꯂꯨꯔꯗꯤ ꯌꯥꯔꯦ ꯚꯥꯏ ꯑꯩ ꯆꯠꯂꯝꯃꯒꯦ ꯂꯣꯌꯥꯗꯣ ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯗꯨꯅ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯝꯗ ꯀꯦꯞ ꯑꯃ ꯀꯧꯗꯨꯅ ꯃꯐꯝꯗꯨꯗꯩ ꯆꯠꯈ꯭ꯔꯦ ꯃꯥ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯃꯁꯥꯗꯣ ꯃꯥꯔꯁꯟ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯩꯕꯨ ꯂꯩꯈꯤꯗ꯭ꯔꯅꯦ ꯑꯩ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯍꯣꯏꯗ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯝꯁꯤꯟꯈꯤꯅꯕꯅꯤ DSPꯗꯨꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ DSPꯗꯨꯅ ꯑꯩ ꯂꯣꯌꯥꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯪꯉꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯕꯤ ꯄꯨꯊꯣꯛꯄ ꯉꯝꯂꯅꯤ ꯍꯧꯖꯤꯛꯃꯛ ꯇꯧꯕꯗꯤ ꯈꯖꯤꯛꯇ ꯍꯥꯝꯃꯜꯂꯣꯏꯗ꯭ꯔꯦ ꯏꯇꯥꯎ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯇꯞꯊꯕ ꯌꯥꯕ ꯑꯣꯏꯗꯦ ꯁꯤꯗꯤꯅꯦ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯒꯗꯕ ꯋꯥꯐꯝꯅꯤ ꯀꯦꯔꯣꯂꯤꯟꯗꯒꯤꯗꯤ ꯋꯥꯔꯝ ꯈꯔ ꯈꯪꯗꯨꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕꯗꯨꯁꯨ ꯅꯪꯅ ꯀꯁꯇꯗꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯔꯦꯗꯅ ꯍꯧꯖꯤꯛꯅ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯕꯗ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯅꯤ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯄꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯌꯨꯝꯗꯨꯗ ꯁꯤꯟꯐꯝꯗꯨꯒ ꯆꯥꯟꯅꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝꯗ ꯆꯤꯡꯅꯕꯒꯤ ꯃꯔꯝ ꯑꯃ ꯄꯤꯈꯤꯕ ꯄꯥꯝꯗꯦ ꯍꯛꯆꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯤꯁꯨ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯇꯤꯟꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗꯦ ꯂꯩꯀꯥꯏꯗꯨꯗ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯍꯥꯟꯅ ꯕꯤꯅꯥꯅ ꯅꯛꯅ ꯂꯣꯏꯅꯔꯝꯕ ꯈꯔ ꯄꯥꯎ ꯄꯤꯗꯨꯅ ꯉꯥꯏꯅꯕꯗ ꯃꯇꯝꯁꯨ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤ ꯃꯥꯔꯁꯟ DSP ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯖ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤ DSPꯗꯨꯅ ꯑꯃꯁꯤ ꯏꯇꯥꯎꯒꯤ ꯋꯥꯏꯐꯇꯣ ꯅꯠꯇ꯭ꯔꯣ ꯃꯥꯔꯁꯟꯅ ꯈꯨꯝꯂꯛꯄꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯆꯃꯝꯅꯗꯨꯅ ꯂꯩꯕꯅꯤ
Martianna Ma yauhanbada kaisu problem oiroidaba natro kaisu kaide Asi haiduna laijada onchila I DSP do Laija Laija su yenglai DSP duna Ai DSP Pumhel Imphal West District Laija na mabo tingak maingak na yenglakpada masak taglakpani Adumna hairakpada Paikombana laijagi makhutpo jelap na paishinbi Ma leire hairigum luthana yengi mataudo Paikomba haugalakduna Sir Sigi matangsi aigo ina wari sanaba yagadra Ngasi thokida ngairiba thaudoksiga ahenba matha ma Ai kaisu ahenba tawgadaba nate Icham chamna noidagi khangdaba yadaba khara leibaduna tawbani Paikomba so amuk handuna phamtharakli Hauzik oiriba laijagi phibam sida ma tasingna adumna tawhaningde adubo migi su tawpham thokpa duty ni masi khangbana fathabani Ngasidagi tha ama khara hinbagi mamangdagi Laija amadi ima khudongthiba thoki July 23 gi anganba ayukta Martianna sakhangdaba misak amagi message lakpana Ma Martianna hana mafam sida yausilaki Loyana paikhambagi yumda chatki Yum sidana imadi wakhal mangduna leiramba Martianna thingnaraki Hospital da khudakta pukhatki Japmanaba numittumaktada Paikhamba Nangi thipamso aikoina khangkidi Yumda leiba angangduna haibadadi aruba thabak ama chatta yadre haina chatki haiba pakhumse phangki Mafam sigi lambi paringda khinaba CCTV footage su nongmaninida aikoina khomgatpa ngamki Maduda Paikhambana mafam sida yaurakhiba yaukidi Laijana khudongthiba takraba tungda Ningsingbada tu chungi Paikhamba nupi magi khudangdo hena chetna paisilaki Kigano mana lepli haibani matauduna Paikhamba sorama sangna honthaduna Laijai khoyani numittuda phonda wari sai masu pathaba yade aduga nongalagasu loktak chatpagi plan tawbani Martian hoiga punna aisu numitta singna haijaragadi hidak su khara pairoi Geta kau khairakpagi ahoba makhoni karigumba khara langai khot khaibagi makhonga Laijana aigi paukhambida kol kakhibaga ai thuna yangna yumdagi thoklakki aina thoklakpai lambida makhoi miyoi khara thajinduna leirambana muknabusu sangna thokri adugi matungda mafamdu yodringai Laijabu pukhiba gari da urakpana ai thinthaba tawda moigi matung inbani Numittuda thokiba thaudoksing amata khaktana isilli DSP tuna record tawshinba atoppa miyoi amana Paikhamba Laijana hairiba singdo note tawshilli Haidorakpa wahai khuding maruptuga thaptoknaba yaba maramdi piri Paikhambagi call history phagatpada number amadi makhoina sanakhiba wari singsu phagatpa ngamkhre DSP tuna thagachari warawibasu yadeko ikhoigi sui thawoirubanani DSP tuna thoklakpada Martian su Laisi henbigi makhutto adumak samduna puthoraklabani Mayamgi mityengdo nupi mangonda da tarambada ipen da warawai khudingmak DSP duna ahimok haidokhinaba tawrage kaisu khallunuda aranbana kayam koina achumbagi mayokta lepkani Itaw ayadai khamde aigi nupibu mangnabu hotnaramba khudingmak ikhutmakna laman khumgani Yarise asawudo phatharo khudongthiba thokhaudrisa laibag yam pharabani Makha taba thabakti aigi daidi oirage yumda ingna leiro chalukhige Martian su pumhel na chatkhibaga nupidubu puraktuna gari gi thongdo hangduna kahalli nungaini nungairoi tasingna khalankhidre marup singduda Paikhambadi uyungum asaba mitamgumna lehauri mahu chenbira natragana mangonna khakta nungsiba utpa haibira nungsibana angaubi ohellabira natraga kari karamba wakhaldano thamoi anina warauna chatkraba makhoibo handuna tanaduna themludaba gari manungdani ngasidi mahausagum nupidugi makhut chamde nupado Martian mamitto ngaihak leitanoi leisi henbi matawdo khanglabana nupa mangonda nga thari Abema Haune ai ngasidi nangi mangdi am ikairi yamong ba ikai ba haibrane Tasingna ay ngasidi nangondi am ikairi aise
ꯅꯪꯒꯤꯅ ꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ. ꯃꯔꯝ ꯆꯥꯕ꯭ꯔꯣ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯒꯅꯦ ꯌꯥꯝꯕꯨꯡꯃꯨꯛ ꯃꯇꯤꯛ ꯆꯥꯕ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯤꯌꯦ. ꯅꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕꯤꯕꯒꯤ ꯃꯍꯨꯠ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯀꯌꯥꯗ ꯇꯥꯊꯤꯅ ꯇꯧꯔꯨꯕ, ꯂꯥꯟꯅ ꯂꯧꯔꯨꯕ. ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯩꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯪꯕꯨ. ꯌꯥꯔꯦꯕ ꯌꯥꯝꯕꯣ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ, ꯑꯣꯏꯅꯕ, ꯋꯥꯔꯧꯅꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯅꯐꯝ, ꯇꯥꯏꯅꯐꯝ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ. ꯑꯗꯨꯃꯛꯅ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ. ꯁꯤꯗ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯨꯅꯨ. ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯒꯤ ꯃꯤꯍꯧꯕ ꯀꯌꯥꯒꯤ ꯀꯌꯥꯇ ꯇꯥꯗꯕꯅꯤ. ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥꯔꯧꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯤꯌꯦ. ꯑꯕꯦꯝꯃ, ꯑꯩ ꯇꯥꯔꯤꯌꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯌꯥꯝꯕꯨꯡꯗ ꯋꯥꯔꯧꯔꯝꯂꯒꯕꯨ ꯅꯅꯥꯛꯇ ꯑꯁꯨꯛ ꯅꯛꯅ ꯐꯝꯗꯨꯅ ꯅꯪꯒꯤ ꯁꯥꯒꯜꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡꯒꯤ ꯇꯠꯄ ꯌꯥꯗ꯭ꯔꯕ ꯂꯤꯄꯨꯟꯗꯨꯅ ꯇꯧꯔꯝꯂꯕꯗꯤ, ꯊꯃꯣꯏꯗꯒꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜꯁꯤꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯅꯥ ꯄꯤꯔꯛꯏ. ꯅꯕꯨꯛ ꯃꯥꯡꯕꯒꯤ ꯍꯧꯅꯕꯤ, ꯍꯦꯟꯖꯤꯟꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ? ꯑꯣ, ꯃꯥꯡꯉꯤ ꯈꯣꯏꯗꯤ. ꯂꯟꯆꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨꯔꯥ? ꯒꯥꯔꯤꯁꯦ ꯂꯧꯕꯨꯛꯇ ꯊꯧꯗꯖꯅꯤ. ꯌꯥꯝ ꯂꯟꯆꯦꯟꯕꯤ ꯇꯧꯕ꯭ꯔꯥꯕꯣ? ꯑꯗꯨꯅꯕꯨ ꯐꯔꯦ, ꯍꯦꯕꯟꯗ ꯔꯣꯃꯥꯟꯁ ꯇꯧꯅꯕ. ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯑꯩꯗꯤ ꯆꯤꯟꯅ ꯉꯥꯡꯅꯧꯋꯣ ꯑꯗꯨꯝ ꯌꯥꯕꯅꯦ. ꯁꯤꯟꯒꯟꯕꯤ, ꯃꯤꯀꯤ ꯊꯤꯌꯦ. ꯑꯩꯅ ꯀꯗꯥꯏꯗ ꯀꯤꯔꯦ? ꯀꯤꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯋꯥꯒ ꯂꯣꯠꯇꯅ ꯇꯧꯔꯤꯗꯣ? ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ, ꯅꯪ ꯁꯣꯛꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ ꯀꯩꯅꯣ. ꯅꯨꯡꯁꯤꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯕ꯭ꯔꯣ? ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯀꯦꯌꯔ ꯇꯧꯅꯕ꯭ꯔꯣ? ꯀꯦꯌꯔꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯅꯝꯃ ꯏꯃꯥꯅꯁꯨ ꯌꯥꯝ ꯇꯧꯔꯛꯏ ꯀꯩꯅꯣ. ꯑꯕꯦꯝꯃ, ꯅꯥꯁꯨ ꯄꯪꯒꯨꯝ ꯇꯧꯈ꯭ꯔꯦ. ꯑꯩ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯦ. ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ? ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯈꯤꯗ꯭ꯔꯦ. ꯇꯥꯔꯨꯏ ꯅꯪꯗꯤ. ꯃꯤꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯦ. ꯂꯥꯟꯕꯨꯡꯗ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯒ ꯂꯞ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯤ. ꯑꯗꯨꯒ ꯑꯩ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ. ꯁꯤꯅꯦ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯗꯣ. ꯍꯣꯏ, ꯅꯪ ꯆꯨꯝꯖꯔꯣ. ꯑꯁꯦꯡꯕꯩ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ. ꯌꯥꯝꯕꯨꯡꯅ ꯆꯨꯝꯍꯟꯕ ꯅꯠꯇꯦ. ꯒꯥꯔꯤꯁꯤꯕꯨ ꯀꯩꯅꯣ, ꯊꯦꯡꯒꯨꯒ ꯂꯝꯖꯦꯜꯒ ꯇꯥꯟꯅꯩꯔꯕ? ꯇꯥꯟꯅꯔꯁꯨ ꯊꯦꯡꯒꯨꯗꯨꯅ ꯊꯣꯏꯔꯝꯃꯅꯤ. ꯃꯥꯅ ꯄꯟꯊꯨꯡꯐꯝ ꯍꯥꯜꯂꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁ ꯑꯣꯏꯒꯦ ꯇꯧꯕ. ꯃꯥꯔꯁꯟ ꯇꯞꯅ ꯏꯁꯩ ꯑꯃ ꯁꯛꯂꯛꯏ, ꯇꯞꯂꯞꯅ, ꯅꯨꯡꯁꯤꯅ. ꯂꯩꯅ ꯅꯌꯣꯝꯂꯤꯕꯤ ꯅꯤꯡꯊꯤ ꯂꯩ, ꯂꯩ ꯅꯝꯅ ꯆꯣꯜꯂꯤꯕꯤ ꯅꯨꯡꯁꯤ ꯂꯩ, ꯏꯪꯂꯕꯤ ꯃꯥꯏꯊꯣꯡꯅꯤ ꯄꯥꯝꯃꯨ ꯂꯩ, ꯑꯩꯒꯤ ꯃꯄꯣꯛꯄꯨ ꯁꯨꯝꯍꯠꯂꯩ, ꯅꯣꯡꯂꯨꯛꯅ ꯑꯩꯕꯨ ꯌꯦꯡꯂꯤꯕꯤ, ꯃꯤꯡꯒꯧꯅ ꯅꯇꯧ ꯂꯦꯞꯂꯤꯕꯤ, ꯀꯧꯔꯒꯦ ꯅꯪꯕꯨ ꯆꯝꯂꯕꯤ ꯇꯅꯧꯕꯤ ꯌꯨꯝꯒꯤ ꯃꯧ, ꯆꯝꯂꯕꯤ ꯇꯅꯧꯕꯤ ꯌꯨꯝꯒꯤ ꯃꯧ. ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯥ ꯁꯝꯊꯔꯛꯏ, ꯅꯨꯄꯥ ꯃꯥꯒꯤ ꯁꯥꯒꯜꯗ ꯉꯥꯊ-ꯉꯥꯊꯅ. ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯍꯣꯏꯒꯤ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯕ ꯅꯍꯥꯛꯇꯅꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ, ꯍꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ, ꯅꯨꯡꯁꯤꯕ. ꯅꯁꯥꯏꯒꯣꯟꯗ ꯂꯩꯁꯥꯠ ꯇꯝꯖꯒꯦ, ꯃꯄꯣꯛꯁꯤꯒꯤ ꯄꯣꯠꯂꯣꯏ ꯑꯣꯏꯖꯒꯦ, ꯁꯥꯠꯆꯒꯦ ꯅꯁꯥꯏꯒꯣꯟꯗ ꯍꯤꯡꯖꯒꯦ, ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯖꯔꯒꯦ ꯄꯣꯠꯂꯣꯏꯁꯨ. ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯨꯔ ꯆꯥꯅ ꯁꯛꯂꯛꯄ ꯏꯁꯩꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗ ꯍꯦꯟꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯤꯔꯔꯤ. ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ.
ꯂꯩꯃꯗ ꯄꯥꯎ ꯄꯤꯈꯤꯕꯅ ꯃꯥꯡꯖꯧꯅꯅ ꯃꯐꯤ ꯃꯔꯣꯜ ꯃꯩ ꯏꯁꯤꯡ ꯆꯥꯏꯁꯦꯟꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯂꯥꯂꯨꯀꯣꯞ ꯇꯨꯜꯁꯤ ꯃꯅꯥ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯏꯔꯨ ꯃꯥꯏꯊꯖ ꯇꯧꯗꯨꯅ ꯃꯐꯤ ꯑꯁꯦꯡꯕ ꯍꯣꯡꯂꯒ ꯃꯩ ꯏꯁꯤꯡ ꯇꯧꯒꯗꯕꯁꯤꯡ ꯇꯧꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯂꯩꯃ ꯋꯥꯐꯝꯗꯨ ꯈꯔ ꯃꯈꯩ ꯈꯪꯗꯨꯅꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯋꯥꯅ ꯍꯟꯅꯔꯛꯄꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯍꯟꯗꯨꯅꯁꯨ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯈꯪꯖꯤꯟ ꯎꯁꯤꯟꯕ ꯉꯝꯈꯤ꯫ ꯀꯥꯗ ꯀꯥꯔꯛꯂꯦ꯫ ꯃꯥꯔꯁꯟꯅ ꯊꯦꯝꯗꯨꯅ ꯅꯨꯄꯤꯗꯨꯗꯤ ꯆꯥꯛ ꯄꯤꯖꯩ꯫ ꯃꯥꯁꯨ ꯈꯔꯗꯤ ꯆꯥꯔꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯐꯝ ꯁꯦꯝꯃꯤ ꯄꯣꯊꯥꯅꯕ꯫ ꯃꯥꯔꯁꯟꯗꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯠꯂꯤ꯫ ꯃꯥ ꯃꯊꯧ ꯌꯥꯝ ꯆꯤꯜꯂꯤꯕꯅꯤ꯫ ꯏꯌꯥꯝꯕ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯇꯨꯝꯃꯅꯤ꯫ ꯑꯩ ꯃꯦꯜ ꯑꯝꯇ ꯊꯥꯖꯤꯜꯂꯝꯈꯤꯒꯦ ꯊꯕꯛꯀꯤ꯫ ꯍꯣꯏ꯫ ꯂꯣꯌꯥꯗꯤ ꯍꯥꯟꯅ ꯂꯦꯞ ꯆꯠꯂꯝꯂꯦ ꯒ꯭ꯔꯨꯞꯇꯒꯤ꯫ ꯊꯥꯅꯔꯝꯕ ꯃꯦꯁꯦꯖꯇꯨꯁꯨ ꯆꯥꯎꯔꯛꯄ ꯑꯃ ꯄꯥꯏ꯫ ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯍꯩꯗꯣ ꯍꯥꯟꯅꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯊꯣꯛꯂꯀꯥꯟꯗ ꯈꯛꯇꯃꯛ ꯈꯪꯕꯁꯨ ꯉꯝꯂꯦ꯫ ꯅꯛꯅ ꯂꯩꯕ ꯂꯥꯞꯅ ꯂꯩꯕ ꯃꯁꯛ ꯈꯪꯕ ꯌꯦꯛꯅꯕꯗꯒꯤ ꯑꯩꯒ ꯅꯛꯅ ꯄꯨꯟꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯗꯕ ꯃꯥꯟꯅꯗꯦ꯫ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯁꯨꯛꯇꯧ ꯇꯧꯔꯣꯏꯅ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔꯁꯤ ꯎꯔꯒ ꯃꯔꯨꯞꯀꯤ ꯃꯔꯤꯗ ꯂꯥꯟꯅ ꯂꯧꯁꯤꯟꯕꯗꯨꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ ꯂꯣꯌꯥ꯫ ꯑꯩꯅ ꯆꯨꯝꯃꯦ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯋꯦ ꯍꯥꯏꯕ ꯃꯦꯁꯦꯖꯁꯨ ꯌꯥꯎꯈꯤꯗꯦ ꯑꯩꯅ ꯏꯕꯗ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯈꯜꯂꯗꯤ ꯑꯣꯏꯔꯝꯃꯅꯤ꯫ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒ꯭ꯔꯨꯞꯁꯦ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯦ ꯍꯥꯏꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯔꯨꯞꯀꯤ ꯃꯔꯤꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕꯗ ꯃꯈꯥ ꯇꯥꯅ ꯒ꯭ꯔꯨꯞꯁꯤꯗ ꯑꯦꯛꯇꯤꯚ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯂꯣꯌꯥ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯦꯡꯕ ꯄꯥꯝꯂꯤꯁꯦ? ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗ ꯃꯥꯔꯁꯟ ꯏꯕꯥꯅꯤꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯏ꯫ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡꯗꯒꯤ ꯐꯥꯎ ꯅꯪꯅ ꯃꯔꯨꯅꯤ ꯈꯟꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯔꯝꯗꯕ ꯑꯩꯈꯣꯏꯗꯒꯤ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯄ ꯑꯣꯏꯕꯒꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯂꯩꯈꯥ ꯇꯥꯔꯦꯗꯅ ꯁꯥꯒꯠꯂꯝꯕ ꯑꯁꯥꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯗꯨꯁꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯂꯪꯁꯤꯜꯂꯦꯗꯅ꯫ ꯁꯤꯅꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯂꯩꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯃꯈꯥ ꯇꯥꯕ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯑꯩ ꯋꯣꯛꯏ ꯄꯦꯜꯂꯤ ꯈꯥꯔꯦ ꯏꯊꯟꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯟꯊꯥꯅ ꯑꯩꯒꯤ ꯏꯐꯝꯗꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯂꯣꯌꯥꯒꯤ ꯂꯥꯁ ꯃꯦꯁꯦꯖꯅꯤ ꯒ꯭ꯔꯨꯞꯇꯨꯗ ꯊꯥꯔꯝꯕ꯫ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯥ ꯂꯦꯞ ꯆꯠꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯗ ꯃꯦꯟꯁꯟ ꯇꯧꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯀꯧꯔꯛꯄꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯉꯥꯡꯅꯕꯒꯤ ꯃꯍꯨꯠꯇ ꯂꯦꯐ ꯑꯣꯏꯅ ꯇꯨꯃꯤꯟ ꯆꯠꯂꯤ ꯃꯥꯁꯨ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯔꯨꯞꯀꯤ ꯃꯔꯤ ꯆꯦꯠꯁꯤꯜꯍꯟꯁꯤ ꯍꯥꯡꯈꯤꯕ ꯒ꯭ꯔꯨꯞꯇꯣ ꯉꯁꯤꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯋꯥꯈꯜꯗꯤ ꯁꯦꯡꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯗꯨꯅꯗꯤ ꯂꯩꯔꯨꯗ꯭ꯔꯦ꯫ ꯇꯥꯌꯣꯟꯅꯔꯕ ꯋꯥꯈꯜꯂꯛꯇ ꯃꯥꯡꯂꯕ ꯊꯥꯖꯕ ꯃꯌꯥꯝꯁꯤꯗ ꯀꯅꯥꯕꯨꯅꯣ ꯃꯥꯅ ꯊꯥꯖꯗꯧꯔꯤꯕ? ꯁꯛꯇꯝꯗꯨꯕꯨ ꯋꯥꯔꯧꯒꯦ ꯉꯝꯗꯦ꯫ ꯂꯥꯞꯅ ꯃꯥꯕꯨ ꯏꯟꯊꯣꯔꯛꯂꯕꯁꯨ ꯃꯔꯥꯟꯗꯨꯅ ꯀꯅꯥꯝꯇꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯇꯦꯡ ꯅꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯗ ꯑꯃꯨꯔꯛꯇꯤ ꯀꯣꯜ ꯇꯧꯔꯨꯏ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄꯗ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ꯫ ꯄꯔꯁꯇ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯐꯣꯇꯣꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯊꯣꯏ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯌꯥꯎꯔꯣꯏ ꯍꯥꯏꯔꯝꯕꯅꯤꯀꯣ ꯏꯐꯝꯗ ꯅꯪꯗꯤ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯁꯥꯐꯨꯁꯦ ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ ꯈꯟ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯦꯟꯗꯨꯅ ꯂꯣꯠꯂꯕ꯭ꯔ ꯊꯣꯏ ꯇꯥꯃꯣꯆꯥꯒꯤ ꯊꯣꯏꯊꯣꯏꯕꯤ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯟ ꯑꯃꯃꯝ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯂꯝꯈꯥꯏꯁꯤꯗ ꯂꯦꯞꯇꯨꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯇꯧꯅꯕ ꯍꯥꯏꯕꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯗꯨꯃꯛ ꯄꯥꯝꯗ ꯑꯣꯏꯈꯤꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯃꯤꯀꯨꯞ ꯈꯔ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤ ꯐꯥꯎ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯗꯕꯗ ꯉꯥꯎꯆꯠꯅꯗꯨꯅ ꯋꯥꯔꯤꯕ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯂꯥꯞꯅꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯕ꯫ ꯑꯃꯨꯛꯇꯤ ꯂꯥꯛꯈꯤꯒꯦ ꯅꯅꯥꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯆꯩ ꯀꯌꯥ ꯇꯥꯗꯨꯅꯁꯨ ꯅꯪꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯕ ꯇꯥꯃꯣꯆꯥ ꯅꯅꯥꯛꯇ ꯂꯥꯛꯈꯤꯒꯦꯀꯣ꯫ ꯃꯥꯔꯁꯟꯅ ꯂꯣꯀꯦꯁꯟꯗꯤ ꯉꯁꯥꯏꯅ ꯊꯥꯕꯤꯔꯛꯂꯕꯅꯤ꯫ ꯃꯥꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯉꯝ ꯇꯥꯟꯁꯤꯟ ꯅꯨꯄꯤꯗꯨꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯁꯤꯔ ꯌꯦꯠꯂꯣꯏꯁꯤꯔ ꯈꯟꯕꯗ ꯋꯥꯈꯜ ꯊꯃꯣꯏꯅ ꯂꯥꯟ ꯃꯤꯀꯨꯞ ꯈꯔ ꯁꯣꯛꯅꯗꯨꯅ ꯂꯩꯔꯨꯕꯇꯅꯤ꯫ ꯂꯣꯌꯥꯗ ꯇꯨꯝꯊꯕ ꯌꯥꯗ ꯐꯃꯨꯡꯗꯨꯗ ꯀꯥꯗꯨꯅꯗꯤ ꯄꯣꯊꯥꯕ ꯊꯦꯝꯂꯤ꯫
ꯍꯌꯦꯡꯒꯤ ꯇꯤꯀꯦꯠꯁꯨ ꯈꯨꯗꯛꯇ ꯀꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯗꯣ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯄꯦꯟꯗꯕꯅ ꯀꯞꯆꯩ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯂꯦꯡꯗꯅ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤ꯫ ꯀꯔꯝꯅꯁꯨ ꯅꯥꯏꯇꯣꯝ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯊꯥꯗꯣꯛꯂꯝꯒꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯑꯣꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗ ꯏꯌꯥꯡꯁꯨ ꯌꯥꯡꯊꯣꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯔꯝꯗꯧꯁꯨ ꯃꯕꯨꯛꯇꯣ ꯆꯥꯝꯊꯣꯛꯂꯨꯕ ꯉꯝꯗꯦ꯫ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕ, ꯐꯤꯔꯦꯞꯁꯤꯅ ꯃꯤꯍꯨ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯁꯦꯕꯥ, ꯄꯣꯊꯥꯔꯣꯃꯤ ꯅꯪꯕꯨ꯫ ꯁꯨꯝ ꯀꯞꯇꯅ ꯂꯩꯔꯗꯤ ꯅꯁꯥꯁꯦ ꯂꯣꯏꯅ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯇꯥꯔꯤꯕ꯫ ꯇꯝꯆꯥ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯦ, ꯀꯞꯆꯦꯠꯄꯤ ꯑꯣꯏꯒꯅꯨ꯫ ꯑꯩꯒꯤ ꯂꯥꯏꯖꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯇꯝꯆꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯤꯖꯩꯌꯦ꯫ ꯀꯩꯒꯤ ꯅꯅꯥꯛꯇꯒꯤ ꯑꯩꯅ ꯂꯥꯞꯅ ꯆꯠꯇꯣꯏꯅꯣ? ꯁꯦ, ꯇꯨꯝꯃꯣꯕ꯫ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯄꯣꯊꯥꯕ ꯌꯥꯔꯔꯣꯏꯌꯦ꯫ ꯇꯝꯆꯥ, ꯅꯪ ꯑꯩ ꯊꯦꯡꯅꯕꯗ ꯌꯥꯝ ꯋꯥꯔꯦꯀꯣ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯃꯔꯨꯞꯀꯤ ꯃꯔꯤꯁꯨ ꯂꯣꯏꯅ ꯊꯥꯞꯅꯔꯦ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ, ꯅꯪꯕꯨꯁꯨ ꯌꯥꯝ ꯋꯥꯍꯜꯂꯦ꯫ ꯌꯥꯔꯤꯕꯁꯦ, ꯑꯩꯒꯤꯗꯤ ꯅꯪꯅ ꯃꯔꯨꯅꯤ꯫ ꯆꯠꯅꯤꯡꯕꯁꯨ ꯆꯠꯈꯤꯁꯅꯨ, ꯂꯩꯅꯤꯡꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯁꯤꯡꯅ ꯂꯩꯍꯧꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯁꯦ ꯃꯤꯒꯤꯗꯃꯛ ꯅꯠꯇꯦ, ꯇꯝꯆꯥꯒꯤꯗꯤ ꯅꯪ ꯂꯩꯔꯦ, ꯁꯤꯅ ꯌꯥꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ, ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯅꯨ ꯕꯇꯥꯒꯨꯝ꯫ ꯃꯃꯥꯒꯤ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯨꯅꯁꯨ ꯅꯨꯄꯥꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤ, ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯊꯥꯗ ꯄꯣꯊꯥꯔꯤ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯑꯀꯤꯕꯒꯤ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯗꯤ ꯅꯦꯝꯊꯈꯤ꯫ ꯀꯞꯀꯅꯨ ꯀꯞꯀꯟꯕꯤ, ꯋꯥꯔꯧꯒꯅꯨ ꯋꯥꯔꯧꯒꯟꯕꯤ꯫ ꯂꯥꯛꯀꯦ ꯅꯅꯥꯛꯇ, ꯂꯦꯞꯂꯔꯒꯦ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ꯫ ꯆꯥꯏꯊꯣꯛꯂꯤꯕ ꯋꯥꯈꯜꯁꯦ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕꯤꯌꯨꯕ, ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯅꯨ, ꯂꯥꯛꯅꯗꯨꯅ ꯂꯩꯔꯅꯨ꯫ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯃꯥꯔꯁꯟꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯗꯤ ꯄꯥꯡꯐꯝ ꯊꯣꯛꯄ ꯃꯇꯦꯡꯗꯤ ꯑꯗꯨꯃꯛ ꯄꯥꯡꯕ ꯆꯠꯄꯅꯤ꯫ ꯂꯣꯌꯥꯗꯤ ꯒ꯭ꯔꯨꯞ ꯂꯦꯞ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯁꯛ ꯎꯒꯦ ꯐꯪꯂꯗ꯭ꯔꯦ꯫ ꯃꯥꯔꯁꯟꯗꯤ ꯃꯐꯝ ꯈꯪꯕꯅ ꯋꯥ ꯉꯥꯡꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯜꯂꯕꯁꯨ ꯃꯥꯁꯨ ꯃꯔꯨꯞꯁꯤꯡꯗꯨꯒꯗꯤ ꯂꯥꯞꯊꯣꯛꯅꯅꯤꯡꯕ ꯅꯠꯇꯦ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡꯁꯨ ꯐꯥꯒꯠꯇꯨꯅ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ꯫ ꯀꯦꯔꯣꯂꯤꯟꯁꯨ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯑꯦꯄꯥꯔꯠꯃꯦꯟꯗꯨꯒꯤ ꯃꯈꯥꯗ ꯉꯥꯏꯗꯨꯅ ꯂꯩ ꯅꯨꯄꯥꯗꯣ꯫ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯣꯛꯊꯕ ꯀꯧꯕ ꯂꯩꯇꯅ ꯉꯥꯏꯕꯅꯤ ꯅꯨꯄꯤ ꯃꯥꯇꯕꯨ ꯊꯣꯛꯂꯛꯄ꯫ ꯃꯁꯥꯗꯨꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯃꯃꯤꯠ ꯃꯅꯥꯁꯨ ꯏꯀꯨꯠ ꯀꯨꯠꯁꯤꯜꯂꯤ꯫ ꯋꯥꯈꯜꯅ ꯑꯐꯛ ꯑꯐꯥꯏ ꯆꯨꯁꯤꯟꯕꯒ ꯉꯥꯏꯕꯕꯨ ꯀꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯁꯤꯟꯊꯥꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯩꯇꯩ ꯃꯥꯜꯂꯤ꯫ ꯂꯣꯌꯥ ꯊꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯊꯣꯏ꯫ ꯁꯤꯟꯊꯥ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯗꯤ ꯉꯛꯁꯨ ꯉꯛꯂꯦ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ, ꯁꯤꯟꯊꯥ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯈꯣꯏꯌꯥꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯔꯣ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ꯫ ꯌꯥꯅꯤꯗ꯫ ꯃꯤꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯁꯤꯗꯤ ꯑꯩ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕ, ꯑꯗꯨꯅ ꯑꯩ ꯑꯁꯤꯒꯤ ꯕꯦꯀꯔꯤ ꯑꯃ ꯂꯩꯔꯤꯁꯤꯗ ꯆꯥꯅꯕꯁꯨ ꯈꯔ ꯌꯦꯡꯂꯛꯄ ꯑꯣꯏꯅ ꯆꯠꯂꯨꯒꯦ꯫ ꯍꯣꯏ꯫ ꯃꯃꯥꯟꯅꯕꯤꯗꯣ ꯆꯠꯈꯤꯕꯒ ꯁꯤꯟꯊꯥ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯪꯕꯨ ꯊꯤꯕ꯫ ꯑꯩꯕꯨ ꯊꯤꯕꯒꯤ ꯃꯔꯝꯁꯦ ꯁꯦꯡꯅ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯦꯟꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯕ ꯂꯥꯛꯄꯁꯦ ꯁꯤꯗ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥ? ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯦ, ꯑꯣꯏꯔꯔꯣꯏꯅ ꯈꯜꯂꯣꯅ ꯑꯩꯅ ꯇꯥꯃꯣꯆꯥꯗ ꯐꯣꯟꯗ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ꯫ ꯅꯪ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯍꯣꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕꯤ ꯁꯤꯟꯊꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯤꯁꯤꯡꯂꯛ ꯍꯟꯖꯤꯟꯅ ꯂꯥꯛꯇꯨꯅꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯨꯗꯤ ꯍꯟꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯆꯅꯩꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯩ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯜꯂꯛꯏ꯫ ꯗꯥ ꯄꯥꯏꯈꯣꯝꯕ ꯍꯜꯂꯛꯄ ꯍꯜꯂꯛꯇꯕꯒ ꯃꯇꯥꯡꯁꯤꯗ ꯃꯔꯤ ꯊꯣꯏꯅ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ ꯇꯥꯃꯣꯆꯥ,
ꯑꯩꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯦ ꯅꯪꯒꯤ ꯃꯤꯠꯇꯨꯅ ꯎꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ꯭ꯔꯥ? ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯅꯪꯒ ꯊꯦꯡꯅꯗꯅꯕ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯊꯗꯠꯂꯝꯕꯅꯤ. ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛ ꯇꯥꯊꯤꯔꯗꯤ, ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯦꯝꯕ ꯉꯝꯒꯅꯤ ꯊꯣꯏ, ꯊꯃꯣꯆꯥꯒꯤ ꯊꯣꯏꯊꯣꯏꯕꯤ. ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯎꯕ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯃꯤꯅꯣꯛ ꯈꯛꯇꯅꯤ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯍꯟꯗꯧꯕ ꯊꯃꯣꯏꯗꯨꯅ ꯋꯥꯗꯧꯕ ꯂꯩꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ. ꯂꯣꯌꯥ ꯃꯃꯤꯠꯇꯨ ꯃꯥꯏꯀꯩ ꯑꯃꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯏꯔꯥ ꯊꯥꯡꯂꯛꯄꯗꯣ ꯈꯥꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ. ꯊꯃꯣꯏꯗꯨꯅ ꯇꯅꯤꯛꯂꯁꯨ ꯃꯥꯏꯊꯣꯡꯗꯨꯗꯤ ꯃꯣꯃꯣꯟꯅꯩ. ꯁꯤꯟꯊꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯊꯃꯣꯆꯥ ꯂꯥꯟꯖꯔꯦ ꯊꯣꯏꯊꯣꯏꯕꯤ. ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯀꯪꯂꯨꯔꯕ ꯅꯪꯒꯤ ꯄꯤꯔꯥꯡꯕꯨ ꯅꯧꯍꯧꯅ ꯁꯤꯟꯊꯍꯟꯕꯒꯤ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯊꯦꯝꯕꯗ ꯃꯣꯃꯣꯟ ꯅꯣꯛꯀꯗ꯭ꯔ ꯅꯤꯡꯗꯨꯅ ꯊꯨꯡꯂꯛꯈꯤꯕꯅꯤ. ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯉꯥꯏꯈꯤꯕꯅꯤ. ꯂꯣꯌꯥ ꯋꯥ ꯉꯥꯡꯕ ꯂꯦꯞꯄꯤ. ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯣꯏꯔꯨꯕꯁꯨ ꯃꯥ ꯁꯣꯔꯗꯨ ꯐꯨꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ, ꯑꯩꯅ ꯄꯥꯝꯃꯨꯕꯗꯤ ꯅꯪꯒꯤ ꯄꯤꯔꯥꯡꯅꯤ. ꯀꯂꯛꯆꯕ, ꯅꯨꯡꯁꯤꯖꯕꯅ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯅꯤ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯒꯤ ꯃꯄꯤꯗꯣ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ. ꯁꯤ ꯀꯞꯀꯅꯨꯗꯣ. ꯇꯥꯃꯣꯆꯥ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯦ. ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯠꯂꯔꯣꯏ. ꯉꯁꯤꯒꯨꯝꯅꯁꯨ ꯀꯞꯍꯜꯂꯔꯣই. ꯇꯥꯃꯣꯆꯥꯅ ꯇꯩꯊꯣꯛꯂꯤꯕ ꯄꯤꯁꯤꯅ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯛꯇꯗ ꯁꯤꯟꯊꯕ ꯑꯣꯏꯌꯨꯀꯣ. ꯑꯩꯁꯦ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯃꯔꯨꯞꯇꯨꯅꯤ ꯅꯤꯡꯉꯣ. ꯉꯁꯤ ꯎꯍꯜꯂꯤꯕ ꯁꯛꯇꯝꯁꯤꯅꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕ ꯑꯔꯣꯏꯕꯗ ꯑꯣꯏꯈ꯭ꯔꯒꯦ. ꯅꯨꯡꯁꯤ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯤ ꯃꯥꯅꯁꯨ ꯀꯔꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯇꯔꯥꯏ ꯇꯔꯥꯏ ꯍꯥꯏꯁꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯅ ꯀꯔꯝ ꯍꯦꯛꯇ ꯆꯠꯈꯤꯅꯨꯁꯨ ꯈꯥꯝꯂꯨ ꯇꯧꯔꯤꯕ. ꯇꯧꯅꯤꯡꯉꯤ ꯑꯣꯏꯅꯅꯤꯡꯉꯥꯏꯁꯨ. ꯃꯥꯏ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯗꯤ, ꯌꯦꯡꯂꯔꯣꯏꯕ ꯂꯦꯞꯂꯤꯕ꯭ꯔꯥ? ꯃꯥꯏꯀꯩꯗꯣ ꯁꯤꯟꯊꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯇꯨꯅ ꯂꯣꯌꯥꯒꯤ ꯃꯅꯪꯒꯟꯗ ꯍꯦꯛꯇ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯀꯟꯅ ꯁꯨꯊꯩ. ꯅꯪ ꯃꯤꯑꯣꯠꯄ ꯐꯠꯇꯕ ꯅꯪ! ꯂꯣꯌꯥꯗꯣ ꯃꯌꯥꯡꯂꯦꯟꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯁꯨꯒꯠꯂꯤ. ꯁꯤꯟꯊꯥꯗꯨ ꯂꯦꯞꯇꯦ. ꯃꯈꯨꯠꯇꯨꯅ ꯁꯦꯠ ꯁꯦꯠ ꯊꯥꯔꯒ, ꯃꯤꯑꯣꯠꯄ ꯐꯠꯇꯕ ꯑꯊꯤꯕ! ꯅꯪꯅ ꯇꯧꯁꯤꯟꯅꯔꯒ ꯀꯣꯏꯁꯨ ꯀꯣꯏꯕꯤꯕ, ꯆꯦꯟꯁꯨ ꯆꯦꯟꯕꯤꯕ, ꯑꯗꯨꯒ ꯅꯕꯨꯡꯅ ꯈꯜꯂꯣ ꯑꯔꯣꯏꯕ ꯀꯥꯏꯅ ꯅꯪ ꯎꯁꯤꯠꯇꯕ ꯅꯪ! ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯣꯡꯈꯠꯂꯒ ꯃꯁꯝꯗꯨ ꯂꯥꯝꯃꯤ. ꯂꯣꯌꯥꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇꯦ. ꯀꯩꯒꯤ ꯑꯔꯣꯏꯕ? ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯑꯣꯠꯂꯒ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯅꯪꯅ ꯈꯪꯁꯤꯟꯅꯗ ꯆꯠꯈꯤꯕ ꯌꯥꯕ꯭ꯔꯥ? ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯒ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯈꯨꯠꯁꯦ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯕ ꯀꯩꯗꯧꯒꯦ ꯍꯥ? ꯅꯪ ꯍꯣꯃꯣꯔꯕ ꯅꯪ? ꯂꯣꯌꯥꯗꯣ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ. ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜꯒꯤ ꯂꯝꯕꯤꯁꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤ. ꯃꯤꯀꯨꯞꯇꯨꯗ ꯁꯤꯟꯊꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯅ ꯏꯟꯊꯣꯔꯛꯏ. One more. Sintha khumde. Loyana. Do you love me or hate me? Love you. Wahayduna apenba po uyadre. Kamdawne. Aingonday ahenbi ama layramani. Nasana khangdro. Swaida praprabla aga kari saklon na lawrarise. I want some energy booster. Booster supply to mi oina ururaba ise. Dukan phambi oina ga khalurabo ba. ꯑꯩꯗꯤ ꯗꯨꯀꯥꯟ ꯐꯝꯕꯤꯗꯒꯤ ꯂꯩꯖꯅꯤꯡꯗꯕꯗꯣ, ꯅꯪꯉꯣꯟꯗꯩ ꯈꯛ ꯄꯥꯝꯕꯗꯣ. ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ. ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗ ꯉꯥꯡꯗꯣꯏ ꯇꯧ ꯂꯩ. ꯅꯨꯄꯥꯗꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗ ꯅꯨꯄꯤꯗꯨꯕꯨ ꯁꯠ ꯍꯦꯛꯇ ꯄꯝꯈꯠꯂꯤ. ꯑꯩꯒꯤ ꯊꯃꯣꯏ ꯋꯥꯍꯟꯕꯒꯤ, ꯑꯩꯕꯨ ꯏꯟꯊꯣꯛꯂꯒ ꯊꯝꯕꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯖꯕ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ. ꯊꯃꯣꯆꯥ ꯊꯝꯃꯣ, ꯀꯔꯟ ꯇꯧꯅꯣ. ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯎꯖꯗ꯭ꯔꯣ? ꯎꯅꯤꯡꯉꯨꯁꯅꯨ ꯀꯩꯅꯣ. ꯅꯪꯕꯨ ꯃꯤ ꯎꯗꯅꯕ ꯄꯣꯀꯦꯠꯁꯤꯗ ꯍꯥꯞꯄ ꯆꯟꯒꯗ꯭ꯔꯣ? ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯍꯧꯔꯦ. ꯅꯣꯏ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯃꯉꯥꯏ. ꯑꯩꯗꯤ ꯑꯇꯩ ꯑꯇꯩ ꯈꯪꯗꯦ. ꯗ꯭ꯔꯤꯝꯁꯦ ꯑꯩ ꯏꯆꯥꯅ ꯃꯣꯏ ꯃꯆꯥ ꯐꯨꯒꯥꯏꯍꯟꯕ. ꯏꯀꯥꯏ ꯌꯥꯝ ꯈꯪꯂꯝꯗ꯭ꯔꯦꯅ. ꯏꯀꯥꯏꯕ ꯈꯪꯂꯦ ꯀꯩꯗꯧꯅꯤ? ꯅꯪꯅ ꯈꯔ ꯃꯤꯔꯥꯏꯕꯤ, ꯃꯌꯥꯝꯅ ꯈꯔ ꯑꯣꯠꯄꯤ, ꯐꯦꯃꯤꯂꯤ ꯑꯃ ꯁꯦꯝꯒꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯒꯤꯁꯨ. ꯅꯨꯄꯤꯅ ꯃꯤꯔꯥꯏꯕꯤꯔꯛꯑꯕꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯔꯣꯃꯥꯟꯁ ꯇꯧꯁꯤꯜꯂꯛꯏꯁꯦ? ꯍꯦꯔ ꯅꯨꯄꯤ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯇꯕ ꯋꯥꯒꯗꯤ ꯉꯥꯡꯂꯛꯀꯅꯨ. ꯍꯪ ꯍꯥꯏꯌꯣ. ꯅꯪꯒꯤ ꯐꯣꯇꯣ ꯀꯣꯜꯂꯒ ꯇꯨꯝꯕ, ꯅꯪꯒꯤ ꯁꯦꯝꯄꯨ ꯃꯅꯝꯅ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯍꯧꯔꯕ ꯏꯁꯥꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯥꯏꯅ ꯖꯥꯠ ꯖꯥꯠ ꯅꯪꯁꯨ. ꯁ꯭ꯋꯥꯏꯗꯅ ꯁꯥꯗꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯂꯩꯊꯣꯛꯈ꯭ꯔꯒꯅ ꯂꯝ ꯀ꯭ꯔꯤꯁꯅ ꯈꯪꯖꯔꯤꯅ ꯇꯥꯇꯣ.
inakta lengdana leiro. Mit anisisu kotpiro. Aduga lengdana punchigi ngaklau oibiraro. Ai makha tamtha. Nabungday ay nahanbani. Ani thibida chahi masing se paraga. Kaida na bataw na si. Ay nang heglo hongdri pao mihunchong mapararoy. Aduna dong tawrakanda naning tekay tamo. Nang napamba lairik siso ay tingoy. Nung si may chak na ngawdo na chelakhiba ni mapam sida sinthaso yaningdaba mataw utto na so marayet ludre. Tha amagi matong sida minok sutamba phangjari punna nupa nupi animag. Parlor sangduna tanan masamdo sit na nakai. Loyado sinthaso hair keratin smoothing botox sudaw hali. Ningthi na sukira batungda ahan ba mapimaro layduna setnaraga Sri Chamarajendra Park dalai numidang wairam oshilakpagi amuka hena suyeng bada phazahalli. Mafamdugi phazabaga maithong aniduna ingan ngan thorakpa thamoiduna chamnarakpaiga uruba khuding wakhal pukning thamoi inauta nauthokhalli. Couple photo kaplaga status da caption iduna thagatli. I love you thoithoibi. Tamuchagi thawai tamuchana nangbu nungsibadi ngasi khakta natte ngarang khakkisu natte hayeng khaktagisu natte thawai sina hakchangdagi thadoktuna chakkiba mikuptudasu aidi nangbodamak nungsigani hainaba lei nungsibagi haurakpham loipham ama leite nungsige khalaga hekta nungsirakpa ngambasu natte masidi thamoigi asengba marini isorna aikhoi anigi mafamda makhal makha kayagi changeng amasu tawkhre adubu maduda maithire haina mai leiduna chelamladi ngasigi mikupse oiramdabasu yai. Love is a battle, love is a war, love is a growing up. Sagal dudanga thaduna momonokpasu phangjari maksilamba maithongsu mikup kharasida kayada mangal nairiba. Status to Marshan ihan hani yengi reply oina Maya suk thabirisibu kaini sasabige nungsinisa October ituda tawzabani kushi ai sanawaini thaksi khasi yaudaba kaina halura hoje laila asu ibani setokna bangam da bomi poktre hoje sha dhabti ai nupiga ngake na bada yam yengsinaroi se bai aingonda treat tawda wali karige location kanana dakpige ngasi kanana thokhanbirake khangbraba panthung yobei nungai ba numitchida treat to thawdradi iya yaramaroi papi nang Asi haiduna Marshan gi number do block tawchili sinthasu momonok chai somdana laisi henbi nokmi da tawi mai thongdo ngasi de mingsal mangdu da phamduna sukan na make semli kari ahong balai bano Marshan su phone do mathalamduna nupi ma gi nakta changshin tungda lepsin lakduna aikhoi madam na make semgat pirisibo kari lamda khongdo ihul tambi doino khangde da iso hando usi yengde aina di yengbinaba haidana namit manaktaga thangjili nangna yengningraba kanade det chaluse khoini ngasi di chakada hotel da charaksiba abimadi maramokpani yumda machumta khai keraga aingonda namit khuding yenghalo yambong suksau heksawriba ado mapan thokpadadi yam kerakana kitang keyo mina mukpam siladi aigi hongnabi mafam rang khangdana sawningbido torokaniba ado aina pamjaba machuda shelo oba Kurti setke as talle kurti di nangna anganga manbani mapa macha malena hairaktana talle e saphaba inu pa yaurisidi mini yengla asukhum jinaba adoisu nangsa subchilaga pocket hapa chat yadedana talle e mini yengnaraktana moidu phuningla adi romantic mood ka punchai adum lokap yauri husband and wife malaga postana de chachi kaido winangbo Nupi do ngasidi momonta tawi chinbaldo mapurai bada marayetuna yaningdabasu utluda nupaduna pamjaba angang mamuka suito setuna thoklai kuchunaga panbaga kuchemgi yeksin taishin bana khara tangzakhibaga amuba tops amaga lichin badudi kariga changdamnani Marshan nupi magi nakta sangshilak momontawna haijarai aise abimagi hero abimagi one and only lovely husband as
Wahai siyam chak chay de aidi. As, ay se, nangi husband, nang si ay geto mo higi ko. Kanarasu, saunarasu, punarasu, adom nungsina na, punchi chupalay minasi. Ado bema. Kaya daw ba? Nung siya namda hayro ba? Nung tigi hayri do po. Ado, amuk daga hayo ba? Nang nalakhe na nung si hayrasu, ay dadong taningi. Ho, nung siye, mayam na, hay ni ngay laytan na nung si. Ado, ay wahangam tahanggi na. Amakag daro. Lanjin biga ay ka kanani heli pasdaba. Nang naipapasay, napising dagi ay giabe man na pumhen heli. Yam pasay nang di. Maga nang ga compare to bayaroy. Is, hay chile yam naga. Hay chindi, ay di oy da mangang di. Nang nakwai day sa pasay. Layrin bi machadagi su heli. Nung shi basu nang ni heli. Pamja basu nang ni heli. Koida basu nang ni heli. Kalak basu nang ni heli. Kaman basu nang ni heli. Pum na magnang na loi heli mayam day. Ay simsin biri, ay nupa na. Hoy, ay di may bi nektra su hay. Adudi ay su ay gi power utsa batari dana. Asi hay duna, pregnancy test kit to nupa do da pisilami. Nupa do di mamit manakang sing ni. Laysihin bi marsan bukon duna. Happy birthday yampong. Kudol si tamgi kanduna nahan dagi lochin bani. Sidagi di hena mapung pabi yumba na mapuno ay minarasi. Ija sanagi matik jabo mapaso soydana oiba ngamuko. Marsan mikop sida haraw pa na masa pumba haifam tokpam kangdi. Punchigi awaba tangkap kuding loy krabagong. Abema, aygi punchida sidagi hena mamalyamba kudol amataso kanagumba mata na ipam da piratri. Nang nasinariba kudol se latnadana lawsilabani. Yambong na naman na jabo section na sinabang hamgi ko. Sidagi hena pinjaba pamjaba kudol amata laytre. May thong anido kaya da makalamliba. Marsha na tambadagi paudo kanglabada ningthem na sinba thungna ba hek hai. Achawba chakle nama lila so hai kri. Makeup sini imong sidalay riba mipong khuding na ngay na riba. Makalamba may thong ni. Minokta na sunin kri. Lengda na thamsi, layhansi, haraw nungay ba makeup si. Ningthina. As, ay di niya, haraw ba na isa si kay namtaw kri. Ima na pao si tabada, haraw ba na. Kanadi, nachalgi manakta niya, sachi, isudhoy bigado, tuy sanday law bidoro. Kumhay amani imong singdo. Thoy henbi mangal aniduso, koy bachat pa ni mangal na. Ay di kang di, ngasi di numit chupay. Thaydok thaijin gamda tawraroy, direct yung da gari siya thawjila daw ni. Karanturan daw nuko, Fazana haina singnaraga lem na hongsa hairaga. Haujik ay koy angang oiduna, matam sudaba sunate. Ay di, yung danang sipurakani ni imada pao pikrabani, nung si pantong na maruni. Marshan di ikay baga kangbi ponte, laysihen bigi makut konduna, pumhel da onchilaga. Fotoka po bay, nang kamera purakiday ni. Hoy yaure, kapke, post tawro. Nupado, nupido ba jeb na tanggat na pangkatli. Tamayang mo, kay no mi te miyam laysa, ikay bagam dehe kang traba. Kang bidi na idea, nang pamagalam dyan yawgi kalini, ay rehearsal ta hogi bang asi. Nupido so, nupado ki ngagsamda, upay like da koli. Pumhel so, enggal law do na pasana kapi. Tham do na amugi ang nabi post makal kapi. Miyam do na hanaki baga, Marsha nupido do onchin do na. Hay kinong ma, kanata handa. Lamlanbi ni Nungsi, nanak nagsiloy. Ngasi su oiribra, oidri. Lamlanbi na tiinang di, yang mong gitaway ni. Lamlanbi na ti, Nungsibini. Lamlanba na ti yang bungso, ay kinungsibani. Ima pa bungsa, pagpi bagi laman ching bangam dringay, asuk Nungsibi. Mamalyang binangama, ipam da kudol taw birak pagi, laman na magdon chili. Icha sanasin na taybang pauraga, bubok kau buduna, laman do sing si kobema. Napido so mamonok na magkok nomi, nupama na haibag kuding, ayaba pire matago. Marsha nupi magi laybakta, Nungsina, machil na tinglaga, handorak to na. Marshan lay sihin bihay bamingsina, mudpa, mang bangam dalay ni magkay, abema, nangso,
ꯌꯥꯝꯕꯨꯡꯒꯤ ꯑꯣꯏꯅ ꯂꯩꯔꯝꯃꯣ ꯑꯩꯒꯤꯗꯃꯛ ꯄꯣꯛꯂꯝꯃꯣ ꯑꯩꯕꯨ ꯑꯗꯨꯃꯛ ꯉꯥꯏꯔꯝꯃꯣ ꯄꯣꯛꯆꯒꯦ ꯑꯩꯁꯨ ꯅꯪꯇꯒꯤ ꯎꯄꯥꯜ ꯅꯪꯒꯤ ꯎꯁꯥꯗ ꯎꯔꯤ ꯑꯣꯏꯅ ꯌꯦꯠꯆꯒꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯌꯥꯝꯕꯨꯡꯒꯤ ꯑꯕꯦꯝꯃ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯁꯛꯂꯣꯟ ꯃꯈꯜ ꯁꯨꯅ ꯂꯧꯔꯨꯗꯨꯅꯁꯨ ꯄꯣꯂꯣꯏꯗꯤ ꯌꯥꯝꯕꯨꯡꯗ ꯈꯛꯇꯃꯛ ꯑꯣꯏꯖꯒꯦ ꯁꯩꯍꯧꯁꯨ ꯄꯣꯂꯣꯏꯁꯨ ꯑꯩꯒꯤꯗꯤ ꯅꯪꯇꯅ ꯑꯣꯏꯒꯦ ꯑꯕꯦꯝꯃ ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯂꯥꯟꯕꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯑꯏꯕꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯖꯒꯦ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯃꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯃꯣꯠꯁꯨ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯀꯦꯔꯦꯛꯇꯔ ꯌꯥꯝꯈꯤꯕꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯨꯕꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯐꯖꯗꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄ ꯋꯥꯔꯤ ꯑꯣꯏꯈꯤꯕꯅ ꯅꯤꯡꯕ ꯊꯨꯡꯕ ꯈꯔ ꯊꯨꯡꯗꯕ ꯈꯔꯁꯨ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯕꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯔꯛꯀꯦ